Ahanba maktada aigi nungsiraba viewers mayambu Sangai Explain taramna ukjari. Ngasisu Sangai Explain mayamgidamakta yamna nungairaba filmgi explanation ama puduna lakjari. Hairiba film asigi mamingdi Bhooth Bangla. Haibagi atradi Bhoot ki yum haibani. Film asi 17 April 2026 da puthokiba comedy amasung horror da best tawba Bollywood ki film amani. Film asi atak chahida release tawbana yamna nauribana maram oiraga wari asi ayakna sangna lirubu matamda soidana copyright strike tharakpagi chance wangna leiri. Maram aduna film asibu gyan tanabagi damakta mayamda maruoiba wari dudang khankatlaga lijage. Film asi heisti thoba matamda amu sangna liduna mayamda khudon tamjage. Aduga aina karigumba wari sibu pathokpa matamda soikhiba lankiba yawrabasu mayamda ngakpi waiba wafam asi thamjari. Fare adudi mayam film asigi samlakpa wari edu haidoktabida film asigi asengba wari edu explanation asidi goina khangminarsi. Film asigi hawdorokpa sin asida aikoina pakhang masa kharana yamna nong churaba numidang amagi numitta Mangalpur haina khangnaba lam amada leiba train station amada yamna kanna chenduna lami. Makoina hojik mafam asida yamna kanna chenduna laiba asi nong chuba sina maram oiraga makoigi train adu nangauraroi haiduna kanna chenduna laibani. Aduga makoina train station asigi master sibu yamna kanna kauduna hawdoktuna lerami. Aduga ayoki pung amagi train adu lakhabra haiduna sohangami. Adubu train station gi master sidi tumduna leibana seran turanba wa kyama kumami. Maudagi pakang masasing adu su tholaga makoi adu yamna inge haiduna koyeng yengakpa matamda khitang lapna kanagumba amana mai tharaga leiriba adu makoina urami. Aduga pakang masasing adu hojik mai hawgaliba mafam adu da changsanduna uncle aikhoisu mai khajikta tikjage harami. Ahan asinasu ingit tarokpadagi makoi adu famduna mai tiega lerami. Aduga makoi sing asi Delhi dagi mafam asida mamanabagi Luhongbei yawba lakpane haiduna su phongtomi. Aduga ahan asida pakang nupa masasing aduna uncle ngasidagi na chahi kyagi mamangdagi mafam asida luhongbasi yade hai. Aduga luhongba taragana Keina adu luhongba numidang aduda mange haiduna tai. Masigi wa asibu achumbra haiduna hangami. Maudagi ahan aduna nakoina hangiba wahang adu achumbani. Ngasidagi na chahi kyagi mamangda hairaga wari asi ahan aduna liba hurami. Masdagi sin asi aikoida wari duda lai haibadi ngasidagi na chahi kyagi mamangdani ulaiba ase hawjik mafam asida bus ama thauduna lami. Haiba bus asigi manungda luhongba loiraba matungda Keina asibu borgi mayumda borgi nupa mayumgi miyoisingna puduna lami. Hawjik makoina laiba asi Lucknow da chatnaba laibani. Aduga makoina flight tonggadaba asina pung 10 makhai doirami. Aduga hawjikna pung 3 taboirami. Adubu makoigi Lucknow yognabagi lambi asi nong yamna chubana maram oiraga upanbi kyama tekbana makoigi bus adu hawjik makhatana chatpi yaramde. Hariba sina maram oibana makoi asi hawjik Lucknow da yamna thuna yognabagi damakta Mangalpur hariba khun asi phawrga chatpa tarami. Adubu bus driver sidi Mangalpur phawrga chakani haiba sida mahakna yaramde. Maramdi luhongba numita Keina yaurga Mangalpur asibu hek phawrga chatpa taragadi Bhoot tholaktuna Keina adubu faraga purga chatki. Aduga Keina aduga chatminariba miyoi kyamabusu hatbagi thabakna chingba asi Mangalpur hairiba lam aduda tawi mahaksu Mangalpur dagine haiduna phongthomi. Adubu bor amadi Keinagi mi sing aduna adugumba mathong maram khangdaba wari sing aduda aikhoidi thajade. Aikoi hawjik flight miss tawwa tare Mangalpur hairiba lam adu fawraga chatlasi harami. Driver adusu chaningda Mangalpur hairiba lam adugi lambi duda thauduna lami. Makoigi bus asi adum thorokpa matamda tire su puncture oikhirami. Hawjik driver sina tire puncture oiriba sibu sinnaba haiduna yamna kanna honaduna lerami. Matam asida bor Keina amadi nupa mayumgi mising adusu driver duna tayar siliba dubu loiba ngaiduna makoi chalonduna lemi. Tayar siliba dubu ngaiduna lemi. Adubu haiba matam asida ikoina yamna sathiba khujin khuya yamna sangba sawoi miyoi tawba amana uda chongduna lakpagi saktamasi ikoina uba fangli. Aduga mafam asida leiriba mising asibu mathang hatharami. Mafam asida tholaiba sawoi miyoi tawba asi mahak yamnasu yangami paiba faw ngamami. Aduga mahangna akonbada mafam asigi Keina asibu faduna jangal asigi manungda sor laktuna chingchalaga puraga chatkirami. Masidagi sin asi amu hawjiki thawdodu thokhraba matungda numit kharni matungda ulai. Matam asida Mangalpurda leiba Dusan Acharya kauba ahan amabu leikhidabagi sanskar tawagi saktamasi aikoina uba fangli. Aduga sin asi amuk sip tawduna aikoida London da mu ulai. Matam asida Dr. Basudev Acharya kauba nupa amagi yumda aikoida amu uhalli. Hariba matam asida Dr. Acharya gi machanupi Mira asibu luhongnabagi damakta Mira gi mayamba Arjunna online gi khuthangda Mira gi nupa oigadriba haibadi bor oigadriba
Rahulgi family aduga loinana pujagi thaurambu tawduna lerami adubu pujagi thauram asi tawbu matamda Dr. Vasudev Acharya hoigi imung manung asidi London da kuina leitharakpana India gi sanabigi pujagi niyom sing asi phajana khangba haibdu eramde maram aduna miragi mabung oiriba Arjun asina Rahul hoigi puja pangthoiba tantriki maiba aduna tau haiba thabak sing asi seran turana loina taromi haibadi puja asida lohonggadriba kaina oigadriba mira adu pusalo haidun harami adubu masak khangdaba mi mana pusalakpadagi tantrik maiba aduna karino na khoina tawriba adubu nupi adu mapa adu noina pusala alu hairami maudagi Arjunna mapa adu na oina machan nupi mira adubu pusalalami aduga tantriki maiba aduna mu mala adu lokhalo haiba matamda Arjunna makhut oina lokhalami tantriki maiba aduna nangna lokhalo haiba natte nachan nupi duna lokhalo haibani aduga mala adubu laphu adu da hukchalu haiduna hukchalalami aduga mala adubu laphu adu da hukchalu hairami laphu adu da hoba matungda thang adubu mu lokhalo haiduna adu lokhalalami aduga tantriki maiba aduna mu kakthalo hairpa matamdadi thang adubu ka o hairba manduna mahakna thang adubu mayan oina chiktuna thang adubu kakthatnaba tarami modagi tantrik maiba aduna sauna aina haibadi nachanupi duda thang adu piduna laphu adubu kakthalalo haibani haiduna laphu adubu kakthalalami tawriba mo sida tantrik maiba adudi yamna sauningba haibdu orami aduga miragi nupa oigadriba haibadi Rahulgi mabo asi laitin yamna thajaba wa yamna petpana maram oiraga luhongba sigi matangda laitingi matangda yamna kupne ngami aduga tantrik maiba aduna puja asida mira amadi Rahul makhoini gi luhongbagi khwaidagi afaba numit asi lakiba November thagi tang 16 gi numidagi pung 9 makai tabadane haraklami aduga Rahulgi mabo asina laitingi matangda yamna thajabana maram oiraga mira amadi Rahul makhoini gi luhongpham asibu thina bonaba matamda luhongpham sing asi amamu phai hai amamu fatte hai asumna Rahulgi maboduna wa yamna petpana maram oiraga makhoigi luhongpham gi mafam asi mathang mathang pahongda hongduna lemi asigumba Rahulgi maboki mataw asi miragi mapa Dr. Vasudev Acharyana yamna yaningamde maram aduna luhongba asi Rahulogi imung manungna apamba mafam aduda hongjarasanu aduga ingondadi luhongba sigi matangda wari pumba karimata tamanu nachina nauna loina fanaba tawkhro aingonda kainadan kaktang piramdagi matamda hairo ai matam aduda lake aduga aidi sindeda hayengdagi seminar ama yawa chalani maram aduna nachina nauna fanaba tawro hairami aduga Dr. Vasudev ki machanupa Arjun nasi hauji phawda thabak karimata tawdabida mamanaba amadi atopa miyoi singdagi paisa myam ama lol loksanduna migi paisa myam ama tonba nupa ama haibudu oirami masigi next morning da mapa asisu posai sing yomsanduna seminar gi damakta sinde tamna sakhirami aduga ngatang leraba matungda makhoina leiriba yum asida kanagumba amana thong thilami aduba Arjun di thong asi thilakpa matam asida mahakna paisa pukhriba mi sing aduna paisa thawba lakpa mi oirangani mahak laite haikho haiduna machanupi duda laiba mi sibu yenguso haiduna thadorami adubu mafam asida laiba mi sidi court ki lawyer ama oiduna lemi lawyer sina nupi sibu hek ubaga yum asida mira kawba nupi si kanano haiduna ngami mira nasu mahakni haiduna phongtomi maudagi nupa aduna ISC London da leiba court ki lawyer mani nakhoigi napuna India da thanamba court sawnga muki oigadauba property amagi legal gi paper bu nakoida thilba lakpani harami asumna court-gi laiba mi asi paisa thawba mi oiramdaba duda Arjun ju tholami maudagi Arjunda lawyer duna nakhoigi napugi maming asi Dusan Acharya kawi mahak leikidre harakpa sida machin manawni sidi ngakpada lorami maramdi makhoini di makhoigi mapu lei haiba asi khangdribani haujik Dusan Acharya hairiba makhoigi mapune hairiba asi Mangalpur da leiba ahanama haujik ngaki mamangda sanskar tawkhiba ahanaduni audagi lawyer duna Arjunda naki mingdi Arjun kawunatra Arjun nasu kawi haraklammi maram aduna lawyer duna aina thireiba se chumme nakhoigi imung asini konung asibu nakhoigi oinabagi damakta chi asida sign taw haiduna machin manawani dubu sign tawlami masdagi Arjunna mirada nahak karimata warunu nangi luhongpham thibada yamna wanaidana ado hojikti aikhoigi ipuna thambiramba konung ama leirabasti masida nahaki luhongba adu pangthosi asumna haiduna machin manaw ani duna mapada paw asibu tamnabagi damakta phone asibu hanjan hanjana torami adubu mapa asidi seminar tawduna leibana phone asibu makhoina hanjan hanjana tawba targa su paikhalamde maramaduna hojik Arjunna machanupi duda aikhoigi babada call hanjan hanjana tawduna leedi kana roi babana su aikhoini da hairami dudi luhongba sigi matangda aikhoini na fanaba tawro haiduna maramaduna aikhoina thintha duna leedi kana roi ai hana India da chatlaga
mafam adubu yengchalurage aduga babadadi kona hairasi paw ase nanggi luhongba ase November date 13 danina yamna kuidare hariba sina maram oibana hojik Arjun adu India da chatkirami aduga Arjunna India yorba matungda train da tongduna laami hariba matam aduda nupi maga mahaka thainaba matamda nupi adu train adudagi mapanda taakige haiduna torami adubu Arjunna tanja sana nupi adu budi kanbi horami mastagi Arjun su azum lakpana Mangalpur da yaukhirami aduga mahakna Mangalpur si hek yaubaga mafam asida leiba hotel amada mahak leinaba haiduna hotel aduda mahaki ming chansalami aduga mahakna hotel asigi manungda radio amadi lemna singba singasi thainingai gi ariba antique pot ngakta oina urami pot singasi uba matamda Arjunna hotel asigi manager duda masigi atangba antique pot singasidi kadaidagi no haiduna ngami hotel gi manager duna pot singasi mafam asida Sambu Baba ko nupa amana yolambani harami maudagi Arjunna manager duda mafam asida cha phangadra haiduna hangami adubu cha asidi hotel asigi manungda phangdabana mapanda oina Arjunna du cha thakpa thoglami aduga Arjunna cha thakpa maduda leiriba mi singaduda makhogi mapu Dusan Acharya hariba adugi watchman Santaram adubu khangbra haiduna mafam asida leiba mi singasida hangami adubu hariba matam asida mafam asida Santaram asizu laamduna mahakni Santaram hariba ado haiduna harami maudagi Arjun su Santaram adu thengnabadagi Santaram aduna Arjun asibu mahaki kinetic aduda tonghanduna Arjun thiba laiba palace adu tamna purga chakhirami masidagi Arjun adu palace adu tamna yamna harauna laami adubu palace asi yorba matungdadi mahaki ningba asi loina kairami maramdi mafam asi yamna saujaba palace ama oiba taragasu mi kuina leinaraktabana maram oirga mafam asi napi nungbi myam ama songjanduna pungchai chaiduna molaga lerami maudagi Santaram namu asubna wari lirami thaina ngai matamda nahaki nadawadu ningthau palingai matamda ningthaugi pandit oirami mahak adu matam aduda masigi palace asibu ningthau aduna nahaki nadau aduda pirambani aduga ningthau asinasu nakhoigi nadauda thaba ama sinarami thaba adudi Mangalpur haiba leiba asida nakhoigi napugi charon churon sing asina adum leithahoraga lam asida tarakadauba khudong thiba sing asibu ngakthoknabagi damakta nakhoigi idaugi charon churon sing asibu mafam asida leithaunaba ningthauna pirambani mastagi Arjun asibu palace adugi manungda puslami adubu palace asigi manungda changpa matamdadi mahakna ngasai hotel da thengnarakhiba antique oiba pochai sing aduga chap manaba mafam asida su lerami pot sing asi uba matamda Arjunna Santaramda masida leiriba antique pochai sing asiga chap manaba antique pot kya ama ngasai aina leramba hotel aduda su lehawi hotel gi manager duna hairakpada mafam aduda Sambu Babu kauba nupa amana antique pochai sing adu makhoi hotel aduda dum yonba lakpane haiduna hairai Santaram su kana haiba Sambu Babu haiba kanano Sambu Babu haibadi mahakti khangde haiduna wa si leithomi asumna mahakna wa leithoiba si kari maramgino haibadi ngaki matungda khangbirakani mastagi Arjunna koyengeng apuma tamda faklangda mahaki mamaya wa photo ma telamba du mahakna urami aduga Arjunna photo aduda yawriba nupi du mahaki mamani hairami Santaramna adudi nahaki nama si hojiksu leiribra Arjunna aigi imadi aigi sanupi pokpada leikidre matam aduda aidi yamna angang oiri chahi 12 da ngairi Arjunna aduga sida photo sida ahan nama yawriba si kanano Santaramna photo sida yawriba sini nakhoigi napu Dusan Acharya hariba aduni mahak asi mafam asida yamna kuina leitharami adubu mafam asi Bhoot tamnarakpadagi mahak adu mafam asibu thadoktuna chattuna atopa yum amada laikhibani aduga mahak adu atopa yum aduda adum laikhidabani adubu nahaki napuna hingengagi matamda yum asida mahak purnima khudingi adum laktuna puja adum tawi puja loraba matungda mahak adu adum mafam asidagi hanki aduga nakhoigi napuna purnima numitta puja taromiba mafam ado masigi ka asini haiduna ka adugi thong aduda makuna thillaga taami Arjunna masigi ka asigi sodi kadaida leibage ka asigi thong asi hangtu Santaramna masigi ka asigi sodi aingonda leite nahaki napuna puja tawba loraba matungda ka asi adum solon salamaga so adu nahaki napuna dum puraga chakhibani ka asigi manung asida kari lei haiba se ngasi phauda kanamatana khangdri aduga masigi palace asigi maningda jungle ama lei haiba jungle adu Biswas ban haiduna khangnai mafam adu mina hainaba matamda Bhoot tamnai haiduna hai aduga numidang hek tabaga jungle aduda leiba Bhoot sing adu masigi palace asida change hai maram aduna nungdang bu hek takhrabadi palace asida mioi kanamatana changnade Arjunna adubu aidi nangna hairiba singado amata thajade adugumba wari edudi anda Biswas ngaktani yare madugi mohota yum masibu moliba asi sengtoknabagi damakta nahaki khangna chanaba mi sing amuktani u nakoina mafam asi Bhoot tamnai haiba natro ngasi dagidi ahak mafam asida tumani
ꯑꯩꯒꯤ ꯍꯣꯇꯦꯜꯗ ꯂꯩꯍꯧꯔꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯅꯍꯥꯛ ꯄꯨꯔꯒ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯎ꯫ ꯁꯥꯟꯇꯥꯔꯥꯝꯅ ꯅꯍꯥꯛꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯀꯔꯤꯅꯣ? ꯃꯐꯝ ꯑꯁꯤꯗ ꯅꯍꯥꯛ ꯇꯨꯝꯃꯒ ꯂꯩꯕ ꯌꯥꯔꯣꯏ꯫ ꯃꯐꯝ ꯑꯁꯤ ꯅꯨꯡꯗꯥꯡ ꯌꯧꯔꯕꯗꯤ ꯚꯨꯠ ꯌꯥꯝꯅ ꯇꯝꯅꯕꯅꯤ꯫ ꯃꯐꯝ ꯑꯁꯤꯗ ꯅꯍꯥꯛꯅ ꯂꯩꯕ ꯍꯥꯏꯕ ꯑꯁꯤ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯒꯅꯤ꯫ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯅꯍꯥꯛ ꯍꯣꯇꯦꯜ ꯑꯗꯨꯗ ꯑꯣꯏꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯨꯆꯣ꯫ ꯑꯥꯔꯖꯨꯟꯅ ꯌꯥꯔꯦ ꯌꯥꯔꯦ ꯅꯍꯥꯛꯀꯤ ꯚꯥꯁꯟꯁꯤꯡ ꯑꯗꯨ ꯑꯩꯍꯥꯛ ꯇꯥꯅꯤꯡꯗꯔꯦ꯫ ꯑꯩꯅ ꯍꯥꯏꯔꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯇꯧ ꯍꯥꯏꯔꯒ ꯃꯍꯥꯛ ꯑꯗꯨ ꯃꯊꯟꯇ ꯅꯨꯃꯤꯗꯥꯡ ꯑꯗꯨ ꯄꯦꯂꯦꯁ ꯑꯁꯤꯗ ꯂꯩꯍꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯃꯍꯥꯛꯅ ꯃꯆꯟꯅꯨꯄꯤꯗꯨꯗ ꯐꯣꯟ ꯇꯧꯅꯕ ꯍꯥꯏꯗꯨꯅ ꯄꯦꯂꯦꯁ ꯑꯗꯨꯒꯤ ꯃꯊꯛꯇ ꯀꯥꯈꯠꯇꯨꯅ ꯅꯦꯠꯋꯥꯔꯛ ꯐꯪꯕ ꯃꯐꯝ ꯀꯣꯏꯊꯤ ꯊꯤꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯦꯠꯋꯥꯔꯛ ꯑꯁꯤ ꯍꯦꯛ ꯐꯪꯕꯒ ꯃꯆꯟꯅꯨꯄꯤ ꯃꯤꯔꯥꯗ ꯀꯣꯜ ꯇꯧꯔꯒ ꯍꯧꯖꯤꯛꯇꯤ ꯅꯍꯥꯛꯀꯤ ꯂꯨꯍꯣꯡꯕꯒꯤ ꯀꯔꯤꯃꯠꯇ ꯋꯥꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ꯫ ꯃꯁꯤꯒꯤ ꯄꯦꯂꯦꯁ ꯑꯁꯤ ꯌꯥꯝꯅ ꯐꯖꯩ꯫ ꯅꯍꯥꯛꯀꯤ ꯂꯨꯍꯣꯡꯕꯒꯤꯗꯤ ꯃꯐꯝ ꯑꯁꯤꯗ ꯆꯞ ꯆꯥꯔꯦ꯫ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤ ꯀꯨꯏꯅ ꯃꯤ ꯂꯩꯅꯔꯛꯇꯕꯅ ꯃꯐꯝ ꯑꯁꯤ ꯌꯥꯝꯅ ꯃꯣꯠꯂꯤ꯫ ꯅꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯇ꯭ꯔꯤꯉꯩ ꯃꯇꯝꯗ ꯃꯐꯝ ꯑꯁꯤꯕꯨ ꯑꯩꯅ ꯅꯥꯟꯅ ꯁꯦꯡꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯃꯤꯁꯤꯡꯁꯨ ꯀꯧꯈ꯭ꯔꯕꯅꯤ꯫ ꯃꯆꯟꯅꯨꯄꯤꯅ ꯑꯩꯅ ꯄꯥꯎ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯍꯥꯏꯅꯕꯒꯤꯗꯃꯛꯇ ꯕꯕꯥꯗ ꯄꯥꯎ ꯐꯥꯎꯅꯅꯕ ꯀꯟꯅ ꯍꯣꯠꯅꯕꯅꯤ꯫ ꯑꯗꯨꯕꯨ ꯕꯕꯥꯗꯣ ꯄꯥꯎ ꯐꯥꯎꯅꯕ ꯉꯝꯗ꯭ꯔꯦ꯫ ꯑꯥꯔꯖꯨꯟꯅ ꯌꯥꯔꯦ ꯃꯗꯨꯒꯤ ꯃꯇꯥꯡꯗꯗꯤ ꯀꯔꯤꯝꯇ ꯈꯜꯂꯨꯔꯅꯨ꯫ ꯅꯈꯣꯏ ꯃꯁꯦꯟ ꯄꯥꯎ ꯐꯥꯎꯅꯔꯒ ꯅꯨꯄꯥ ꯃꯌꯨꯝꯒ ꯄꯨꯂꯞ ꯇꯧꯔꯒ ꯇꯥꯡ 10ꯗ ꯃꯐꯝ ꯑꯁꯤꯗ ꯌꯧꯁꯤꯜꯂꯛꯑꯣ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯆꯦꯔ ꯑꯁꯤꯗ ꯅꯦꯠꯋꯥꯔꯛ ꯑꯗꯨꯁꯨ ꯇꯠꯈꯤꯗꯨꯅ ꯐꯣꯟ ꯑꯁꯤ ꯇꯠꯈꯤꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯑꯁꯤ ꯃꯈꯥꯗ ꯀꯨꯝꯊꯔꯛꯇꯨꯅ ꯐꯣꯟ ꯑꯗꯨꯕꯨ ꯁꯤꯒꯅꯦꯜ ꯐꯪꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯁꯤꯒꯅꯦꯜ ꯊꯤꯗꯨꯅ ꯂꯥꯛꯑꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯀꯔꯤꯒꯨꯝꯕ ꯃꯁꯛꯇꯤ ꯎꯕ ꯐꯪꯗꯕ ꯃꯤꯒꯤ ꯃꯤꯇꯝꯗ ꯇꯧꯕ ꯃꯨꯁꯨꯛ ꯃꯨꯕ ꯑꯃ ꯃꯍꯥꯛꯀꯤ ꯃꯇꯨꯡ ꯑꯁꯤꯗ ꯃꯥꯡꯗꯨꯅ ꯊꯣꯛꯂꯛꯄ ꯑꯁꯤ ꯌꯦꯡꯉꯤꯕ ꯑꯩꯈꯣꯏꯅꯗꯤ ꯎꯕ ꯐꯪꯏ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯀꯔꯤꯃꯠꯇ ꯈꯪꯗꯕꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯣꯛꯂꯛꯑꯝꯃꯤ꯫ ꯃꯁꯤꯒꯤ ꯅꯦꯛꯁ ꯗꯦꯗ ꯃꯍꯥꯛꯅ ꯀꯟꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯊꯣꯡ ꯑꯗꯨꯗ ꯀꯟꯅ ꯊꯤꯟꯗꯨꯅ ꯃꯍꯥꯛꯄꯨ ꯍꯧꯗꯣꯔꯛꯑꯝꯃꯤ꯫ ꯃꯍꯥꯛ ꯑꯁꯤ ꯁꯥꯎꯅ ꯆꯦꯟꯊꯣꯔꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯃꯄꯥꯟ ꯑꯁꯤꯗ ꯂꯩꯔꯝꯃꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯃꯍꯥꯛ ꯑꯁꯤꯕꯨ ꯄꯦꯂꯦꯁ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯅꯨꯡꯗꯥꯡ ꯑꯁꯤ ꯂꯦꯛꯑꯒ ꯍꯤꯡꯉꯒ ꯊꯣꯛꯂꯛꯄ ꯑꯁꯤꯗ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨ ꯉꯛꯇꯨꯅ ꯑꯥꯔꯖꯨꯟꯗ ꯃꯨꯟꯅꯦꯡꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯁꯛ ꯈꯪꯗꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯕ ꯑꯁꯤꯗ ꯅꯍꯥꯛꯇꯤ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯀꯔꯤꯅꯣ ꯍꯥꯏꯁꯦ ꯑꯩꯕꯨ ꯈꯪꯗ꯭ꯔꯕꯔꯣ? ꯑꯥꯔꯖꯨꯟꯅ ꯑꯩꯅ ꯈꯪꯗꯕꯒꯤ ꯅꯠꯇ꯭ꯔꯣ ꯅꯪꯉꯣꯟꯗ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤꯕ ꯑꯁꯦ? ꯅꯨꯄꯥ ꯑꯗꯨꯅ ꯑꯃꯨꯛ ꯀꯔꯤꯅꯣ ꯍꯥꯏꯔꯤꯕ ꯑꯁꯤꯕꯨ ꯅꯪꯅ ꯑꯩꯕꯨ ꯀꯧꯔꯛꯈꯤꯕ ꯅꯠꯇ꯭ꯔꯣ? ꯑꯥꯔꯖꯨꯟꯅ ꯑꯩꯅ ꯅꯪꯕꯨ ꯀꯔꯝ ꯀꯥꯟꯗ ꯀꯧꯈꯤꯕꯒꯦ? ꯃꯗꯨꯗꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯑꯗꯨ ꯖꯒꯗꯤꯁ ꯃꯅꯤꯛꯆꯥꯟ ꯔꯨꯞ ꯀꯃꯜ ꯀꯦꯕꯜ ꯔꯃꯟꯅꯤ ꯐ꯭ꯔꯣꯝ ꯀꯔꯣꯜꯕꯛ ꯗꯦꯜꯂꯤ ꯅꯍꯥꯛꯀꯤ ꯋꯦꯗꯤꯡ ꯄ꯭ꯂꯥꯅꯔꯅꯤ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯛꯑꯝꯃꯤ꯫ ꯑꯥꯔꯖꯨꯟꯅ ꯅꯪꯅ ꯍꯥꯏꯔꯤꯕ ꯃꯤꯡ ꯑꯗꯣ ꯅꯍꯥꯛ ꯅꯊꯟꯗꯒꯤ ꯃꯤꯡꯂꯥ ꯅꯠꯇ꯭ꯔꯒ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯏꯕ ꯃꯤ ꯃꯌꯥꯝꯁꯤꯡ ꯑꯁꯤꯒꯤ ꯃꯤꯡꯂꯥ? ꯋꯦꯗꯤꯡ ꯄ꯭ꯂꯥꯅꯔꯗꯨꯅ ꯃꯍꯥꯛ ꯃꯊꯟꯗꯒꯤ ꯃꯤꯡꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯋꯦꯗꯤꯡ ꯄ꯭ꯂꯥꯅꯔ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯁꯤ ꯑꯁꯝꯕꯤꯗ ꯖꯒꯨ ꯍꯥꯏꯗꯨꯅ ꯀꯧꯏ꯫ ꯃꯁꯤꯗꯒꯤ ꯖꯒꯨꯅ ꯆꯪꯉꯛꯑꯒ ꯁꯥꯟꯇꯥꯔꯥꯝꯗ ꯃꯁꯤꯒꯤ ꯄꯦꯂꯦꯁ ꯑꯁꯤ ꯅꯍꯥꯛꯀꯤꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ꯫ ꯁꯥꯟꯇꯥꯔꯥꯝꯅ ꯑꯩꯒꯤ ꯅꯠꯇꯦ ꯄꯦꯂꯦꯁ ꯑꯁꯤꯒꯤ ꯃꯄꯨ ꯑꯁꯤꯗꯤ ꯌꯣꯒꯦꯟꯗ꯭ꯔ ꯑꯥꯆꯥꯔꯌꯥꯒꯤꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯥꯔꯖꯨꯟꯅ ꯁꯥꯟꯇꯥꯔꯥꯝꯗ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯄꯦꯂꯦꯁ ꯑꯁꯤ ꯃꯍꯥꯛꯀꯤꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯖꯒꯨꯗ ꯐꯣꯡꯗꯣꯛꯑꯝꯃꯤ꯫ ꯖꯒꯨꯅ ꯃꯁꯤꯒꯤ ꯄꯦꯂꯦꯁ ꯑꯁꯤ ꯌꯣꯟꯊꯣꯛꯑꯦ ꯍꯥꯏꯗꯨꯅ ꯑꯩꯅ ꯄꯥꯎ ꯇꯥꯏ ꯀꯔꯤ ꯃꯔꯝꯒꯤꯅꯣ? ꯑꯗꯣ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯌꯣꯟꯊꯣꯛꯑꯣꯗꯅ꯫ ꯍꯧꯖꯤꯛꯇꯤ ꯂꯨꯍꯣꯡꯕ ꯑꯁꯤ ꯑꯁꯤꯒꯨꯝꯕ ꯄꯦꯂꯦꯁ ꯑꯁꯤꯗ ꯌꯥꯝꯅ ꯅꯥꯟꯅ ꯇꯧꯕ ꯑꯁꯤ ꯌꯥꯝꯅ ꯀꯟꯅ ꯆꯠꯅꯔꯛꯏ꯫ ꯑꯩ ꯅꯪꯒꯤ ꯄꯦꯂꯦꯁ ꯑꯁꯤ ꯅꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯂꯨꯍꯣꯡꯕ ꯑꯗꯨ ꯍꯦꯛ ꯂꯣꯏꯕꯒ ꯑꯩꯅ ꯂꯧꯔꯒꯦ ꯑꯗꯨꯒ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯀꯔꯕꯥꯔ ꯑꯃ ꯇꯧꯔꯒꯦ꯫ ꯁꯥꯟꯇꯥꯔꯥꯝꯁꯨ ꯂꯨꯍꯣꯡꯕ ꯄꯜꯂꯛꯄ ꯑꯁꯤꯗ ꯀꯅꯥꯒꯤ ꯂꯨꯍꯣꯡꯕꯅꯣ ꯍꯥꯏꯁꯦ? ꯑꯥꯔꯖꯨꯟꯅ ꯑꯩꯒꯤ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯏꯆꯟꯅꯨꯄꯤꯒꯤꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤꯗꯤ ꯃꯐꯝ ꯑꯁꯤꯗ ꯊꯕꯛ ꯁꯨꯕꯒꯤ ꯂꯩꯔꯝꯃꯤꯕ ꯃꯤ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯄꯥꯈꯠꯅꯗꯨꯅ ꯑꯃꯗꯤ ꯀꯤꯗꯨꯅ ꯃꯈꯣꯏꯅ ꯇꯧꯔꯝꯃꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨꯕꯨ ꯇꯣꯛꯊꯣꯛꯇꯨꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯑꯥꯔꯖꯨꯟꯅ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯃꯁꯤꯒꯤ ꯋꯥꯁꯤ ꯍꯥꯏꯔꯒ ꯃꯈꯣꯏꯅ ꯆꯦꯟꯅꯈ꯭ꯔꯤꯕ ꯑꯁꯦ? ꯁꯥꯟꯇꯥꯔꯥꯝꯅ ꯑꯁꯦꯡꯕꯃꯛꯀꯤ ꯅꯍꯥꯛꯀꯤ ꯅꯆꯟꯅꯨꯄꯤꯗꯨꯒꯤ ꯂꯨꯍꯣꯡꯕ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯇꯧꯒꯗ꯭ꯔꯤꯕ? ꯋꯦꯗꯤꯡ ꯄ꯭ꯂꯥꯅꯔ ꯖꯒꯨꯅꯁꯨ ꯃꯐꯝ ꯑꯁꯤꯗ ꯇꯧꯒꯗ꯭ꯔꯤꯕꯅꯤ꯫ ꯑꯩꯅ ꯌꯥꯝꯅ ナꯟꯅ ꯁꯤꯟꯒꯗ꯭ꯔꯤꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯆꯟꯅꯨꯄꯤꯒꯤ ꯂꯨꯍꯣꯡꯕ ꯑꯁꯤꯕꯨ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯀꯅꯥꯃꯠꯇꯅ ꯀꯥꯎꯕ ꯉꯝꯗꯅꯕ ꯃꯑꯣꯡꯗ ꯑꯩꯅ ꯁꯤꯟꯒꯗ꯭ꯔꯤꯕꯅꯤ꯫ ꯁꯥꯟꯇꯥꯔꯥꯝꯅ ꯃꯪꯒꯜꯄꯨꯔꯒꯤ ꯃꯐꯝ ꯑꯁꯤꯗ ꯀꯅꯥꯃꯠꯇ ꯂꯨꯍꯣꯡꯅꯗꯦ꯫ ꯃꯐꯝ ꯑꯁꯤꯗ ꯂꯨꯍꯣꯡꯕ ꯇꯥꯔꯒꯗꯤ ꯕꯗꯨꯁꯨꯔ ꯂꯥꯛꯀꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯖꯒꯨꯅ ꯀꯔꯤ ꯍꯥꯏꯕ? ꯕꯗꯨꯁꯨꯔꯗꯤ ꯀꯅꯥꯅꯣ? ꯃꯁꯤꯒꯤ ꯑꯍꯟ ꯑꯁꯤꯅ ꯊꯣꯛ ꯊꯥꯛꯀꯤ ꯃꯤ ꯀꯌꯥ ꯑꯃ ꯀꯧꯗꯨꯅ ꯂꯩꯔꯦ꯫ ꯅꯪꯒꯤ ꯂꯨꯍꯣꯡꯕꯒꯤ ꯋꯦꯗꯤꯡ ꯄ꯭ꯂꯥꯟꯗꯤꯅꯦ ꯑꯩꯅ ꯅꯥꯟꯅ ꯁꯤꯟꯒꯅꯤ꯫ ꯃꯗꯨꯒꯤ ꯕꯗꯨꯁꯨꯔ ꯍꯥꯏꯔꯤꯕ ꯑꯗꯨꯒ ꯀꯅꯥꯃꯠꯇ ꯀꯧꯕ ꯌꯥꯔꯣꯏ ꯍꯥꯏꯔꯝꯃꯤ꯫ ꯑꯥꯔꯖꯨꯟꯅ ꯐꯔꯦ ꯃꯗꯨꯅꯦ ꯑꯩꯅ ꯄꯥꯝꯃꯤꯕꯁꯨ꯫ ꯖꯒꯨ ꯅꯪꯅ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤꯒꯤ ꯋꯦꯗꯤꯡ ꯑꯁꯤꯕꯨ ꯌꯥꯝꯅ ꯅꯥꯟꯅ ꯁꯤꯜꯂꯣ꯫ ꯑꯗꯨꯒ ꯁꯥꯟꯇꯥꯔꯥꯝꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯅꯍꯥꯛꯅ ꯕꯗꯨꯁꯨꯔꯗꯒ ꯕꯥꯇꯣꯟ ꯇꯧꯔꯤꯕꯗꯣ ꯇꯧꯔꯨꯔꯅꯨ ꯌꯥꯔꯦ ꯃꯍꯥꯛ ꯂꯥꯛꯇ꯭ꯔꯕꯁꯨ ꯌꯥꯅꯤ꯫ ꯁꯥꯟꯇꯥꯔꯥꯝꯅ ꯑꯩꯈꯣꯏꯅ ꯕꯥꯇꯣꯟ ꯇꯧꯗꯕꯁꯨ ꯃꯍꯥꯛꯇꯤ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ꯫ ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯁꯦꯛꯄꯤ ꯀꯌꯥ ꯑꯃꯒ ꯂꯣꯏꯅꯅ ꯂꯥꯛꯇꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯨꯍꯣꯡꯕ ꯌꯥꯎꯔꯤꯕ ꯃꯤ ꯀꯌꯥ ꯑꯃꯁꯨ ꯍꯥꯠꯀꯅꯤ꯫ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯂꯨꯍꯣꯡꯒꯗ꯭ꯔꯤꯕ ꯀꯩꯅꯥ ꯑꯗꯨꯁꯨ ꯃꯍꯥꯛꯅ ꯄꯨꯔꯒ ꯆꯠꯈꯤꯅꯤ꯫ ꯖꯒꯨꯅ ꯑꯃꯨꯛ ꯐꯔꯛ ꯏꯇꯥ ꯇꯥꯅ ꯃꯍꯥꯛꯅ ꯂꯤꯔꯤꯕ ꯋꯥꯔꯤꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯀꯗꯧꯔꯤꯕ ꯑꯁꯤ ꯈꯨꯡꯒꯪ ꯑꯁꯤꯗ ꯂꯩꯕ ꯒꯨꯟꯗꯥ ꯑꯃ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯥꯔꯖꯨꯟ ꯀꯔꯤꯝꯇ ꯋꯥꯔꯨꯅꯨ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯒꯨꯟꯗꯥꯁꯤꯡ ꯑꯁꯤ ꯊꯦꯡꯅꯅꯕ ꯑꯩ ꯗꯦꯜꯂꯤꯗꯒꯤ ꯑꯩꯒꯤ ꯒꯨꯟꯗꯥ ꯃꯌꯥꯝ ꯑꯃ ꯂꯩ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯀꯧꯒꯦ꯫ ꯁꯥꯟꯇꯥꯔꯥꯝꯅ ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯖꯣꯛ ꯅꯠꯇꯦ꯫ ꯉꯁꯤꯗꯒꯤꯅ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯀꯩꯅꯥ ꯀꯌꯥ ꯑꯃ ꯃꯥꯡꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯂꯨꯍꯣꯡꯕ ꯌꯥꯎꯕ ꯂꯥꯛꯄ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯍꯥꯠꯈ꯭ꯔꯕꯅꯤ꯫ ꯑꯩꯅ ꯇꯥꯔꯕꯅꯤ ꯊꯧꯗꯣꯛ ꯑꯗꯨꯁꯨ ꯃꯁꯤꯒꯤ ꯄꯦꯂꯦꯁ ꯑꯁꯤꯗ ꯆꯞ ꯃꯥꯟꯅꯅ ꯑꯃ ꯊꯣꯛꯈ꯭ꯔꯦ ꯍꯥꯏꯕ ꯑꯁꯤ꯫ ꯃꯔꯝ ꯑꯗꯨꯅꯅꯤ ꯅꯍꯥꯛꯀꯤ ꯅꯄꯨ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯇꯕꯤꯗ ꯌꯨꯝ ꯍꯣꯡꯉꯒ ꯆꯠꯈ꯭ꯔꯤꯕ ꯑꯗꯨ꯫
ꯃꯧꯗꯒꯤ ꯖꯒꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯨꯍꯣꯡꯕ ꯃꯇꯝꯗ ꯀꯩꯅꯥꯕꯨ ꯄꯨꯔꯒ ꯆꯠꯈꯤꯅꯤ ꯍꯥꯏꯔꯤꯕ ꯕꯗꯨꯁꯨꯔ ꯍꯥꯏꯔꯤꯕ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ ꯃꯧꯗꯒꯤ ꯁꯟꯇꯔꯥꯝꯅ ꯃꯈꯣꯏ ꯑꯅꯤꯗꯨꯕꯨ ꯀꯥ ꯑꯃꯗ ꯄꯨꯁꯜꯂꯛꯑꯒ ꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒ ꯂꯦꯞꯄꯒ ꯂꯩꯕꯒꯤ ꯐꯣꯇꯣ ꯑꯃ ꯌꯦꯡꯍꯜꯂꯝꯃꯤ ꯌꯦꯡꯉꯨ ꯃꯁꯤꯒꯤ ꯐꯣꯇꯣ ꯑꯁꯤ ꯅꯨꯄꯥ ꯑꯁꯤꯅ ꯂꯥꯏꯒꯤ ꯃꯆꯥꯅꯤ ꯑꯗꯨꯒ ꯅꯨꯄꯤ ꯑꯁꯤꯅ ꯍꯤꯡꯆꯥꯕꯤꯒꯤ ꯃꯆꯥꯅꯤ ꯊꯧꯗꯣꯛ ꯑꯁꯤ ꯉꯁꯤꯗꯒꯤꯅ ꯆꯍꯤ ꯀꯌꯥ ꯑꯃꯒꯤ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕꯅꯤ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯑꯗꯨꯝ ꯅꯨꯡꯁꯤꯅꯔꯛꯄꯗꯒꯤ ꯅꯨꯄꯤ ꯑꯁꯤ ꯃꯕꯨꯛ ꯀꯪꯉꯛꯈꯤ ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯁꯤꯗꯤ ꯄꯣꯛꯑꯕ ꯃꯇꯨꯡꯗ ꯂꯥꯏꯒ ꯍꯤꯡꯆꯥꯕꯤꯒ ꯌꯥꯟꯁꯤꯟꯅꯔꯒ ꯄꯣꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯉꯥꯡ ꯑꯁꯤꯕꯨ ꯂꯥꯏ ꯑꯃꯗꯤ ꯍꯤꯡꯆꯥꯕꯤꯁꯤꯡꯅꯁꯨ ꯑꯃꯠꯇ ꯂꯧꯁꯜꯂꯣ ꯍꯥꯏꯕ ꯌꯥꯈꯤꯗꯦ ꯃꯇꯝ ꯑꯗꯣ ꯀꯥꯂꯤꯌꯨꯒꯀꯤ ꯑꯍꯧꯕ ꯃꯇꯝꯅꯤ ꯃꯧꯗꯒꯤ ꯅꯨꯄꯤ ꯑꯁꯤꯕꯨ ꯂꯥꯌꯥꯝꯅ ꯇꯥꯟꯅꯗꯨꯅ ꯍꯥꯠꯅꯕ ꯍꯣꯠꯅꯔꯛꯈꯤ ꯃꯔꯝ ꯑꯗꯨꯅ ꯅꯨꯄꯤ ꯑꯁꯤꯒꯤ ꯍꯛꯆꯥꯡ ꯑꯁꯤꯗ ꯀꯌꯥ ꯑꯃꯗꯤ ꯁꯣꯛꯑꯝꯃꯤ ꯃꯧꯗꯒꯤ ꯅꯨꯄꯤꯁꯤꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯒꯤ ꯊꯋꯥꯏ ꯑꯁꯤꯕꯨ ꯀꯟꯖꯅꯕꯒꯤꯗꯃꯛꯇ ꯑꯃꯝꯕꯒꯤ ꯂꯥꯏ ꯅꯤꯡꯊꯧ ꯑꯟꯙꯀꯥꯔꯗꯥꯒꯤ ꯃꯅꯥꯛꯇ ꯆꯪꯖꯗꯨꯅ ꯃꯍꯥꯛꯀꯤ ꯃꯆꯥ ꯑꯁꯤꯕꯨ ꯑꯟꯙꯀꯥꯔꯗꯥ ꯍꯥꯏꯔꯤꯕ ꯑꯃꯝꯕꯒꯤ ꯂꯥꯏ ꯑꯗꯨꯗ ꯁꯤꯟꯅꯔꯝꯃꯤ ꯑꯗꯨꯒ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯃꯥ ꯑꯁꯤꯁꯨ ꯊꯋꯥꯏ ꯊꯥꯈꯤꯔꯝꯃꯤ ꯃꯗꯨꯗꯒꯤ ꯑꯟꯙꯀꯥꯔꯗꯥ ꯍꯥꯏꯔꯤꯕ ꯑꯃꯝꯕꯒꯤ ꯂꯥꯏ ꯅꯤꯡꯊꯧ ꯑꯁꯤꯅ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯕꯨ ꯃꯪꯒꯂꯝ ꯍꯥꯏꯅ ꯈꯪꯅꯕ ꯃꯉꯥꯟ ꯑꯃꯠꯇ ꯐꯪꯗꯕ ꯃꯐꯝ ꯑꯁꯤꯗ ꯆꯥꯎꯅꯕ ꯌꯣꯛꯂꯛꯈꯤꯕꯅꯤ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯁꯦꯛꯄꯤ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯝꯃꯤ ꯁꯦꯛꯄꯤ ꯃꯌꯥꯝꯁꯤꯡ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯁꯤ ꯑꯉꯥꯡ ꯑꯁꯤꯅ ꯑꯣꯏꯔꯝꯃꯤ ꯑꯗꯨꯒ ꯑꯉꯥꯡ ꯑꯁꯤꯅ ꯇꯞꯅ ꯇꯞꯅ ꯑꯗꯨꯝ ꯃꯍꯥꯛꯅ ꯄꯤꯛꯂꯤꯉꯩꯗꯒꯤ ꯃꯍꯥꯗꯦꯕ ꯑꯁꯤꯕꯨ ꯅꯤꯡꯗꯨꯅ ꯂꯥꯛꯆꯔꯝꯃꯤ ꯑꯉꯥꯡ ꯑꯁꯤ ꯍꯤꯡꯆꯥꯕꯤ ꯑꯃꯒꯤ ꯃꯆꯥ ꯑꯣꯏꯕꯅ ꯆꯥꯎꯔꯛꯑꯕ ꯃꯇꯝꯗ ꯍꯤꯡꯆꯥꯕ ꯑꯃ ꯑꯣꯏꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯧꯅ ꯆꯥꯎꯔꯛꯑꯕ ꯐꯥꯎꯕ ꯃꯍꯥꯗꯦꯕ ꯑꯁꯤꯕꯨ ꯑꯉꯥꯎꯕ ꯑꯃꯒꯤ ꯃꯇꯧꯒꯨꯝꯅ ꯑꯗꯨꯝ ꯅꯤꯡꯕ ꯑꯁꯤꯗ ꯃꯍꯥꯗꯦꯕꯅꯁꯨ ꯄꯦꯟꯕꯤꯔꯗꯨꯅ ꯅꯣꯡꯃꯗꯤ ꯃꯍꯥꯗꯦꯕꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯅꯍꯥꯛꯀꯤ ꯑꯄꯥꯝꯕ ꯕꯣꯔ ꯅꯤꯖꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯃꯍꯥꯛ ꯑꯁꯤꯕꯨ ꯑꯃꯣꯔ ꯑꯣꯏꯅꯕ ꯕꯣꯔ ꯄꯤꯕꯤꯔꯝꯃꯨ ꯑꯗꯨꯒ ꯃꯍꯥꯛꯅ ꯁꯤꯕ ꯇꯥꯔꯒꯁꯨ ꯃꯍꯥꯛ ꯃꯁꯥꯒꯤ ꯃꯈꯨꯠꯇ ꯁꯤꯕ ꯅꯠꯇ꯭ꯔꯒ ꯃꯍꯥꯛꯀꯤ ꯏ ꯃꯔꯤꯅ ꯍꯥꯠꯂꯒꯗꯤ ꯁꯤꯕ ꯑꯗꯨ ꯌꯥꯍꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯃꯍꯥꯗꯦꯕꯗ ꯕꯣꯔ ꯅꯤꯖꯔꯝꯃꯤ ꯃꯍꯥꯗꯦꯕꯅꯁꯨ ꯍꯤꯡꯆꯥꯕꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯅꯤꯔꯤꯕ ꯕꯣꯔ ꯑꯗꯨꯕꯨ ꯊꯨꯡꯖꯔꯣ ꯍꯥꯏꯗꯨꯅ ꯄꯤꯔꯝꯃꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯅꯨꯄꯥ ꯃꯆꯥ ꯑꯗꯨ ꯌꯥꯝꯅ ꯁꯥꯊꯤꯕ ꯁꯛꯇꯤ ꯂꯩꯕ ꯍꯤꯡꯆꯥꯕ ꯑꯃ ꯑꯣꯏꯔꯛꯈꯤꯕꯅꯤ ꯃꯗꯨꯒꯤ ꯍꯤꯡꯆꯥꯕ ꯑꯗꯣ ꯀꯅꯥꯃꯠꯇ ꯅꯠꯇꯦ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯍꯥꯏꯔꯤꯕ ꯕꯗꯨꯁꯨꯔꯗꯨꯅꯤ ꯑꯗꯨꯒ ꯕꯗꯨꯁꯨꯔꯒꯤ ꯁꯛꯇꯝ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯁꯦꯛꯄꯤꯒꯤ ꯃꯁꯥ ꯄꯥꯜꯂꯦ ꯍꯥꯏꯕ ꯑꯁꯤꯁꯨ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤ ꯑꯗꯨꯒ ꯅꯣꯡꯃ ꯊꯥꯁꯤꯒꯤ ꯅꯨꯃꯤꯗꯥꯡ ꯑꯃꯗ ꯕꯗꯨꯁꯨꯔꯅ ꯂꯥꯌꯥꯝ ꯑꯁꯤꯗ ꯂꯥꯟ ꯇꯥꯔꯛꯈꯤꯕꯅꯤ ꯂꯥꯌꯥꯝꯁꯤꯡ ꯑꯁꯤꯁꯨ ꯕꯗꯨꯁꯨꯔꯒ ꯑꯃꯝꯕꯗ ꯂꯥꯟꯊꯦꯡꯅꯕ ꯑꯁꯤ ꯃꯈꯣꯏꯁꯨ ꯃꯥꯏꯊꯤꯔꯅꯤ ꯍꯥꯏꯗꯨꯅ ꯈꯪꯉꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯂꯥꯌꯥꯝꯁꯤꯡ ꯑꯁꯤꯅ ꯕꯤꯁꯅꯨꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯕꯤꯁꯅꯨꯗ ꯃꯇꯦꯡ ꯄꯤꯕꯤꯅꯕ ꯍꯥꯏꯗꯨꯅ ꯅꯤꯖꯈꯤ ꯃꯧꯗꯒꯤ ꯕꯤꯁꯅꯨꯅ ꯕꯗꯨꯁꯨꯔ ꯑꯁꯤꯕꯨ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯕ꯭ꯔꯤꯛꯁꯤꯅꯤ ꯀꯧꯕ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ ꯑꯞꯁꯔꯥ ꯑꯃꯕꯨ ꯃꯪꯒꯂꯝ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯊꯥꯔꯛꯄ ꯑꯣꯏꯔꯝꯃꯤ ꯑꯞꯁꯔꯥ ꯑꯁꯤ ꯃꯈꯨꯠꯇ ꯂꯥꯏꯠꯅꯤꯡꯒꯤ ꯄꯋꯥꯔꯁꯨ ꯌꯥꯎꯕ ꯑꯣꯏꯔꯝꯃꯤ ꯑꯗꯨꯕꯨ ꯕꯗꯨꯁꯨꯔꯗꯤ ꯕ꯭ꯔꯤꯛꯁꯤꯅꯤꯒꯤ ꯃꯁꯛ ꯃꯇꯧ ꯐꯖꯔꯕ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯐꯤꯕꯝ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯕ꯭ꯔꯤꯛꯁꯤꯅꯤꯗ ꯅꯨꯡꯁꯤꯕ ꯐꯥꯎꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯕ꯭ꯔꯤꯛꯁꯤꯅꯤꯅ ꯕꯗꯨꯁꯨꯔꯗ ꯑꯩꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯗ꯭ꯔꯤ ꯐꯥꯎꯗꯤ ꯂꯩꯃꯤꯟꯅꯕ ꯌꯥꯈꯤꯔꯣꯏ ꯍꯥꯏꯔꯝꯃꯤ ꯕꯗꯨꯁꯨꯔꯁꯨ ꯕ꯭ꯔꯤꯛꯁꯤꯅꯤꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨ ꯌꯥꯕꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯂꯨꯍꯣꯡꯅꯕ ꯍꯥꯏꯗꯨꯅ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯕ꯭ꯔꯤꯛꯁꯤꯅꯤꯅ ꯕꯗꯨꯁꯨꯔꯁꯤꯕꯨ ꯂꯨꯍꯣꯡꯕ ꯃꯇꯝ ꯑꯁꯤꯗ ꯍꯥꯠꯅꯕ ꯄ꯭ꯂꯥꯟ ꯁꯤꯟꯕꯅꯦ ꯍꯥꯏꯕ ꯑꯁꯤꯗꯤ ꯕꯗꯨꯁꯨꯔꯗꯤ ꯈꯪꯖꯔꯝꯗꯦ ꯕ꯭ꯔꯤꯛꯁꯤꯅꯤꯅ ꯕꯗꯨꯁꯨꯔꯁꯤꯕꯨ ꯂꯨꯍꯣꯡꯕꯒꯤ ꯂꯩ ꯍꯨꯛꯄ ꯑꯗꯨꯗ ꯍꯥꯠꯅꯕ ꯍꯥꯏꯗꯨꯅ ꯁꯤꯜꯂꯝꯃꯤ ꯂꯩ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯊꯥꯡꯖꯧ ꯑꯃ ꯂꯣꯠꯂꯒ ꯍꯥꯞꯄꯤꯕꯅꯦ ꯍꯥꯏꯕ ꯑꯗꯨꯗꯤ ꯕꯗꯨꯁꯨꯔꯗꯤ ꯈꯪꯉꯝꯗꯦ ꯃꯧꯗꯒꯤ ꯕ꯭ꯔꯤꯛꯁꯤꯅꯤꯅ ꯂꯩ ꯆꯔꯣꯡ ꯑꯗꯨ ꯍꯨꯛꯑꯒ ꯂꯩ ꯆꯔꯣꯡ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯊꯥꯡ ꯑꯗꯨꯅ ꯕꯗꯨꯁꯨꯔꯒꯤ ꯃꯉꯥ ꯑꯁꯤꯕꯨ ꯀꯛꯑꯒ ꯍꯥꯠꯈꯤꯔꯝꯃꯤ ꯑꯗꯨꯒ ꯕꯗꯨꯁꯨꯔꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯂꯩꯕꯥꯛ ꯃꯅꯨꯡꯗ ꯆꯪꯈꯤꯕ ꯑꯣꯏꯔꯝꯃꯤ ꯕꯗꯨꯁꯨꯔꯒꯤ ꯍꯛꯆꯥꯡ ꯆꯪꯈꯤꯕ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯕ꯭ꯂꯦꯛ ꯃꯦꯖꯤꯛ ꯇꯧꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯃꯟꯗꯤꯔ ꯁꯥꯔꯒ ꯕꯗꯨꯁꯨꯔꯁꯤꯕꯨ ꯍꯤꯡꯀꯠꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯈꯤ ꯑꯁꯨꯝꯅ ꯊꯣꯛꯏꯕ ꯊꯧꯗꯣꯛ ꯑꯁꯤꯕꯨ ꯂꯦꯞꯅꯕꯒꯤꯗꯃꯛꯇ ꯕ꯭ꯔꯤꯛꯁꯤꯅꯤꯅ ꯃꯟꯗꯤꯔ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯎ ꯑꯃꯒꯤ ꯃꯤꯇꯝ ꯂꯧꯗꯨꯅ ꯃꯍꯥꯛꯀꯤ ꯅꯣꯡ ꯈꯥꯛꯄꯒꯤ ꯁꯛꯇꯤ ꯌꯥꯎꯔꯕ ꯃꯈꯨꯠ ꯑꯗꯨꯅ ꯃꯟꯗꯤꯔ ꯑꯗꯨ ꯇꯝꯅ ꯊꯤꯟꯖꯜꯂꯒ ꯕꯗꯨꯁꯨꯔꯒꯤ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯃꯆꯦꯠ ꯃꯆꯦꯠ ꯇꯥꯅ ꯊꯨꯒꯥꯏꯔꯒ ꯕꯗꯨꯁꯨꯔꯒꯤ ꯊꯋꯥꯏ ꯑꯗꯨꯕꯨ ꯕ꯭ꯔꯤꯛꯁꯤꯅꯤ ꯑꯁꯤꯅ ꯐꯥꯖꯤꯜꯂꯒ ꯊꯝꯕꯤꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯕꯗꯨꯁꯨꯔꯒꯤ ꯊꯋꯥꯏ ꯑꯁꯤꯗꯤ ꯂꯃꯟ ꯈꯨꯝꯅꯤꯡꯕꯅ ꯃꯐꯝ ꯑꯗꯨꯗ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯍꯦꯛ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇ ꯀꯩꯅꯥ ꯑꯣꯏꯔꯤꯕ ꯅꯨꯄꯤꯗꯨꯅ ꯃꯉꯣꯟꯗ ꯃꯤꯅꯝꯃꯝꯕꯗꯒꯤ ꯃꯍꯥꯛꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯃꯪꯒꯜꯄꯨꯔ ꯑꯁꯤꯗ ꯂꯨꯍꯣꯡꯗꯨꯅ ꯆꯪꯉꯛꯄ ꯀꯩꯅꯥ ꯈꯨꯗꯤꯡꯃꯛꯄꯨ ꯃꯍꯥꯛꯅ ꯐꯥꯗꯨꯅ ꯄꯨꯔꯒ ꯆꯠꯈꯤꯕꯅꯤ ꯃꯧꯗꯒꯤ ꯑꯔꯖꯨꯟꯅ ꯐꯔꯦꯅꯦ ꯑꯗꯨꯗꯤ ꯕꯗꯨꯁꯨꯔꯒꯤ ꯊꯋꯥꯏ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯈꯤꯕꯗꯒꯤ ꯃꯪꯒꯜꯄꯨꯔꯗ ꯂꯨꯍꯣꯡꯕ ꯑꯃꯠꯇ ꯌꯥꯈꯤꯗ꯭ꯔꯦ ꯍꯥꯏꯔꯒ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤ ꯃꯌꯥꯝꯁꯤꯡ ꯑꯁꯤꯗꯤ ꯀꯗꯥꯏꯗꯒꯤ ꯂꯥꯛꯏꯕꯅꯣ ꯁꯔꯒꯔꯗꯒꯤ ꯊꯥꯗꯔꯛꯏꯕ꯭ꯔꯥ ꯁꯟꯇꯔꯥꯝꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯁꯦ ꯃꯐꯝ ꯑꯁꯤꯗ ꯑꯃꯠꯇ ꯂꯨꯍꯣꯡꯗꯦ ꯒꯪꯒꯥ ꯇꯨꯔꯦꯟꯒꯤ ꯋꯥꯡꯃꯗ ꯂꯥꯟꯊꯣꯛꯑꯒ ꯂꯣꯏꯅ ꯂꯨꯍꯣꯡꯅꯩ ꯃꯧꯗꯒꯤ ꯑꯔꯖꯨꯟꯅ ꯃꯗꯨꯗꯤ ꯅꯍꯥꯛꯅ ꯋꯥꯔꯤꯗ ꯂꯤꯔꯤꯕ ꯎ ꯄꯥꯟꯕꯤ ꯑꯃꯗꯤ ꯃꯟꯗꯤꯔ ꯑꯗꯨ ꯎꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ ꯁꯟꯇꯔꯥꯝꯅ ꯑꯩꯁꯨ ꯎꯕꯨꯗꯤ ꯎꯗ꯭ꯔꯤ ꯃꯌꯥꯝꯅ ꯍꯥꯏꯅꯕꯅꯤ ꯑꯔꯖꯨꯟꯅ ꯃꯁꯤꯒꯤ ꯑꯍꯟ ꯑꯁꯤꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯋꯥ ꯀꯌꯥ ꯑꯃ ꯉꯥꯡꯗꯨꯅ ꯂꯩꯔꯦ ꯃꯍꯥꯛꯇꯤ ꯊꯥꯖꯗꯦ ꯍꯥꯏꯔꯝꯃꯤ ꯁꯟꯇꯔꯥꯝꯅ ꯐꯔꯦ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯁꯤ ꯊꯥꯖꯗꯕ ꯇꯥꯔꯒꯁꯨ ꯑꯩꯗꯤ ꯅꯍꯥꯛꯀꯤ ꯅꯆꯟꯅꯨꯄꯤꯒꯤ ꯂꯨꯍꯣꯡꯕ ꯑꯁꯤꯕꯨ ꯌꯥꯎꯕ ꯉꯝꯃꯣꯏ ꯑꯗꯨꯒ ꯅꯍꯥꯛꯀꯤ ꯅꯆꯟꯅꯨꯄꯤꯒꯤ ꯂꯨꯍꯣꯡꯕꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯁꯤꯁꯨ ꯃꯇꯦꯡ ꯑꯃꯠꯇ ꯄꯥꯡꯕ ꯉꯝꯃꯣꯏ
nakoi luhonggera khotkera nakoina thokpa tahoro aidi chatle haiduna palace adugi show adu table namada thanamaga mahak adu palace adudagi thokke haiduna tawba matamdadi mahaki mi emana Santaramda Sambu Babu haiduna kaurami Arjuna sutabadagi kari haiba nahangna hojik haikriba Bhoot adugi maming ado Badusur haiba aduga jaguda onchalaga yengu Badusur hairiba Bhoot ase mafam asida amata leite Bhoot asigi maming ase mahaki mako asdagi loina mahangna sajanduna haibani maramdi yum asida aina leiba haiba se mahangna pamde aina mafam asida leitaba taragadi mahakna mafam asida leiriba entiki atang tangba pochai sing asibu loina huralaga yonthokpa yagadribani adubu ai leiba taragadi mahaki thaba asi yaroidribani maramaduna mahakna aibu mafam asida leitanaba haiduna wari sing asibu sajanduna mahakna liribani yengu mahakna mafam asida leiriba entiki pochai sing asibu huranduna hotel gi manager amadi atopa miyoi kyamada yolibani hotel gi manager duna aingonda hairakhrabani makoigi hotel da leiriba entiki pochai sing adu Sambu Babu kawwa nupa amana yolai haiduna masigi Santaram hairiba ahanna se mahaki maming asi pot asi huralaga yonba matamda Sambu Babu haiduna mahaki maming asi onthoibani masigi ahanna se chalak yamna haiba ahanni yengo hojik nangna tawriba huranbagi paw ase aina police ta complaint tawradawani matam aduda nangna police ta tammu mafam asida pot huraliba ase Bhoot na laga loina huran khibane haiduna madukanda police na nangonda kari tawriya haibadu yengu madukanda nahak gyan tagadawani asumna hairakpadagidi Santaram asi kiraduna Arjun gi makhongda paiduna malik ai matung manau tawjaroi ai yamna lanjari ai nangna haiba khudimak loina yajarage nahangna yumsing asibu loina sengto haibado aigi mising tawraga loina sengto lage adubu numidang yaurobadi mafam asida miyoi sing asi kanamata layo haiba yaroi makhoi mayumda loina hanakini madugi daita dudi aina puwa ngamoi maudagi Arjunna Santaramda fare haujikti nangbu aina ngakpirabani police ta complaint adu tawbiraroi asumna haiduna Santaram asibu mafam asidagi thadokirami aduga atopa sin amadana Arjunga train da thengnakiba nupi aduna Mangalpur gi police station asida mahaki makhura amadi manau nupi bu mangkibagi complaint tawlami police aduna mafam adudagi asibagi hakchang mari phangi adubu nahaki nanau nupi amadi nakhura gi asiba hakchang adudi mafam adudagi phangde makoi sing adu jungle da leiba sa kai singna halamba mali maudagi nupi duna Luhongba numit adudagi aigi ikura amadi inau nupi dubu thiba phangkidre nupa mayongi hingauriba miyoi sing khara aduda hangba matamdasu makoisu karimata khangaudre uhodre haiduna hai madudi hogji aigi inau nupiga ikura asiga hingibra natraga sikharbra haibasu karimata khangdre police constable amana makoi sing adu mina hainaba matamda Badusur hairiba hingchaba aduna pharaga pukhibane haiduna swainai police officer duna mu aikoina asengba paw sing adu khangakanda nangonda paw hairage harami aduga somdana numidangi matamda jagu amadi Arjun makoini du palace aduda leiminarami aduga harba matam aduda jaguna thongjin aduda amuba mi dauna manba mitam amagi mami taba du mahana urami hairiba du uba matamda mahak adu yamna kirami maudagi Arjunna masidi huranbani haiduna chenthoga nupa adu bungakthi chaptuna lemi makoina huranbani hainariba nupa asi jaguna uba matamdadi mahaki mayambagi macha nupa bali oiduna lemi Bali si mafam asida wedding plan asigidamakta jagugi mateng pangba lakpani mahak asi mai semba yamna haiba nupa amani haiduna su jaguna fongtomi bali na lakminarpa matamda yum asida thabak sugadaba nupi masu lakminaborami nupi duna jaguda aina train station dagi tarakpa matamda masigi palace asi nungdang Bhoot tamnai haiduna tai Arjunna hanadi Bhoot tamdaramde tu nangna lakminariba aduni Bhoot adudi balina nupi duda nangna yamna kiba taragana aigi kada aiga leminar si harami Arjunna si amuk sauna sangaga jaguda masigi mi ase AKS ni harami jaguna AKS haibadi karino Arjunna AKS haibadi Arjun ka sukin haibani haibagi atradi nupi di amna chopa nupani haibani masigi next day dagidi haiba konung asibu yamna nana singtokpa horami haujik nungdangda laiba nupi dugi maming adu Ragini kawi Ragini si haujik Phi suduna lerami haiba matam asida bali dusu mafam asida laami adubu mahakna lakpa matamda chapan adu laikhomda nesilami masdagi chapan da tairiba laikhom sing adubu Ragini na phi suriba adugi maningda leiriba nung aduda phuduna kanthomi adubu Arjunna lamna urakpa matamdadi natai chadaba mawong amada oina urami maramaduna Arjunna sauna masigi nupa asina aigi konung asibu oktabi makon onthoktre haiduna jagudubu nahak ngaikho haiduna tanarami aduga mafam asida makoini du funaduna lerami haiba matam asida jagusu mafam asida lakuna kamtomi aduga jaguna kari tawbagi khanarino haiduna hangami Arjunna ai nangonda haige haiduna tuminna jagugi manakong aduda hojiki balina tawriba wasing adubu hairami jaguna nangna haiba wado yamna langani mahak asidi yamna phaba angangni Arjunna du kari haiba masibu angang ne haiba mahakna siguma phattaba thaba se matung tabada tawragadi ehakna kya nungairo heraga maha adu mafam asidi sauna sangkhirami
ꯃꯁꯤꯗꯒꯤ ꯕꯂꯤꯁꯨ ꯁꯥꯎꯅ ꯖꯦꯅꯦꯔꯦꯇꯔꯗꯨꯕꯨ ꯁꯦꯝꯕ ꯆꯪꯉꯝꯃꯤ ꯑꯗꯨꯕꯨ ꯖꯦꯅꯦꯔꯦꯇꯔ ꯑꯁꯤ ꯀꯨꯏꯅ ꯊꯥꯅꯔꯨꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯍꯥꯟꯕ ꯊꯥꯕ ꯃꯇꯝ ꯑꯁꯤꯗ ꯖꯦꯅꯦꯔꯦꯇꯔꯒꯤ ꯇꯦꯝꯄꯦꯔꯦꯆꯔ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯡꯈꯠꯂꯛꯑꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯏꯁꯤꯡꯁꯤꯡ ꯑꯁꯤ ꯍꯧꯖꯤꯛ ꯑꯁꯥꯕ ꯑꯣꯏꯅ ꯂꯥꯛꯑꯝꯃꯤ ꯏꯁꯤꯡꯁꯤꯡ ꯑꯁꯤ ꯑꯁꯥꯕ ꯂꯥꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯖꯒꯨꯅ ꯕ꯭ꯔꯁ ꯇꯧꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯇꯣꯏꯂꯦꯠ ꯑꯗꯨ ꯃꯈꯨꯝ ꯑꯗꯨ ꯈꯔ ꯍꯥꯡꯉꯛꯑꯝꯃꯤ ꯖꯒꯨꯅ ꯇꯣꯏꯂꯦꯠ ꯑꯗꯨꯗ ꯑꯌꯨꯛ ꯉꯟꯇꯥ ꯑꯁꯤꯗ ꯅꯍꯥꯛꯀꯤꯁꯤ ꯑꯩꯕꯨ ꯇꯣꯏꯂꯦꯠ ꯇꯧꯔꯨ ꯂꯥꯎ ꯍꯥꯏꯗꯨꯅ ꯀꯧꯔꯤꯕꯅꯤꯅꯦ ꯑꯩ ꯂꯥꯛꯑꯒꯦ ꯍꯥꯏꯔꯒ ꯇꯣꯏꯂꯦꯠ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯉꯁꯥꯏ ꯑꯔꯖꯨꯟꯅ ꯇ꯭ꯔꯦꯟꯗ ꯀꯟꯈꯤꯕ ꯅꯨꯄꯤꯗꯨꯁꯨ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯑꯝꯃꯤ ꯃꯧꯗꯒꯤ ꯖꯒꯨ ꯑꯗꯨ ꯇꯣꯏꯂꯦꯠ ꯑꯗꯨ ꯇꯧꯕ ꯂꯣꯏꯔꯒ ꯆꯥꯝꯅꯕ ꯍꯥꯏꯗꯨꯅ ꯏꯁꯤꯡ ꯑꯗꯨ ꯊꯥꯔꯨꯕ ꯃꯇꯝꯗꯗꯤ ꯇꯣꯏꯂꯦꯠ ꯑꯗꯨꯗ ꯂꯥꯛꯏꯕ ꯏꯁꯤꯡ ꯑꯗꯨꯗꯤ ꯖꯦꯅꯦꯔꯦꯇꯔꯒꯤ ꯇꯦꯝꯄꯦꯔꯦꯆꯔꯗꯨ ꯋꯥꯡꯈꯠꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯁꯥꯕ ꯏꯁꯤꯡ ꯉꯥꯛꯇ ꯂꯥꯛꯇꯨꯅ ꯏꯁꯤꯡ ꯑꯗꯨꯅ ꯀꯟꯅ ꯀꯥꯝꯈꯠꯂꯛꯇꯨꯅ ꯃꯍꯥꯛ ꯑꯗꯨ ꯇꯣꯏꯂꯦꯠꯀꯤ ꯃꯊꯛ ꯑꯗꯨꯗꯒꯤ ꯄꯥꯏꯈꯠꯂꯛꯑꯝꯃꯤ ꯑꯗꯨꯒ ꯑꯁꯣꯝꯗꯁꯨ ꯕꯂꯤ ꯑꯗꯨ ꯖꯦꯅꯦꯔꯦꯇꯔꯗꯨ ꯄꯣꯈꯥꯏꯔꯛꯇꯨꯅ ꯃꯍꯥꯛꯁꯨ ꯃꯄꯥꯟꯗ ꯃꯃꯥ ꯃꯃꯤꯠꯀꯗꯨ ꯍꯥꯃꯨꯛ ꯉꯥꯛꯇ ꯄꯛꯇꯨꯅ ꯊꯣꯛꯂꯛꯑꯝꯃꯤ ꯑꯗꯨꯒ ꯑꯁꯣꯝꯗ ꯖꯒꯨ ꯑꯗꯨ ꯏꯁꯤꯡ ꯑꯁꯥꯕꯅ ꯄꯣꯛꯄꯗꯒꯤ ꯐꯥꯛꯇꯨꯅ ꯆꯦꯟꯊꯣꯔꯛꯑꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛ ꯑꯗꯨ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯈꯤꯔꯝꯃꯤ ꯃꯧꯗꯒꯤ ꯑꯔꯖꯨꯟꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗꯗꯤ ꯃꯐꯝ ꯑꯁꯤꯗ ꯃꯩꯈꯨ ꯀꯌꯥ ꯑꯃ ꯀꯥꯗꯨꯅ ꯂꯩꯔꯝꯃꯤ ꯃꯍꯥꯛꯅ ꯆꯦꯟꯁꯤꯜꯂꯒ ꯃꯩ ꯑꯁꯤ ꯁꯦꯝꯅꯕ ꯍꯥꯏꯗꯨꯅ ꯇꯧꯕ ꯃꯇꯝꯗꯗꯤ ꯃꯍꯥꯛꯁꯨ ꯃꯩ ꯆꯤꯡꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯇꯥꯔꯒ ꯂꯩꯈꯤꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯄꯨ ꯀꯜꯂꯛꯄ ꯅꯨꯄꯤꯗꯨ ꯃꯐꯝ ꯑꯁꯤꯗ ꯆꯪꯉꯛꯇꯨꯅ ꯑꯔꯖꯨꯟ ꯑꯁꯤꯕꯨ CPR ꯄꯤꯗꯨꯅ ꯀꯟꯕꯤꯔꯝꯃꯤ ꯑꯔꯖꯨꯟꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯇꯝꯗꯗꯤ ꯅꯨꯄꯤ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯕ ꯑꯁꯤꯗ ꯃꯍꯥꯛꯇꯤ ꯄꯨꯡꯉꯛꯉꯛꯑꯝꯃꯤ ꯑꯗꯨꯒ ꯅꯨꯄꯤ ꯑꯁꯤꯗ ꯅꯍꯥꯛꯇꯤ ꯃꯐꯝ ꯑꯁꯤꯗ ꯃꯇꯧ ꯀꯔꯝꯅ ꯂꯥꯛꯑꯝꯃꯤꯕ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ ꯅꯨꯄꯤꯗꯨꯅ ꯑꯩꯁꯨ ꯃꯐꯝ ꯑꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯇꯥꯕꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄꯅꯤ ꯑꯗꯣ ꯇꯥꯟꯁꯨ ꯆꯥꯟꯅꯔꯦ ꯅꯍꯥꯛꯀ ꯊꯦꯡꯅꯔꯦ ꯅꯍꯥꯟ ꯅꯪꯅ ꯑꯩꯕꯨ ꯇ꯭ꯔꯦꯟꯗ ꯀꯟꯕꯤꯕ ꯃꯇꯝꯗꯁꯨ ꯑꯩꯅ ꯊꯦꯡꯀ꯭ꯌꯨ ꯍꯥꯏꯕꯁꯨ ꯅꯪꯍꯧꯗ꯭ꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩ ꯅꯉꯣꯟꯗ ꯊꯦꯡꯀ꯭ꯌꯨ ꯍꯥꯏꯔꯤ ꯑꯩꯒꯤ ꯃꯤꯡ ꯄ꯭ꯔꯤꯌꯥ ꯀꯧꯏ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯑꯔꯖꯨꯟ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯐꯝ ꯑꯁꯤꯗ ꯃꯁꯛ ꯐꯖꯅ ꯈꯪꯅꯈꯤꯔꯝꯃꯤ ꯄ꯭ꯔꯤꯌꯥꯅ ꯃꯍꯥꯛ ꯑꯁꯤ ꯔꯥꯏꯇꯔ ꯑꯃꯅꯤ ꯏꯟꯗꯤꯌꯥꯒꯤ ꯑꯔꯤꯕ ꯇꯦꯝꯄꯜꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯏ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯛꯑꯝꯃꯤ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯉꯁꯤꯁꯨ ꯁꯤꯗꯥꯄꯨꯔꯗ ꯊꯕꯛ ꯑꯃ ꯂꯩ ꯃꯐꯝ ꯑꯗꯨꯗ ꯉꯁꯤ ꯆꯠꯀꯗꯧꯔꯤꯕꯅꯤ ꯃꯗꯨꯗꯒꯤ ꯑꯔꯖꯨꯟꯅ ꯃꯗꯨꯗꯤ ꯆꯥꯛ ꯑꯁꯤ ꯆꯥꯕ ꯂꯣꯏꯔꯒ ꯑꯩ ꯅꯪꯕꯨ ꯕꯁ ꯁ꯭ꯇꯦꯁꯟ ꯌꯧꯕ ꯐꯥꯎ ꯊꯤꯟꯕꯤꯒꯦ ꯍꯥꯏꯗꯨꯅ ꯄ꯭ꯔꯤꯌꯥ ꯑꯁꯤꯕꯨ ꯕꯁ ꯁ꯭ꯇꯦꯁꯟ ꯐꯥꯎꯕ ꯊꯤꯟꯕꯤꯔꯝꯃꯤ ꯑꯔꯖꯨꯟꯅ ꯄ꯭ꯔꯤꯌꯥꯗ ꯃꯍꯥꯛꯀꯤ ꯃꯆꯟꯅꯨꯄꯤ ꯑꯗꯨ ꯇꯥꯡ 12ꯗ ꯂꯨꯍꯣꯡꯒꯅꯤ ꯅꯍꯥꯛꯁꯨ ꯂꯨꯍꯣꯡꯕ ꯑꯁꯤꯕꯨ ꯌꯥꯎ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯛꯑꯝꯃꯤ ꯄ꯭ꯔꯤꯌꯥꯅꯁꯨ ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯍꯜꯂꯛꯑꯒ ꯊꯤꯖꯟ ꯈꯣꯠꯆꯟꯗꯧꯕ ꯌꯥꯝꯅ ꯋꯥꯠꯂꯤ ꯅꯍꯥꯛꯀꯤ ꯅꯆꯟꯅꯨꯄꯤꯒꯤ ꯂꯨꯍꯣꯡꯕ ꯑꯗꯨ ꯅꯪꯅꯕ ꯂꯥꯛꯀꯦ ꯍꯥꯏꯔꯝꯃꯤ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯡꯗꯥꯡꯗ ꯕꯂꯤꯅ ꯇꯨꯝꯃꯤꯉꯩꯒꯤ ꯃꯇꯝꯗ ꯃꯍꯥꯛ ꯑꯁꯤꯕꯨ ꯐꯃꯨꯡꯗꯒꯤ ꯆꯤꯡꯊꯔꯛꯑꯝꯃꯤ ꯑꯁꯨꯝꯅ ꯇꯧꯕ ꯑꯁꯤꯗ ꯕꯂꯤ ꯑꯗꯨ ꯀꯤꯃꯟꯕꯅ ꯃꯐꯝ ꯑꯁꯤꯗ ꯏꯁꯩ ꯊꯥꯗꯨꯅ ꯂꯩꯔꯝꯃꯤ ꯏꯁꯩ ꯑꯁꯤ ꯊꯥꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯖꯒꯨ ꯑꯃꯗꯤ ꯑꯔꯖꯨꯟ ꯃꯈꯣꯏ ꯑꯅꯤꯗꯨ ꯇꯨꯝꯕ ꯀꯥꯏꯔꯗꯨꯅ ꯏꯁꯩ ꯑꯁꯤ ꯀꯗꯥꯏꯗ ꯊꯥꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯕ ꯂꯥꯛꯑꯝꯃꯤ ꯑꯗꯨꯕꯨ ꯏꯁꯩ ꯑꯁꯤꯗꯤ ꯕꯂꯤꯅ ꯌꯨ ꯉꯥꯎꯁꯟꯗꯨꯅ ꯊꯥꯔꯒ ꯂꯩꯔꯝꯕ ꯑꯣꯏꯔꯝꯃꯤ ꯕꯂꯤꯒꯤ ꯃꯑꯣꯡ ꯑꯁꯤꯗ ꯑꯔꯖꯨꯟꯅ ꯁꯥꯎꯅ ꯕꯂꯤ ꯑꯗꯨꯕꯨ ꯐꯨꯔꯝꯃꯤ ꯕꯂꯤꯅ ꯑꯩ ꯀꯥ ꯑꯁꯤꯗ ꯂꯩꯕ ꯉꯝꯗ꯭ꯔꯦ ꯀꯥ ꯑꯁꯤꯗ ꯁꯦꯛꯄꯤꯁꯨ ꯃꯌꯥꯝ ꯄꯥꯏ ꯑꯗꯨꯒ ꯂꯝꯍꯨꯏꯒꯤ ꯃꯈꯣꯟꯁꯨ ꯃꯌꯥꯝ ꯇꯥꯏ ꯃꯔꯝ ꯑꯗꯨꯅ ꯑꯩ ꯏꯁꯩ ꯑꯁꯤ ꯊꯥꯔꯒ ꯂꯩꯔꯤꯕꯅꯤ ꯑꯔꯖꯨꯟꯅ ꯃꯍꯥꯛꯅ ꯌꯨ ꯉꯥꯎꯁꯜꯂꯒ ꯃꯐꯝ ꯑꯁꯤda ꯏꯁꯩ ꯊꯥꯒꯠꯇꯨꯅ ꯅꯤꯁꯥ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤ ꯃꯍꯥꯛꯅ ꯉꯥꯡꯉꯤꯕꯁꯤꯡ ꯑꯁꯤ ꯑꯣꯏꯗꯕ ꯉꯥꯛꯇꯅꯤ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯁꯥꯎꯖꯜꯂꯝꯃꯒ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈꯤꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯅ ꯍꯦꯛ ꯆꯠꯈꯤꯕꯒ ꯕꯂꯤ ꯑꯗꯨ ꯑꯃꯨꯛ ꯇꯨꯝꯃꯒꯦ ꯍꯥꯏꯗꯨꯅ ꯇꯧꯕ ꯃꯇꯝꯗꯗꯤ ꯃꯉꯣꯟꯗ ꯉꯁꯥꯏꯗꯒꯤ ꯇꯝꯅꯔꯤꯕ ꯚꯨꯠ ꯑꯗꯨꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯇꯣꯔꯛꯄ ꯃꯇꯝꯗꯗꯤ ꯃꯍꯥꯛ ꯀꯤꯔꯗꯨꯅ ꯐꯃꯨꯡ ꯑꯗꯨꯗ ꯐꯤꯅ ꯈꯨꯝꯖꯟꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯐꯤ ꯑꯗꯨ ꯍꯥꯏꯗꯣꯔꯛꯄ ꯃꯇꯝꯗꯗꯤ ꯃꯁꯛꯇꯤ ꯐꯖꯅ ꯎꯗꯕꯤ ꯚꯨꯠ ꯑꯗꯨ ꯁꯤꯂꯤꯡ ꯃꯊꯛ ꯑꯗꯨꯗ ꯅꯞꯇꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯗꯒꯤ ꯚꯨꯠ ꯑꯗꯨꯅ ꯃꯉꯣꯟꯗ ꯆꯣꯡꯁꯜꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛ ꯑꯗꯨ ꯌꯥꯝꯅ ꯀꯤꯅ ꯂꯥꯎꯔꯒ ꯃꯐꯝ ꯑꯗꯨꯗ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯇꯥꯈꯤꯔꯝꯃꯤ ꯃꯁꯤꯒꯤ ꯅꯦꯛꯁ ꯃꯣꯔꯅꯤꯡꯗ ꯁꯟꯇꯔꯥꯝꯅ ꯑꯔꯖꯨꯟ ꯑꯗꯨꯕꯨ ꯄꯨꯔꯒ ꯀꯥꯂꯤ ꯀꯧꯕ ꯅꯨꯄꯥ ꯑꯃꯗꯒꯤ ꯃꯈꯣꯏꯒꯤ ꯃꯄꯨꯕꯣꯛ ꯗꯨꯁꯟ ꯑꯆꯥꯔꯌꯥꯅ ꯊꯝꯃꯝꯃꯤꯕ ꯄꯦꯂꯦꯁ ꯑꯁꯤꯒꯤ ꯂꯤꯒꯦꯜꯒꯤ ꯑꯣꯏꯕ ꯆꯦ ꯑꯗꯨꯕꯨ ꯂꯧꯕ ꯆꯠꯂꯝꯃꯤ ꯃꯔꯝꯗꯤ ꯍꯧꯖꯤꯛ ꯀꯥꯂꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯗꯨꯁꯟ ꯑꯆꯥꯔꯌꯥꯅ ꯍꯤꯡꯂꯤꯉꯩꯒꯤ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯂꯩꯔꯛꯄ ꯑꯣꯏꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯗꯨꯁꯟ ꯑꯆꯥꯔꯌꯥꯅ ꯌꯨꯝ ꯑꯃꯗ ꯍꯣꯡꯇꯣꯛꯇꯨꯅ ꯂꯩꯈꯤꯕ ꯌꯨꯝ ꯑꯗꯨꯕꯨꯁꯨ ꯀꯥꯂꯤꯗ ꯄꯤꯕꯤꯔꯝꯕ ꯑꯣꯏꯔꯝꯃꯤ ꯀꯥꯂꯤꯅ ꯗꯨꯁꯟ ꯑꯆꯥꯔꯌꯥꯒꯤ ꯁꯪꯁꯀꯥꯔꯕꯨꯁꯨ ꯇꯧꯕꯤꯈꯤꯕ ꯑꯣꯏꯔꯝꯃꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏꯅ ꯀꯥꯂꯤꯒꯤ ꯌꯨꯝ ꯑꯗꯨꯗ ꯌꯧꯔꯛꯑꯕ ꯃꯇꯝꯗꯗꯤ ꯀꯥꯂꯤ ꯑꯗꯨ ꯌꯨꯝ ꯑꯗꯨꯗꯒꯤ ꯄ꯭ꯔꯞ ꯊꯣꯛꯂꯛꯑꯒ ꯑꯔꯖꯨꯟꯗ ꯅꯍꯥꯛꯀꯤ ꯅꯄꯨꯅ ꯑꯩꯉꯣꯟꯗ ꯄꯦꯂꯦꯁ ꯑꯁꯤꯒꯤ ꯂꯤꯒꯦꯜꯒꯤ ꯄꯦꯄꯔ ꯑꯁꯦ ꯅꯉꯣꯟꯗ ꯁꯤꯟꯅꯧ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯕꯅꯤ ꯍꯥꯏꯔꯒ ꯆꯦ ꯑꯗꯨ ꯄꯤꯔꯝꯃꯒ ꯀꯔꯤꯝꯇ ꯍꯥꯏꯔꯝꯗꯕꯤꯗ ꯒꯦꯠ ꯑꯁꯤꯕꯨ ꯊꯨꯅ ꯂꯣꯟꯖꯜꯂꯒ ꯆꯪꯈꯤꯔꯝꯃꯤ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯌꯨꯝ ꯑꯁꯤꯗ ꯑꯔꯖꯨꯟ ꯍꯣꯏꯕꯨ ꯆꯪꯍꯟꯅꯤꯡꯗꯕꯒꯤ ꯃꯔꯝ ꯑꯁꯤ ꯐꯤꯂꯝ ꯑꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯋꯥꯔꯤꯗ ꯁꯣꯏꯗꯅ ꯈꯪꯒꯅꯤ ꯃꯁꯤꯗꯒꯤ ꯑꯔꯖꯨꯟ ꯑꯃꯗꯤ ꯁꯥꯟꯇꯥꯔꯥꯝ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯑꯃꯨꯛ ꯄꯦꯂꯦꯁꯇ ꯍꯜꯂꯛꯑꯝꯃꯤ ꯑꯗꯨꯒ ꯄꯦꯂꯦꯁ ꯑꯁꯤ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯃꯍꯥꯛꯀꯤ ꯃꯃꯤꯠ ꯑꯁꯤꯗ ꯃꯊꯟꯇꯗꯤ ꯎꯕ ꯀꯅꯥꯝꯇꯅ ꯎꯗꯕ ꯁꯦꯔꯥꯟ ꯇꯨꯔꯥꯟꯕ ꯊꯕꯛ ꯀꯌꯥ ꯑꯃ ꯎꯔꯛꯑꯝꯃꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯄꯦꯂꯦꯁ ꯑꯁꯤꯗ ꯊꯕꯛ ꯁꯨꯔꯤꯕ ꯃꯤꯁꯤꯡ ꯑꯁꯤ ꯊꯕꯛ ꯁꯨꯗꯕꯤ ꯖ꯭ꯋꯥꯔ ꯁꯥꯟꯅꯗꯨꯅ ꯇꯨꯝꯗꯨꯅ ꯂꯩꯕ ꯑꯣꯏꯅ ꯎꯔꯝꯃꯤ ꯃꯗꯨꯗꯒꯤ ꯑꯔꯖꯨꯟꯅ ꯖꯒꯨ ꯑꯃꯗꯤ ꯔꯥꯒꯤꯅꯤ ꯃꯈꯣꯏ ꯑꯅꯤꯕꯨ ꯀꯧꯁꯟꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤꯕꯨ ꯌꯦꯡꯍꯜꯂꯝꯃꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯗꯤ ꯎꯗꯕꯅꯤꯅ ꯑꯔꯖꯨꯟꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯊꯥꯖꯔꯝꯗꯦ ꯃꯁꯤꯗꯒꯤ ꯉꯥꯇꯪ ꯂꯩꯔꯕ ꯃꯇꯨꯡꯗ ꯕꯥꯂꯤꯅ ꯃꯩ ꯁꯦꯝꯕ ꯂꯥꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯀ꯭ꯔꯤꯁꯅꯒꯤ ꯃꯨꯔꯇꯤ ꯂꯩꯔꯝꯕ ꯑꯗꯨꯗ
mahakti Bhoot aduna possess tawkhibanina Krishnagi murti adubu hanto'o haiduna mahaki makhut aduna sign tawduna lerami asumna tawriba mawong asibu Arjunna su urami aduga Arjunna changchalaga yengba matamdadi makoigi thabak sunaba leiribi Ragini aduna phibam chadana leramiba mawong aduda Balina yengduna lerambagi mawong doina urami modagi Arjunna Balida nupida adugumba phattaba wakan khanba haiduna kupangna thajalami modagi Bali adu ngasaigai Bhoot aduna possess tawkhibagi sundrang amada laamba adu mahak adu gyan tarami modagi Arjunna jagu asibu kauthoga nahaki nayambagi machanupa Bali asi yamna mathong chadre ai mahakpu mafam asida thamba ngamoi aikhogi ichanupi mafam asida luhongba laba matungda mahak asi leiba taragadi loina khudong thiba tarani nakhogi Bali ase yamna mathong chadre haiduna mahakna sarami adubu jaguna lakpa matamdadi mafam asida karimta toromdaba aduda nahakna khaliba do yamna soire Arjun nangna hairiba thabak sing ado Balina toramoi aina imit magna udri harami asumna haibadigi Arjun si mafam asidagi sauraga sakirami masigi matungda amu Jagu amadi Arjun makoini du post office tamna chalami makoina laibagi lambi asida Arjunna Priya leramba du ubu matamda mahakna harauna Priya gi manakta chensalami aduga Priyana nahangna aibu matau karamna uribano haiduna hangami aduga Priyana Arjun sibu amu phawa thengnadriba mi magi mongda wari sarami aduba Arjun di Priya si hana thengnakhrabanina mahakna di yamna harauna Priya da wari sarami aduga machanupigi luhongba nangnaba nahakna lakani haikidai haiduna su phongtomi Priyana ado Mangalpur asidadi luhongba yadabani ado kari maramgi damakta nahakna mafam asida nachanupi dubu luhongnaba tawribano Arjunna nahaksu writer ama natro aduga asigumba andavishwas gi wari sibu kamaina tawraga thazaribano Priyana mafam asida hainariba wari ase asengbane ado nahak Bhoot lai haibase thazadabra haiduna hangami Arjunna kadaidagi Bhootno mafam asida liriba wari singa se oi tapataba wari ngaktani aduga haiba matam asida Jaguna Arjunna du korokpadagi Arjunna dusu mafam asidagi dum chatkirami aduga numit asigi nungdangda Bali du tumambadagi phuklauna hawgalaga thongnao amagi manakta changkhirami aduga thongnao adagi mama aduda sekpigi masadawna panba mi matawsu tawba karino haibadi khangdaba mi su manba ama leptuna lem asengbagi di mafam asida leiriba asi Balibu possess tawkhiba Bhoot aduni Balina Bhoot aduda Malik aibu kari thabak tawjau haibage haiduna khurumduna lemi airiba matam asida Arjun ju tumamdabana thoglaami matam asida mahakki thagnaba ka aduda makhoigi thabak suba leiba nupi duna phi hongba du mahana urami aduga nupi sina phi hongiba ka asigi mamang asida lakpa matamdadi Balina nupi duna leiba ka aduda paktharaga yengbagi saktam asi mangna urami adubu thongnao asigi machin asida Bhoot adu lei haibadi Arjunna di udribani Arjungi wakhana asida huji khaliba asi Balina tawriba asi nupi asigi ka asida lona yengibani haiduna khalibani modagi Arjunna si tanja asi manganba yaroi haiduna khanduna Jagugi manakta chensalami aduga Jagu nang aigi nakta law ai huji karigumba yamna maru oiba mu utke nangna yamna thajadaba dai nakhoigi Bali du nupi da chope haibado huji ai utke law haiduna Jagu dubu Arjunna chingduna puthorami adubo Arjun amadi Jagu makhoini na tolpa matamdadi Bali dudi steerdagi kumthakirami aduga mahak adu adum jangal lomda changkhirami Jaguna huji nungdang asidabu mahakna jangal asida changiba asi kari tawuno haiduna ngami Arjunna aina haidro nahaki nayambagi macha ase nupi yamna chope haiduna mahakna nupi adu jangal asida kauthoibo oramgani ngasidi mahak asi karamba minu habado nahaksu khangadabani harami Maistagi makhoini su Baligi matung adum inarakpana jangal asigi mayai chabukte yorami matam asida Bali du mafam asida chap yungna leptuna leikhirami Arjunna Baligi manakta sangsilaga nahak mafam asida kari tawribano haiduna hangami matam aduda Balina Arjunda yengutu adagi si Badasurgi mandir aduni aduga adagi sina Brixinigi upanbi duni aduga Balina Arjunda mu onsalaga ngasidi aigi mapula ni hairami ya Arjunna Balida nangi mapudi aini haiduna kupakna thazalami aduga mahakna gyan tarakpa matamdadi ayakna hojik leiriba si kadaidano haiduna hangami aduga hairiba matam aduda mandiromdagi sekpi myam ama paithorami aduga ngatangi manungda mafum asida nongel nuksit tawna khakpa lawbusu hawraami modagi sekpi myam aduna makhoi tamna paisilami maramaduna makhoi humadu mafam asidagi yamna kana senthorami adubu makhoina jangal asidagi lanthoroga peleski mapa yausalakpa matamdadi makhoi ni khakta ngairami Jagudi makhoigi matungda su leramde aduga Arjunna Jagudubu kowba matamdadi Jagududi amona khumaamde mathange ayuk yaura faw Jagududi halamde madudagi Arjunna Balida ngarangi thogdodugi matangda hangami haibadi nahakna matau karam tawraga mandir amadi Brixinigi upanbi dugi matangda matau karamna khangibano nangonda kanana takpano haiduna hangami Balina adubu aidi karimata khangde ngarang nungdang ayadu phamungda changaga tungkhibani aduga aina gyan tarakpa matamdadi nakoini aigi mimangda leptuna leramiba aduni modagi nakoini na chelu haiba duda aidi mathomarang khangdage chenduna lakpani
ꯃꯧꯗꯒꯤ ꯑꯔꯖꯨꯟꯅ ꯍꯧꯖꯤꯛ ꯖꯒꯨꯅ ꯊꯤꯕ ꯐꯪꯗ꯭ꯔꯤꯕ ꯑꯁꯤ ꯕꯂꯤꯅ ꯃꯔꯝ ꯑꯣꯏꯔꯒꯅꯤ ꯍꯥꯏꯗꯨꯅ ꯕꯂꯤꯗ ꯉꯥꯡꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯁꯟꯇꯔꯥꯝ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯑꯒ ꯖꯒꯨ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯇꯥꯏꯗ ꯑꯩꯅ ꯍꯥꯏꯕꯗꯣ ꯑꯆꯨꯝꯕ ꯉꯥꯛꯇꯅꯤ ꯍꯧꯖꯤꯛꯇꯤ ꯕꯗꯁꯨꯔ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯑꯕꯅꯤ ꯕꯗꯁꯨꯔꯅ ꯖꯒꯨ ꯑꯗꯨꯕꯨ ꯐꯥꯔꯒ ꯖꯪꯒꯜ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯄꯨꯁꯟꯈꯤꯕ ꯑꯣꯏꯔꯝꯒꯅꯤ ꯁꯟꯇꯔꯥꯝꯒꯤ ꯋꯥ ꯑꯁꯤꯗ ꯑꯔꯖꯨꯟꯅ ꯁꯥꯎꯔꯒ ꯃꯁꯤꯒꯤ ꯑꯍꯟ ꯑꯁꯤꯅ ꯃꯐꯝ ꯑꯁꯤꯗ ꯚꯨꯠ ꯊꯣꯛꯑꯦ ꯕꯗꯁꯨꯔ ꯂꯩ ꯍꯥꯏꯗꯨꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯋꯥꯔꯤ ꯁꯥꯖꯟꯗꯨꯅ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤꯁꯤꯒꯤ ꯂꯨꯍꯣꯡꯕ ꯑꯁꯤꯕꯨ ꯊꯨꯒꯥꯏꯅꯕ ꯇꯧꯔꯤꯕꯅꯤ ꯅꯍꯥꯛ ꯕꯗꯁꯨꯔ ꯑꯗꯨ ꯎꯔꯕ꯭ꯔꯥ ꯉꯁꯤꯗꯤ ꯅꯍꯥꯛ ꯕꯗꯁꯨꯔ ꯑꯗꯨꯕꯨ ꯃꯁꯛ ꯈꯪꯍꯜꯂꯗꯧꯕꯅꯤ ꯑꯩꯅꯤ ꯕꯗꯁꯨꯔ ꯍꯥꯏꯔꯤꯕ ꯑꯗꯣ ꯅꯍꯥꯛ ꯑꯁꯤ ꯍꯥꯠꯂꯗꯧꯕꯅꯤ ꯍꯥꯏꯗꯨꯅ ꯊꯥꯡ ꯑꯃ ꯂꯧꯊꯣꯛꯇꯨꯅ ꯁꯟꯇꯔꯥꯝ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯍꯥꯠꯂꯒꯦ ꯍꯥꯏꯗꯨꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯁꯟꯇꯔꯥꯝꯅ ꯑꯔꯖꯨꯟꯒꯤ ꯃꯑꯣꯡ ꯑꯁꯤꯗ ꯃꯁꯤꯁꯨ ꯉꯥꯎꯔꯦ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯉꯥꯎꯕꯅꯤ ꯃꯍꯥꯛꯀꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯕ ꯃꯄꯨꯗꯨꯁꯨ ꯉꯥꯎꯔꯒ ꯁꯤꯈꯤꯕꯅꯤ ꯃꯍꯥꯛꯁꯨ ꯉꯥꯎꯔꯦ ꯕꯗꯁꯨꯔ ꯂꯥꯛꯑꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯑꯗꯨ ꯀꯣꯏꯂꯥꯎ ꯂꯥꯎꯔꯒ ꯃꯐꯝ ꯑꯁꯤꯗ ꯆꯦꯟꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯥꯡ ꯑꯁꯤꯗ ꯄꯨꯂꯤꯁꯅ ꯖꯒꯨ ꯑꯁꯤꯕꯨ ꯃꯈꯣꯏꯒꯤ ꯈꯨꯡꯒꯪ ꯑꯁꯤꯒꯤ ꯀꯣꯡꯀꯠ ꯑꯃꯗ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯇꯥꯔꯒ ꯂꯩꯔꯝꯃꯦ ꯍꯥꯏꯗꯨꯅ ꯄꯨꯔꯒ ꯂꯥꯛꯑꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯔꯖꯨꯟ ꯑꯗꯨ ꯑꯃꯨꯛ ꯄ꯭ꯔꯤꯌꯥꯒ ꯎꯅꯔꯝꯃꯤ ꯑꯗꯨꯒ ꯄ꯭ꯔꯤꯌꯥ ꯃꯈꯣꯏꯅꯤꯗꯨ ꯋꯥꯔꯤ ꯅꯨꯡꯉꯥꯏꯅ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯄ꯭ꯔꯤꯌꯥꯅ ꯑꯔꯖꯨꯟꯗ ꯅꯍꯥꯛꯀꯤ ꯅꯆꯟꯅꯨꯄꯤꯗꯨ ꯃꯐꯝ ꯑꯁꯤꯗ ꯂꯨꯍꯣꯡꯒꯅꯨ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯂꯨꯍꯣꯡꯉꯨ ꯍꯥꯏꯔꯝꯃꯤ ꯑꯔꯖꯨꯟꯅ ꯄ꯭ꯔꯤꯌꯥꯗ ꯅꯍꯥꯛꯄꯨ ꯚꯨꯠ ꯑꯁꯤ ꯂꯩ ꯍꯥꯏꯕꯁꯤ ꯊꯥꯖꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ ꯄ꯭ꯔꯤꯌꯥꯅ ꯃꯍꯥꯛꯁꯨ ꯊꯥꯖꯩ ꯑꯗꯨꯒ ꯑꯩ ꯑꯁꯤ ꯚꯨꯠ ꯑꯣꯏꯔꯝꯕ ꯇꯥꯔꯒꯗꯤ ꯅꯍꯥꯛ ꯀꯃꯥꯏꯅ ꯇꯧꯅꯤ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ ꯑꯔꯖꯨꯟꯅ ꯑꯩꯗꯤ ꯑꯗꯨꯝꯅ ꯑꯣꯏꯔꯝꯕ ꯇꯥꯔꯒꯗꯤ ꯑꯃꯨꯛ ꯍꯦꯟꯅ ꯍꯔꯥꯎꯒꯅꯤ ꯌꯦꯡꯉꯨ ꯑꯩ ꯋꯥꯔꯤ ꯑꯃ ꯍꯥꯏꯒꯦ ꯑꯩꯒ ꯀꯣꯏꯅꯔꯝꯃꯒ ꯀꯥꯏꯅꯈꯤꯕ ꯑꯁꯦ ꯅꯨꯄꯤ ꯑꯍꯨꯝꯅꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨꯗꯤ ꯑꯩꯒ ꯂꯣꯏꯅꯕ ꯃꯇꯝꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯑꯩꯉꯣꯟꯗ ꯇꯦꯟꯁꯟ ꯌꯥꯝꯅ ꯀꯥꯏ ꯑꯗꯨꯕꯨ ꯅꯪꯗꯤ ꯚꯨꯠ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯅꯤꯅ ꯑꯩꯕꯨ ꯊꯥꯗꯣꯛꯑꯒ ꯁꯨꯡꯆꯠ ꯆꯠꯂꯔꯣꯏ ꯅꯪꯕꯨ ꯑꯩꯅ ꯂꯦꯡꯕꯥꯟ ꯑꯁꯤꯗ ꯍꯥꯞꯄꯒ ꯀꯣꯏꯄꯨ ꯄꯨꯗꯨꯅ ꯆꯠꯀꯗ꯭ꯔꯤꯕꯅꯤ ꯄ꯭ꯔꯤꯌꯥꯅ ꯑꯗꯨꯕꯨ ꯑꯩꯗꯤ ꯅꯪꯒ ꯀꯣꯏꯅꯗ꯭ꯔꯤꯕ ꯑꯁꯤꯗꯤ ꯑꯔꯖꯨꯟꯅ ꯅꯍꯥꯛ ꯑꯩꯒ ꯀꯣꯏꯅꯗ꯭ꯔꯕꯁꯨ ꯑꯩꯒꯤ ꯅꯨꯄꯤꯗꯤ ꯑꯣꯏꯕ ꯌꯥꯕ ꯅꯠꯇ꯭ꯔꯣ ꯍꯥꯏꯗꯨꯅ ꯈꯨꯗꯣꯞ ꯂꯧꯊꯣꯛꯇꯨꯅ ꯄ꯭ꯔꯤꯌꯥꯗ ꯃꯍꯥꯛꯅ ꯄ꯭ꯔꯄꯣꯁ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯁꯤꯒꯨꯝꯕ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯀ꯭ꯌꯨꯠ ꯑꯣꯏꯕ ꯚꯨꯠ ꯑꯁꯤꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛ ꯐꯥꯎꯕ ꯊꯦꯡꯅꯗ꯭ꯔꯤ ꯍꯥꯏꯗꯨꯅ ꯐꯥꯒꯤꯁꯨ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯉꯔꯥꯡ ꯖꯪꯒꯜ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯊꯦꯡꯅꯈꯤꯕ ꯇꯦꯝꯄꯜ ꯑꯃꯗꯤ ꯕ꯭ꯔꯤꯛꯁꯤꯅꯤꯒꯤ ꯎ ꯑꯗꯨꯕꯨ ꯑꯔꯖꯨꯟꯅ ꯄ꯭ꯔꯤꯌꯥꯗ ꯇꯥꯛꯀꯦ ꯍꯥꯏꯗꯨꯅ ꯖꯪꯒꯜ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯈꯣꯏ ꯑꯅꯤꯗꯨ ꯆꯪꯉꯝꯃꯤ ꯃꯔꯝꯗꯤ ꯄ꯭ꯔꯤꯌꯥ ꯑꯁꯤ ꯇꯦꯝꯄꯜꯒꯤ ꯃꯇꯥꯡꯗ ꯊꯤꯖꯟꯕꯅꯤꯅ ꯑꯔꯖꯨꯟꯅ ꯇꯦꯝꯄꯜ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯇꯥꯛꯄꯤꯒꯦ ꯍꯥꯏꯗꯨꯅ ꯄꯨꯔꯤꯕꯅꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯅ ꯖꯪꯒꯜ ꯑꯁꯤꯗ ꯆꯪꯉꯛꯄ ꯃꯇꯝꯗ ꯌꯥꯝꯅ ꯍꯔꯥꯎꯅ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯅ ꯁꯥꯟꯅꯔꯤꯕ ꯑꯁꯤꯕꯨ ꯑꯔꯖꯨꯟꯅ ꯀꯦꯃꯦꯔꯥꯗ ꯚꯤꯗꯤꯑꯣ ꯔꯦꯀꯣꯔꯗꯤꯡꯁꯨ ꯇꯧꯁꯜꯂꯝꯃꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤꯅ ꯁꯨꯝ ꯆꯪꯁꯜꯂꯛꯄꯅ ꯖꯪꯒꯜ ꯑꯁꯤꯒꯤ ꯃꯌꯥꯏ ꯆꯕꯨ ꯑꯗꯨꯗ ꯌꯧꯁꯤꯜꯂꯛꯑꯝꯃꯤ ꯑꯔꯖꯨꯟꯅ ꯄ꯭ꯔꯤꯌꯥꯗ ꯃꯈꯨꯠꯅ ꯊꯤꯟꯗꯨꯅ ꯃꯁꯤꯅꯤ ꯕꯗꯁꯨꯔꯒꯤ ꯇꯦꯝꯄꯜ ꯍꯥꯏꯔꯤꯕ ꯑꯗꯨ ꯑꯗꯨꯒ ꯇꯦꯝꯄꯜ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯑꯁꯤꯅ ꯕ꯭ꯔꯤꯛꯁꯤꯅꯤꯒꯤ ꯎ ꯑꯗꯨꯅꯤ ꯍꯥꯏꯗꯨꯅ ꯃꯁꯛꯁꯨ ꯇꯥꯛꯑꯝꯃꯤ ꯑꯗꯨꯒ ꯄ꯭ꯔꯤꯌꯥꯅ ꯃꯟꯗꯤꯔꯔꯣꯝꯗ ꯂꯩꯔꯤꯕ ꯎꯖꯥꯎ ꯑꯗꯨꯒꯤ ꯃꯈꯥꯗ ꯃꯨꯟꯅ ꯌꯦꯡꯁꯤꯟꯕ ꯃꯇꯝꯗꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯝꯕꯤ ꯂꯩꯕ ꯃꯥꯜꯂꯤ ꯍꯥꯏꯗꯨꯅ ꯑꯔꯖꯨꯟꯗ ꯍꯥꯏꯔꯝꯃꯤ ꯃꯧꯗꯒꯤ ꯑꯔꯖꯨꯟꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗꯒꯤ ꯁꯦꯛꯄꯤ ꯃꯌꯥꯝ ꯑꯃ ꯄꯥꯏꯊꯣꯔꯛꯑꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯁꯦꯛꯄꯤ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯅꯣꯡꯊꯛꯇ ꯄꯥꯏꯈꯠꯈ꯭ꯔꯒ ꯃꯐꯝ ꯑꯗꯨꯗ ꯐꯪꯉꯤꯕ ꯅꯨꯡꯁꯥ ꯑꯗꯨꯕꯨ ꯁꯦꯛꯄꯤ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯎꯪꯁꯟꯗꯨꯅ ꯅꯨꯡꯁꯥꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯈꯟꯖꯟꯕ ꯍꯧꯔꯛꯑꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯃꯐꯝ ꯑꯁꯤ ꯂꯣꯏꯅ ꯃꯝꯖꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯑꯝꯃꯤ ꯃꯧꯗꯒꯤ ꯄ꯭ꯔꯤꯌꯥꯅ ꯃꯉꯥꯟ ꯐꯪꯕ ꯌꯥꯒꯥ ꯑꯗꯨꯗ ꯆꯦꯟꯊꯣꯛꯈ꯭ꯔꯒ ꯑꯔꯖꯨꯟ ꯅꯍꯥꯛ ꯑꯃꯝꯕ ꯃꯄꯥ ꯑꯗꯨꯗ ꯂꯩꯒꯅꯨ ꯑꯉꯥꯟꯕ ꯃꯄꯥ ꯑꯁꯤꯗ ꯊꯣꯛꯂꯛꯎ ꯕꯗꯁꯨꯔꯗꯤ ꯑꯉꯥꯟꯕ ꯃꯄꯥꯗ ꯂꯩꯕ ꯉꯝꯗꯕꯅꯤ ꯍꯥꯏꯗꯨꯅ ꯑꯔꯖꯨꯟꯕꯨ ꯀꯧꯊꯣꯛꯑꯝꯃꯤ ꯑꯗꯨꯕꯨ ꯑꯔꯖꯨꯟꯗꯤ ꯏꯉꯛꯉꯛꯇꯨꯅ ꯌꯦꯡꯉꯒ ꯂꯩꯔꯝꯃꯤ ꯃꯧꯗꯒꯤ ꯄ꯭ꯔꯤꯌꯥꯅ ꯑꯃꯨꯛ ꯀꯧꯔꯛꯄꯗꯒꯤ ꯑꯔꯖꯨꯟ ꯑꯃꯗꯤ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯊꯣꯔꯛꯑꯝꯃꯤ ꯃꯈꯣꯏ ꯑꯅꯤꯅ ꯆꯦꯟꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯇꯦꯝꯄꯜ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯁꯦꯛꯄꯤꯗꯧꯅ ꯇꯧꯕ ꯍꯤꯡꯆꯥꯕ ꯑꯃ ꯊꯣꯛꯂꯛꯑꯝꯃꯤ ꯍꯥꯏꯔꯤꯕ ꯍꯤꯡꯆꯥꯕ ꯑꯁꯤꯅꯅꯤ ꯄꯦꯂꯦꯁ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯗꯨꯝ ꯇꯝꯅꯔꯤꯕ ꯑꯗꯨ ꯑꯗꯨꯒ ꯕꯂꯤꯕꯨꯁꯨ ꯄꯣꯖꯦꯁ ꯇꯧꯔꯤꯕ ꯑꯗꯨ ꯍꯤꯡꯆꯥꯕ ꯑꯁꯤꯅꯅꯤ ꯃꯇꯥ ꯑꯁꯤꯗꯒꯤꯁꯨ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯃꯦ ꯃꯗꯨꯗꯤ ꯕꯗꯁꯨꯔ ꯍꯥꯏꯔꯤꯕ ꯍꯤꯡꯆꯥꯕ ꯑꯁꯤ ꯑꯁꯦꯡꯕꯃꯛꯀꯤ ꯂꯩ ꯍꯥꯏꯕ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗ ꯊꯣꯛꯂꯛꯏꯕ ꯍꯤꯡꯆꯥꯕ ꯑꯁꯤ ꯕꯗꯁꯨꯔ ꯑꯗꯨ ꯑꯣꯏꯒꯗꯧꯔꯤꯕ ꯍꯥꯏꯕ ꯑꯁꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅꯗꯤ ꯈꯪꯗ꯭ꯔꯤ ꯍꯥꯏꯔꯤꯕ ꯑꯁꯤꯒꯤ ꯃꯔꯝ ꯑꯁꯤ ꯐꯤꯂꯝ ꯑꯁꯤꯒꯤ ꯃꯈꯥ ꯇꯥꯕ ꯋꯥꯔꯤꯗꯒꯤ ꯁꯣꯏꯗꯅ ꯈꯪꯒꯅꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯑꯔꯖꯨꯟꯗ ꯃꯍꯥꯛꯀꯤ ꯃꯄꯥꯅ ꯀꯣꯜ ꯇꯧꯔꯛꯇꯨꯅ ꯑꯩꯗꯤ ꯍꯧꯖꯤꯛ ꯈꯛꯇ ꯅꯍꯥꯛꯀꯤ ꯅꯆꯟꯅꯨꯄꯤꯒꯤ ꯏꯃꯦꯜ ꯑꯗꯨ ꯐꯪꯉꯤ ꯑꯗꯨꯒ ꯅꯍꯥꯛꯀꯤ ꯅꯆꯟꯅꯨꯄꯤꯗꯨꯁꯨ ꯐꯣꯟ ꯇꯧꯕꯁꯨ ꯑꯃꯠꯇ ꯆꯠꯇꯦ ꯅꯈꯣꯏꯅ ꯇꯧꯔꯤꯕ ꯑꯁꯤ ꯀꯔꯤꯅꯣ ꯑꯩꯉꯣꯟꯗꯁꯨ ꯀꯔꯤꯃꯠꯇ ꯍꯥꯏꯔꯝꯗꯦ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯗꯅ ꯃꯐꯝ ꯑꯗꯨꯗ ꯅꯈꯣꯏꯅ ꯀꯔꯤ ꯇꯧꯕꯒꯤ ꯆꯠꯂꯤꯅꯣ ꯍꯥꯏꯗꯨꯅ ꯃꯄꯥꯗꯨꯅ ꯁꯥꯎꯔꯛꯑꯝꯃꯤ ꯑꯔꯖꯨꯟꯅ ꯃꯤꯔꯥꯗꯣ ꯍꯧꯖꯤꯛ ꯐ꯭ꯂꯥꯏꯠ ꯇꯣꯡꯉꯤꯕꯅꯤ ꯃꯍꯥꯛ ꯐ꯭ꯂꯥꯏꯠꯇꯒꯤ ꯀꯨꯝꯃꯛꯑꯒ ꯕꯕꯥꯗ ꯀꯣꯜ ꯇꯧꯖꯔꯛꯑꯅꯤ ꯕꯕꯥꯕꯨ ꯑꯩꯈꯣꯏꯒ ꯋꯥꯔꯤ ꯁꯥꯟꯅꯅꯕꯒꯤ ꯃꯇꯝꯒ ꯂꯩꯕ꯭ꯔꯣ ꯑꯩꯈꯣꯏꯅ ꯀꯣꯜ ꯇꯧꯔꯕꯁꯨ ꯁꯨꯡꯄꯥꯏ ꯄꯥꯏꯈꯠꯂꯛꯇꯦ ꯕꯕꯥꯅ ꯆꯠꯂꯝꯗꯥꯏꯗ ꯅꯆꯤꯟꯅꯅꯥꯎꯅ ꯊꯣꯛꯄ ꯇꯧꯔꯣ ꯍꯥꯏꯔꯝꯗꯥꯏꯅꯦ ꯕꯕꯥꯗꯤ ꯀꯩꯅꯥ ꯗꯥꯜ ꯈꯛꯇꯪ ꯄꯤꯕ ꯂꯥꯛꯀꯅꯤ ꯍꯥꯏꯔꯝꯗꯥꯏꯅꯦ ꯑꯗꯨꯒ ꯕꯕꯥꯅ ꯑꯩꯈꯣꯏꯗ ꯋꯥ ꯀꯌꯥ ꯑꯃ ꯂꯣꯠꯂꯝꯃꯤꯕ ꯑꯁꯤꯅ ꯀꯔꯤꯒꯤꯅꯣ ꯃꯐꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯅꯍꯥꯟꯒꯩ ꯕꯕꯥꯅ ꯑꯩꯈꯣꯏꯗ ꯍꯥꯏꯕꯤꯗ꯭ꯔꯤꯕ ꯑꯁꯤꯅ ꯀꯔꯤꯒꯤꯅꯣ ꯃꯧꯗꯒꯤ ꯑꯔꯖꯨꯟꯒꯤ ꯃꯄꯥ ꯑꯗꯨꯅ ꯑꯔꯖꯨꯟꯗ ꯃꯐꯝ ꯑꯗꯨꯗ ꯅꯆꯟꯅꯨꯄꯤꯒꯤ ꯂꯨꯍꯣꯡꯕ ꯑꯗꯨ ꯄꯥꯡꯊꯣꯛꯄ ꯌꯥꯔꯣꯏ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯕꯒꯤ ꯃꯇꯝ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯇꯧ ꯃꯐꯝ ꯑꯗꯨꯗ ꯂꯨꯍꯣꯡꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯁꯦꯔꯤꯌꯁ ꯑꯣꯏꯅ ꯍꯥꯏꯔꯝꯃꯤ ꯑꯔꯖꯨꯟꯅ ꯀꯔꯤꯅꯣ ꯕꯕꯥꯅ ꯍꯥꯏꯔꯤꯕ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯃꯤꯁꯤꯡꯁꯨ ꯂꯨꯍꯣꯡꯕ ꯂꯥꯛꯑꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯃꯌꯨꯝ ꯂꯣꯏꯅ ꯊꯥꯗꯣꯛꯇꯨꯅ ꯊꯣꯛꯅꯔꯛꯑꯕꯅꯤ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯂꯨꯍꯣꯡꯅꯕꯒꯤ ꯂꯣꯏꯅꯁꯨ ꯁꯦꯝ ꯁꯥꯗꯨꯅ ꯂꯣꯏꯔꯕꯅꯤ ꯍꯧꯖꯤꯛꯄꯨ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯂꯨꯍꯣꯡꯉꯔꯣꯏ ꯍꯥꯏꯔꯨꯔꯕ ꯇꯥꯔꯒꯗꯤ ꯁꯥ ꯂꯥꯟ ꯇꯥꯟꯅꯔꯣꯏꯗꯕ꯭ꯔꯣ ꯃꯄꯥꯗꯨꯅ ꯍꯧꯖꯤꯛ ꯑꯩ ꯅꯉꯣꯟꯗ
ꯃꯐꯝ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯕꯒꯤ ꯃꯇꯝ ꯂꯩꯇ꯭ꯔꯦ ꯅꯍꯥꯛ ꯌꯥꯝꯅ ꯊꯨꯅ ꯒꯪꯒꯥꯄꯨꯔ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯨ ꯑꯗꯨꯒ ꯒꯨꯔꯨ ꯒꯣꯄꯥꯜꯗꯥꯁ ꯍꯥꯏꯔꯤꯕ ꯑꯥꯁ꯭ꯔꯝ ꯑꯗꯨ ꯊꯤꯔꯒ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯥꯁ꯭ꯔꯝ ꯑꯗꯨꯒꯤ ꯍꯦꯗ ꯑꯣꯏꯔꯤꯕ ꯒꯨꯔꯨ ꯕꯥꯁꯤꯁꯀ ꯅꯍꯥꯛ ꯎꯅꯔꯨꯔꯁꯣ ꯃꯥꯅ ꯂꯨꯍꯣꯡꯕ ꯑꯗꯨ ꯌꯥꯅꯤ ꯀꯔꯤꯁꯨ ꯀꯥꯏꯔꯣꯏ ꯍꯥꯏꯔꯛꯄ ꯇꯥꯔꯒꯗꯤ ꯂꯨꯍꯣꯡꯕ ꯑꯗꯨ ꯌꯥꯔꯦ ꯑꯩꯁꯨ ꯃꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯊꯨꯅ ꯂꯥꯛꯅꯕ ꯇꯧꯒꯦ ꯃꯁꯤꯗꯒꯤ ꯃꯄꯥꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯔꯖꯨꯟ ꯑꯗꯨ ꯒꯨꯔꯨ ꯕꯥꯁꯤꯁꯀꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯒꯨꯔꯨ ꯕꯥꯁꯤꯁꯀ ꯎꯅꯈꯤ ꯃꯐꯝ ꯑꯁꯤꯗ ꯒꯨꯔꯨ ꯕꯥꯁꯤꯁꯅ ꯑꯔꯖꯨꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ ꯃꯐꯝ ꯑꯁꯤꯗ ꯕꯗꯨꯁꯨꯔ ꯍꯥꯏꯗꯨꯅ ꯃꯌꯥꯝꯅ ꯋꯥꯔꯤ ꯂꯤꯅꯔꯤꯕ ꯑꯁꯤ ꯄꯪꯍꯥꯏ ꯍꯥꯏꯅꯕ ꯅꯠꯇꯦ ꯃꯁꯤ ꯑꯁꯦꯡꯕꯅꯤ ꯑꯗꯨꯕꯨ ꯕꯗꯨꯁꯨꯔꯅ ꯂꯩꯔꯝꯃꯤꯕ ꯑꯁꯤ ꯉꯁꯤꯗꯒꯤꯅ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗꯅꯤ ꯑꯗꯨꯒ ꯕꯗꯨꯁꯨꯔꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯕ꯭ꯂꯦꯛ ꯃꯦꯖꯤꯛ ꯇꯧꯕ ꯃꯥꯏꯕ ꯃꯌꯥꯝ ꯑꯃꯅ ꯕꯗꯨꯁꯨꯔ ꯑꯁꯤꯕꯨ ꯕ꯭ꯂꯦꯛ ꯃꯦꯖꯤꯛ ꯇꯧꯗꯨꯅ ꯀꯩꯅꯥ ꯀꯌꯥ ꯑꯃꯕꯨ ꯗꯥꯟ ꯇꯧꯗꯨꯅ ꯕꯗꯨꯁꯨꯔ ꯑꯗꯨꯕꯨ ꯍꯤꯡꯀꯠꯍꯟꯅꯕ ꯍꯣꯠꯅꯈꯤꯕꯅꯤ ꯃꯗꯨ ꯃꯌꯥꯝꯁꯤꯡ ꯑꯗꯨꯕꯨ ꯊꯤꯡꯅꯕ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧꯅ ꯅꯍꯥꯛꯀꯤ ꯅꯙꯧ ꯇꯟꯇ꯭ꯔꯤꯛ ꯃꯥꯏꯕ ꯌꯨꯒꯦꯟꯗ꯭ꯔ ꯑꯥꯆꯥꯔꯌꯥꯗ ꯕꯗꯨꯁꯨꯔ ꯍꯥꯏꯔꯤꯕ ꯍꯤꯡꯆꯥꯕ ꯑꯗꯨꯕꯨ ꯍꯤꯡꯀꯠꯂꯛꯇꯅꯕ ꯍꯥꯏꯗꯨꯅ ꯕ꯭ꯂꯦꯛ ꯃꯦꯖꯤꯛ ꯇꯧꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨꯕꯨ ꯊꯤꯡꯅꯕ ꯍꯥꯏꯗꯨꯅ ꯁꯤꯟꯅꯈꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗꯒꯤ ꯍꯧꯔꯒ ꯅꯍꯥꯛꯀꯤ ꯅꯄꯨꯅ ꯕꯗꯁꯨꯔ ꯍꯥꯏꯔꯤꯕ ꯍꯤꯡꯆꯥꯕ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯍꯩꯖꯕ ꯃꯍꯩꯁꯤꯡ ꯇꯧꯗꯨꯅ ꯃꯪꯒꯜꯄꯨꯔ ꯍꯥꯏꯔꯤꯕ ꯂꯝ ꯑꯁꯤꯗꯒꯤ ꯕꯗꯁꯨꯔ ꯍꯥꯏꯔꯤꯕ ꯍꯤꯡꯆꯥꯕ ꯑꯗꯨꯕꯨ ꯊꯤꯡꯗꯨꯅ ꯂꯥꯛꯄ ꯑꯣꯏꯔꯝꯃꯤ ꯃꯗꯨꯗꯒꯤ ꯅꯍꯥꯛꯀꯤ ꯅꯙꯧꯒꯤ ꯆꯥꯔꯣꯟ ꯆꯨꯔꯣꯟꯁꯤꯡ ꯑꯁꯤꯅ ꯃꯊꯪ ꯇꯧꯗꯨꯅ ꯕꯗꯨꯁꯨꯔ ꯍꯥꯏꯔꯤꯕ ꯍꯤꯡꯆꯥꯕ ꯑꯁꯤꯕꯨ ꯊꯤꯡꯕꯒꯤ ꯊꯕꯛ ꯑꯁꯤ ꯇꯧꯗꯨꯅ ꯂꯥꯛꯄ ꯑꯣꯏꯔꯝꯃꯤ ꯑꯗꯣ ꯃꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯊꯥꯏꯅꯒꯤ ꯋꯥꯅꯤꯗ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯂꯨꯍꯣꯡꯕ ꯑꯁꯤ ꯀꯔꯤꯃꯠꯇ ꯇꯧꯔꯝꯗꯧ ꯃꯥꯟꯗ꯭ꯔꯦ ꯅꯍꯥꯛꯀꯤ ꯕꯕꯥꯕꯨ ꯍꯦꯛ ꯄꯣꯛꯆꯕ ꯅꯍꯥꯛꯀꯤ ꯅꯕꯨꯕꯣꯛ ꯗꯨꯁꯟ ꯑꯥꯆꯥꯔꯌꯥꯅ ꯊꯥ 6ꯀꯤ ꯃꯃꯥꯡꯗ ꯑꯩꯒꯤ ꯑꯥꯁ꯭ꯔꯝ ꯑꯁꯤꯗ ꯂꯥꯛꯑꯒ ꯃꯪꯒꯜꯄꯨꯔ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯂꯨꯍꯣꯡꯕ ꯌꯥꯔꯅꯤ ꯕꯗꯁꯨꯔ ꯍꯥꯏꯔꯤꯕ ꯍꯤꯡꯆꯥꯕ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯍꯤꯡꯀꯠꯂꯛꯑꯔꯣꯏ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯐꯣꯡꯗꯣꯛꯑꯝꯃꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯒꯨꯔꯨ ꯕꯥꯁꯤꯁꯅ ꯑꯩꯗꯤ ꯅꯪꯒꯤ ꯄꯦꯂꯦꯁ ꯑꯗꯨꯗ ꯒ꯭ꯔꯍ ꯂꯥꯛꯑꯕ ꯃꯇꯨꯡꯗ ꯂꯥꯛꯇ꯭ꯔꯗꯤ ꯌꯥꯔꯔꯣꯏ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯩꯒꯤ ꯁꯥꯇ꯭ꯔ ꯄꯟꯗꯤꯠ ꯔꯥꯝꯁꯥꯁꯇ꯭ꯔ ꯑꯁꯤ ꯊꯥꯔꯛꯀꯦ ꯃꯐꯝ ꯑꯗꯨꯗ ꯐꯠꯇꯕꯒꯤ ꯊꯋꯥꯏ ꯂꯩꯕ꯭ꯔꯥ ꯍꯥꯏꯕ ꯑꯗꯨ ꯃꯉꯣꯟꯗ ꯌꯦꯡꯍꯟꯒꯦ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯐꯠꯇꯕꯒꯤ ꯊꯋꯥꯏ ꯂꯩ ꯍꯥꯏꯕꯒꯤ ꯁꯃꯤꯟ ꯐꯪꯕ ꯇꯥꯔꯒꯗꯤ ꯃꯈꯥ ꯇꯥꯕꯗ ꯀꯔꯤ ꯇꯧꯒꯅꯤ ꯍꯥꯏꯕ ꯑꯗꯣ ꯑꯩ ꯍꯥꯏꯔꯛꯑꯒꯦ ꯉꯁꯤꯒꯤꯗꯤ ꯄꯟꯗꯤꯠ ꯔꯥꯝꯁꯥꯁꯇ꯭ꯔꯤ ꯑꯁꯤꯒ ꯅꯈꯣꯏꯒ ꯆꯠꯃꯤꯟꯅꯈ꯭ꯔꯣ ꯍꯥꯏꯔꯝꯃꯤ ꯃꯁꯤꯗꯒꯤ ꯄꯟꯗꯤꯠ ꯔꯥꯝꯁꯥꯁꯇ꯭ꯔꯤ ꯑꯁꯤꯁꯨ ꯑꯔꯖꯨꯟꯒ ꯄꯦꯂꯦꯁ ꯑꯗꯨꯗ ꯂꯥꯛꯃꯤꯟꯅꯔꯕ ꯃꯇꯨꯡꯗ ꯃꯐꯝ ꯑꯁꯤꯗ ꯐꯠꯇꯕꯒꯤ ꯊꯋꯥꯏ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯕ ꯍꯧꯔꯛꯑꯝꯃꯤ ꯑꯗꯨꯒ ꯐꯠꯇꯕꯒꯤ ꯊꯋꯥꯏ ꯑꯁꯤ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯌꯦꯡꯉꯛꯄ ꯃꯇꯝꯗꯗꯤ ꯑꯔꯖꯨꯟꯒꯤ ꯃꯕꯨꯕꯣꯛ ꯗꯨꯁꯟ ꯑꯥꯆꯥꯔꯌꯥꯅ ꯄꯨꯖꯥ ꯇꯧꯔꯝꯃꯦ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯐꯠꯇꯕꯒꯤ ꯊꯋꯥꯏ ꯂꯩꯔꯦ ꯍꯥꯏꯕꯒꯤ ꯁꯃꯤꯟ ꯐꯪꯉꯛꯑꯝꯃꯤ ꯃꯗꯨꯗꯒꯤ ꯄꯟꯗꯤꯠ ꯔꯥꯝꯁꯥꯁꯇ꯭ꯔꯤꯅ ꯃꯐꯝ ꯑꯁꯤꯒꯤ ꯁꯣ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ ꯑꯗꯨꯕꯨ ꯑꯔꯖꯨꯟꯅ ꯂꯩꯇꯦ ꯍꯥꯏꯕꯗꯒꯤ ꯄꯟꯗꯤꯠ ꯔꯥꯝꯁꯥꯁꯇ꯭ꯔꯤꯅ ꯍꯥꯏꯔꯤꯕ ꯊꯣꯡ ꯑꯗꯨꯒꯤ ꯑꯍꯣꯕ ꯑꯗꯨꯗ ꯌꯦꯡꯉꯨꯕ ꯃꯇꯝꯗꯗꯤ ꯀꯔꯤꯒꯨꯝꯕ ꯃꯁꯛ ꯈꯪꯗꯕ ꯑꯀꯟꯕ ꯁꯛꯇꯤ ꯑꯃꯅ ꯄꯟꯗꯤꯠ ꯔꯥꯝꯁꯥꯁꯇ꯭ꯔꯤ ꯑꯗꯨꯕꯨ ꯂꯥꯛꯇꯅ ꯂꯪꯊꯣꯔꯛꯑꯝꯃꯤ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯁꯤꯗ ꯃꯐꯝ ꯑꯁꯤꯗ ꯂꯩꯅꯔꯝꯃꯤꯕ ꯃꯤ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯉꯛꯅꯔꯝꯃꯤ ꯃꯁꯤꯗꯒꯤ ꯄꯟꯗꯤꯠ ꯔꯥꯝꯁꯥꯁꯇ꯭ꯔꯤꯅ ꯃꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯐꯠꯇꯕ ꯁꯛꯇꯤ ꯑꯃꯗꯤ ꯂꯩꯔꯦ ꯑꯗꯨꯕꯨ ꯑꯩ ꯀꯔꯤꯅꯣ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯈꯪꯗ꯭ꯔꯤ ꯑꯩ ꯃꯐꯝ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯍꯟꯗꯕ ꯌꯥꯔꯣꯏ ꯄꯥꯎ ꯑꯁꯤꯕꯨ ꯑꯩꯒꯤ ꯒꯨꯔꯨꯖꯤꯗ ꯇꯝꯗꯕ ꯌꯥꯔꯣꯏ ꯍꯥꯏꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯑꯔꯖꯨꯟꯗ ट्रेन स्टेशन तमना थिल्लु हाक असि नुमिदांग ताद्रिङै मतमदा मंगलपुर हारिबा लम असि लांथोगा चत्तबा यादे हाइरमी अदुगा महाकनासु मखा ताना नखोय मयाम ngasiगी नुमिदांग असि पैलेस असि थोंग खुदिंगमक मय अमता बुलंदबी मई लोइना थालगा थम्मु मरु ओइना मसिगी थोंग असि ममांगदा मई मुत्तबी मई अमा दुम थालगा थम्मु हाइरमी असुमना हाइरगा युम असिदगी लैबाक पुसु पुरगा पंडित असिबु अर्जुन थिनबा थोलामी अदुबु मखोयना थोलकपा मतमददी इखंग खंगौदना लंबी असिदा यामना कन्ना नोंगलै नुक्सित तौरामी नोंगलै नुक्सित असि यामना कन्बना मरम ओरगा मखोयना थौरैबा कार दुगी ममांगदा इलेक्ट्रिक पोस्ट अमा टेक्तुना तासलामी मरम अदुना हौजिक मखोय असि कार असि मखा ताना थौबा यारमदे मौदगी पंडित अदुना अर्जुनदा अनक्पा असिदा टेम्पल लैब्रा हाइदुना हंगामी अर्जुननसु महादेवगी टेम्पल अमदि लै हाइदुना मखोयने दु टेम्पल तमना चेलमी अदुबु टेम्पल असिगी लंबी असिदा दुम चेलकपा मतमदा ngasai yum adudagi poraiba leiba adusu pandit aduna tusanbadagi haidoami aduga arjun budi mandir asida yaukirami maudagi pandit aduna mandir asida dum chenselakpa matamdadi mandir asi yaudringai matamda nonglai nusit aduna puraga lakpa jinga amana arjun gi mimangmaktada pandit adubu mangakaktuna pandit adugi aroiba habdu oirami हौजिक्ति तौरिबा मयामसिंग असि महाकि मिमामक्तदा तौबनिना अर्जुन अदु ngakpa amadi किबसु फावरमकी मरम असिना महाकसु मंगलपुर हाइबा मफम असिदा भूत लै हाइबा असि महाकसु थाजाबा हौरामी मसिदगी महाक असि पैलेस असिदा हलागा महाकि कार अदु खाममबा मतुंगदा पुलिसका उनरामी अदुगा पुलिसनदी अर्जुनदा मफम असिदा नोंगलै नुसित तौबना असुना थोकपसु अदुम यावबनी नहाक क्या हेना खंजलुनु अखोइना पाव असि आश्रमददी हाइख्रबनी हारक्लमी पुलिसिंग असि चक्रबा मतुंगदा महाकना पैलेस असिगी मनुंगदा तुम चंगप मतमददी नुमित असिददी जगुना चिंगबा मियोय कनामता मफम असिदा लेरमदे अदुगा महाकना चंगप हौरकपा मतमदसु मफम असिगी थालमिबा मैसिंग असिसु तपना तपना मुटपा हौरामी अदुगा मंगोंदा तमनबसु क्या अमा तौरामी मौदगी
ꯄꯦꯂꯦꯁ ꯑꯁꯤꯗ ꯇꯝꯅꯔꯤꯕ ꯑꯁꯤ ꯃꯄꯨ ꯗꯨꯁꯟ ꯑꯆꯥꯔꯌꯥꯅ ꯄꯨꯖꯥ ꯍꯦꯛ ꯇꯧꯔꯝꯕ ꯃꯟꯗꯤꯔ ꯑꯁꯤꯒꯤ ꯃꯅꯨꯡꯗꯒꯤꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯁꯥꯎꯅ ꯅꯨꯡꯊꯪ ꯑꯃ ꯄꯥꯏꯔꯒ ꯍꯥꯏꯔꯤꯕ ꯃꯟꯗꯤꯔ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨꯕꯨ ꯊꯨꯒꯥꯏꯅꯕ ꯍꯥꯏꯗꯨꯅ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯇꯧꯕ ꯃꯇꯝ ꯑꯁꯤꯗ ꯅꯨꯡꯊꯪ ꯑꯁꯤꯕꯨ ꯃꯟꯗꯤꯔꯒꯤ ꯊꯣꯡ ꯑꯗꯨꯗꯒꯤ ꯃꯁꯛ ꯈꯪꯗꯕ ꯐꯣꯔꯁ ꯑꯃꯅ ꯂꯥꯛꯇꯅ ꯂꯪꯊꯣꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯅꯨꯡꯊꯪ ꯑꯗꯨ ꯈꯨꯟꯒꯦ ꯍꯥꯏꯗꯨꯅ ꯆꯠꯄ ꯃꯇꯝꯗꯗꯤ ꯁꯦꯛꯄꯤꯒꯤ ꯃꯁꯥ ꯄꯥꯟꯕ ꯚꯨꯠ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯃꯧꯗꯒꯤ ꯚꯨꯠ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯔꯖꯨꯟꯗ ꯑꯦꯇꯦꯛ ꯇꯧꯕ ꯍꯧꯔꯛꯑꯝꯃꯤ ꯃꯧꯗꯒꯤ ꯑꯔꯖꯨꯟ ꯑꯁꯤ ꯃꯊ꯭ꯋꯥꯏ ꯀꯟꯖꯅꯕꯒꯤꯗꯃꯛꯇ ꯃꯉꯥꯜ ꯂꯩꯕ ꯃꯐꯝꯁꯤꯡ ꯊꯤꯗꯨꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯝꯃꯤ ꯑꯗꯨꯒ ꯑꯀꯣꯟꯕꯗ ꯃꯍꯥꯛꯅ ꯄꯦꯂꯦꯁ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯆꯦꯟꯊꯣꯔꯛꯀꯦ ꯍꯥꯏꯗꯨꯅ ꯇꯧꯕ ꯃꯇꯝꯗꯗꯤ ꯄꯦꯂꯦꯁꯀꯤ ꯊꯣꯡꯖꯤꯟ ꯑꯗꯨꯗ ꯚꯨꯠ ꯑꯗꯨꯅ ꯆꯣꯡꯖꯟꯗꯨꯅ ꯃꯍꯥꯛꯄꯨ ꯅꯝꯗꯨꯅ ꯍꯥꯠꯀꯦ ꯍꯥꯏꯗꯨꯅ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯚꯨꯠ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯊꯥꯡꯀꯠꯂꯒ ꯍꯥꯠꯀꯦ ꯍꯥꯏꯗꯨꯅ ꯇꯧꯔꯛꯄ ꯃꯇꯝꯗꯗꯤ ꯑꯔꯖꯨꯟꯅ ꯃꯍꯥꯛꯀꯤ ꯐꯨꯔꯤꯠꯈꯥꯎꯗꯒꯤ ꯀꯥꯔꯒꯤ ꯁꯣ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯈꯥꯝꯃꯝꯕ ꯀꯥꯔ ꯑꯗꯨꯕꯨ ꯁꯣ ꯑꯣꯟ ꯇꯧꯕꯗꯒꯤ ꯂꯥꯏꯠ ꯑꯗꯨ ꯀꯥꯞꯁꯜꯂꯛꯄ ꯃꯇꯝꯗ ꯚꯨꯠ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯥꯡꯈꯤꯔꯝꯃꯤ ꯃꯧꯗꯒꯤ ꯃꯍꯥꯛꯅ ꯀꯥꯔ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯄ꯭ꯔꯞ ꯆꯦꯟꯁꯟꯗꯨꯅ ꯀꯥꯔ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯂꯣꯟꯁꯟꯗꯨꯅ ꯀꯥꯔ ꯃꯅꯨꯡꯒꯤ ꯃꯩ ꯑꯗꯨ ꯊꯥꯟꯗꯨꯅ ꯃꯍꯥꯛ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯅꯨꯃꯤꯗꯥꯡ ꯑꯗꯨꯃꯗꯤ ꯂꯦꯛꯑꯝꯃꯤ ꯃꯁꯤꯒꯤ ꯅꯦꯛꯁ ꯃꯣꯔꯅꯤꯡꯗ ꯖꯒꯨꯅ ꯀꯥꯔ ꯃꯅꯨꯡꯗ ꯇꯨꯝꯃꯤꯕ ꯑꯔꯖꯨꯟ ꯑꯗꯨꯕꯨ ꯍꯧꯗꯣꯛꯑꯝꯃꯤ ꯑꯗꯨꯒ ꯑꯔꯖꯨꯟꯒꯤ ꯂꯩꯔꯝꯃꯤꯕ ꯃꯑꯣꯡ ꯑꯁꯤꯗ ꯖꯒꯨꯅ ꯀꯔꯤ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ ꯑꯔꯖꯨꯟꯅ ꯉꯔꯥꯡ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯄꯨꯝꯕ ꯑꯗꯨ ꯂꯣꯏꯅ ꯂꯤꯔꯝꯃꯤ ꯑꯗꯨꯒ ꯂꯨꯍꯣꯡꯕ ꯑꯁꯤ ꯀꯦꯟꯁꯦꯜ ꯇꯧꯔꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯑꯗꯨ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯈꯤꯔꯝꯃꯤ ꯑꯔꯖꯨꯟꯅ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯄꯥꯗ ꯀꯣꯜ ꯇꯧꯗꯨꯅ ꯂꯨꯍꯣꯡꯕ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯇꯧꯔꯔꯣꯏꯁꯤ ꯃꯐꯝ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯃꯁꯛ ꯎꯕ ꯐꯪꯗꯕ ꯌꯥꯝꯅ ꯑꯀꯟꯕ ꯁꯛꯇꯤ ꯑꯃ ꯂꯩꯔꯦ ꯕꯕꯥꯅ ꯍꯥꯏꯕꯗꯨ ꯆꯨꯝꯃꯦ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯛꯑꯝꯃꯤ ꯑꯗꯨꯕꯨ ꯃꯄꯥꯅ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯃꯆꯟꯅꯨꯄꯤꯗ ꯍꯥꯏꯕ ꯃꯇꯝꯗ ꯃꯆꯟꯅꯨꯄꯤꯗꯨ ꯌꯥꯝꯅ ꯀꯤꯔꯅꯤ ꯃꯉꯣꯟꯗ ꯃꯇꯧ ꯀꯔꯝꯅ ꯇꯝꯁꯦ ꯍꯥꯏꯔꯤꯅꯣ ꯑꯔꯖꯨꯟꯅ ꯃꯗꯨꯒꯤꯗꯤ ꯑꯩꯅ ꯊꯣꯛꯄ ꯐꯅꯕ ꯍꯥꯏꯈ꯭ꯔꯒꯦ ꯍꯥꯏꯔꯒ ꯐꯣꯟ ꯑꯗꯨ ꯊꯝꯈꯤꯔꯝꯃꯤ ꯃꯁꯤꯗꯒꯤ ꯑꯔꯖꯨꯟꯅ ꯃꯌꯨꯝꯗ ꯍꯜꯂꯛꯑꯕ ꯃꯇꯨꯡꯗ ꯃꯆꯟꯅꯨꯄꯤꯗ ꯀꯣꯜ ꯇꯧꯗꯨꯅ ꯃꯤꯔꯥ ꯑꯩꯈꯣꯏ ꯄꯦꯂꯦꯁ ꯑꯁꯤꯗ ꯂꯨꯍꯣꯡꯕ ꯌꯥꯔꯔꯣꯏ ꯉꯔꯥꯡ ꯅꯨꯡꯗꯥꯡ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯀꯟꯅ ꯇꯧꯔꯛꯄꯗꯒꯤ ꯄꯦꯂꯦꯁ ꯑꯁꯤ ꯌꯧꯅꯕ ꯂꯝꯕꯤꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯎ ꯋꯥ ꯇꯦꯛꯁꯟꯗꯨꯅ ꯕ꯭ꯂꯣꯛ ꯇꯧꯗꯨꯅ ꯂꯩꯈ꯭ꯔꯦ ꯑꯩꯈꯣꯏ ꯂꯨꯍꯣꯡꯕ ꯑꯁꯤ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯇꯧꯔꯁꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯃꯆꯟꯅꯨꯄꯤꯗꯨꯗ ꯑꯣꯏꯗꯕ ꯀꯌꯥ ꯑꯃ ꯉꯥꯡꯁꯟꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯃꯆꯟꯅꯨꯄꯤꯗꯨꯕꯨ ꯂꯥꯛꯇꯅꯕ ꯍꯥꯏꯗꯨꯅ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯉꯁꯥꯏꯒꯤ ꯃꯍꯥꯛꯅ ꯋꯥꯔꯤ ꯁꯥꯔꯤꯅꯦ ꯍꯥꯏꯗꯨꯅ ꯇꯧꯔꯤꯕ ꯃꯆꯟꯅꯨꯄꯤꯁꯤꯗꯤ ꯄꯦꯂꯦꯁ ꯑꯁꯤꯗ ꯍꯥꯟꯅ ꯌꯧꯔꯛꯇꯨꯅ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯃꯤꯁꯤꯡꯒ ꯂꯣꯏꯅꯅ ꯃꯕꯨꯡ ꯑꯁꯤꯕꯨ ꯍꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯑꯁꯨꯝꯅ ꯂꯩꯔꯝꯕꯗꯒꯤꯗꯤ ꯑꯔꯖꯨꯟꯅ ꯑꯃꯨꯛ ꯐꯥꯒꯤ ꯇꯧꯕꯅꯤ ꯍꯥꯏꯗꯨꯅ ꯑꯣꯟꯊꯣꯛꯑꯒ ꯃꯆꯟꯅꯨꯄꯤꯒꯤ ꯂꯨꯍꯣꯡꯕ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯝ ꯂꯨꯍꯣꯡꯉꯅꯤ ꯍꯥꯏꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯔꯖꯨꯟꯅ ꯃꯄꯥ ꯑꯗꯨꯕꯨ ꯇ꯭ꯔꯦꯟ ꯁ꯭ꯇꯦꯁꯟꯗꯒꯤ ꯑꯣꯛꯄ ꯆꯠꯈꯤ ꯑꯗꯨꯒ ꯃꯄꯥ ꯑꯗꯨꯗ ꯃꯆꯟꯅꯨꯄꯤꯗꯨ ꯃꯍꯥꯛꯅ ꯊꯤꯡꯕ ꯅꯪꯍꯧꯗ꯭ꯔꯦ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯃꯤꯁꯤꯡꯒ ꯍꯥꯟꯅꯅ ꯄꯦꯂꯦꯁ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯃꯍꯥꯛꯄꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯦ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯛꯈꯤ ꯃꯄꯥꯅ ꯋꯥꯔꯤ ꯄꯨꯝꯕ ꯑꯁꯤ ꯅꯍꯥꯛꯀꯤ ꯅꯆꯟꯅꯨꯄꯤꯗꯨꯗ ꯑꯁꯦꯡꯕ ꯄꯨꯝꯕ ꯑꯁꯤ ꯍꯥꯏꯔꯣꯏꯁꯤ ꯑꯁꯦꯡꯕ ꯄꯨꯝꯕ ꯑꯁꯤ ꯅꯆꯟꯅꯨꯄꯤ ꯃꯤꯔꯥꯅ ꯈꯪꯈꯤꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛ ꯌꯥꯝꯅ ꯄꯥꯈꯠꯂꯅꯤ ꯑꯗꯨꯒ ꯋꯥꯔꯤ ꯄꯨꯝꯕ ꯑꯁꯤ ꯃꯤꯔꯥꯒ ꯂꯨꯍꯣꯡꯒꯗꯧꯔꯤꯕ ꯔꯥꯍꯨꯜꯍꯣꯏꯒꯤ ꯏꯃꯨꯡꯁꯤꯡꯅ ꯑꯃꯨꯛ ꯈꯪꯈꯤꯕ ꯇꯥꯔꯒꯗꯤ ꯅꯆꯟꯅꯨꯄꯤ ꯃꯤꯔꯥ ꯑꯁꯤꯕꯨ ꯃꯈꯣꯏꯅ ꯑꯃꯨꯛ ꯍꯟꯅ ꯂꯨꯍꯣꯡꯁꯦ ꯍꯥꯏꯕꯁꯨ ꯌꯥꯔꯔꯣꯏ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯒꯨꯔꯨ ꯕꯥꯁꯤꯁꯀꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯀꯔꯤ ꯀꯔꯤ ꯇꯧꯒꯗꯒꯦ ꯍꯥꯏꯕꯗꯨ ꯇꯥꯟꯅꯔꯨꯁꯤ ꯍꯥꯏꯔꯝꯃꯤ ꯃꯁꯤꯗꯒꯤ ꯒꯨꯔꯨ ꯕꯥꯁꯤꯁꯀꯤ ꯃꯅꯥꯛꯇ ꯌꯧꯔꯕ ꯃꯇꯨꯡꯗ ꯒꯨꯔꯨ ꯕꯥꯁꯤꯁꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯔꯖꯨꯟꯅ ꯍꯥꯏꯔꯤꯕ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯕꯗꯁꯨꯔ ꯍꯥꯏꯔꯤꯕ ꯍꯤꯡꯆꯥꯕ ꯑꯗꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯁꯨꯡꯆꯠ ꯆꯠꯇ꯭ꯔꯤ ꯍꯥꯏꯕꯅꯤꯅꯦ ꯃꯍꯥꯛꯇꯤ ꯍꯧꯖꯤꯛꯅ ꯑꯗꯨꯝ ꯍꯦꯟꯅ ꯁꯛꯇꯤ ꯂꯩꯔꯦ ꯍꯥꯏꯕꯅꯤ ꯑꯩꯅ ꯈꯜꯂꯤꯕꯗꯤ ꯅꯍꯥꯛꯀꯤ ꯅꯄꯨ ꯗꯨꯁꯟ ꯑꯆꯥꯔꯌꯥꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗꯗꯤ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯤ ꯀꯔꯤꯃꯠꯇ ꯊꯣꯛꯈꯤꯗꯕꯅꯤ ꯃꯗꯣ ꯀꯃꯥꯏꯅ ꯇꯧꯔꯒ ꯊꯣꯛꯏꯕꯅꯣ ꯍꯥꯏꯕꯁꯤꯅꯤ ꯑꯩꯅ ꯍꯧꯖꯤꯛ ꯆꯤꯡꯅꯔꯤꯕ ꯑꯁꯦ ꯑꯁꯤꯅ ꯇꯥꯛꯄꯗꯤ ꯅꯍꯥꯛꯀꯤ ꯅꯕꯨꯕꯣꯛ ꯗꯨꯁꯟ ꯑꯆꯥꯔꯌꯥꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗꯒꯤꯗꯤ ꯃꯗꯨꯒꯤ ꯍꯤꯡꯆꯥꯕ ꯑꯗꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯃꯨꯛ ꯍꯧꯗꯣꯛꯑꯦ ꯍꯥꯏꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯒꯨꯔꯨ ꯕꯥꯁꯤꯁꯅ ꯐꯖꯅ ꯌꯦꯡꯉꯕ ꯃꯇꯨꯡꯗ ꯂꯨꯍꯣꯡꯕ ꯑꯁꯤ ꯃꯗꯨꯒꯤ ꯄꯦꯂꯦꯁ ꯑꯗꯨꯗ ꯑꯗꯨꯝ ꯂꯨꯍꯣꯡꯉꯨ ꯀꯔꯤꯃꯠꯇꯗꯤ ꯇꯧꯔꯣꯏ ꯑꯗꯨꯕꯨ ꯅꯈꯣꯏ ꯂꯨꯍꯣꯡꯕꯒꯤ ꯄꯨꯡꯐꯝ ꯑꯁꯤꯗꯤ ꯁꯦꯝꯗꯣꯛꯄ ꯇꯥꯕꯅꯤ ꯂꯨꯍꯣꯡꯕ ꯑꯁꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯄꯨꯡ 12ꯒꯤ ꯃꯃꯥꯡꯗ ꯂꯣꯏꯅ ꯂꯨꯍꯣꯡꯕ ꯑꯁꯤ ꯂꯣꯏꯁꯜꯂꯣ ꯑꯗꯨꯒ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯕꯣꯔꯒ ꯀꯩꯅꯥ ꯑꯗꯨ ꯒꯪꯒꯥ ꯇꯨꯔꯦꯜ ꯑꯁꯤ ꯂꯥꯜꯂꯒ ꯆꯠꯍꯟꯈꯣ ꯃꯗꯨ ꯑꯣꯏꯔꯒꯗꯤ ꯂꯨꯍꯣꯡꯕ ꯑꯁꯤꯗ ꯑꯌꯦꯠ ꯑꯄꯟ ꯀꯔꯤꯃꯠꯇ ꯌꯥꯎꯔꯣꯏ ꯈꯨꯗꯣꯡꯊꯤꯕꯁꯨ ꯀꯔꯤꯃꯠꯇ ꯊꯣꯛꯑꯣꯏ ꯑꯗꯨꯕꯨ ꯅꯪꯅ ꯅꯍꯥꯛꯀꯤ ꯅꯕꯨꯕꯣꯛꯅ ꯄꯨꯖꯥ ꯑꯗꯨꯝ ꯄꯥꯡꯊꯣꯛꯑꯝꯃꯦ ꯍꯥꯏꯔꯤꯕ ꯃꯟꯗꯤꯔ ꯑꯗꯨꯒꯤ ꯁꯣ ꯑꯗꯨꯗꯤ ꯅꯍꯥꯛ ꯍꯥꯟꯅ ꯊꯤꯅꯕ ꯍꯣꯠꯅꯀꯣ ꯃꯗꯨꯒꯤ ꯃꯟꯗꯤꯔ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯣ ꯑꯗꯨ ꯍꯥꯟꯅ ꯍꯥꯡꯗꯕꯗꯤ ꯌꯥꯗꯕꯅꯤ ꯃꯁꯤꯗꯒꯤ ꯑꯔꯖꯨꯟ ꯍꯣꯏꯗꯨ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯒꯨꯔꯨ ꯕꯥꯁꯤꯁꯅ ꯐꯖꯅ ꯌꯦꯡꯉꯕ ꯃꯇꯨꯡꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯍꯧꯖꯤꯛ ꯐꯥꯎꯗ ꯀꯩꯅꯥ 12ꯒꯤ ꯕꯂꯤꯗꯤ ꯇꯧꯔꯕꯅꯤ 13 ꯁꯨꯕ ꯑꯁꯤꯒ ꯀꯠꯂꯒꯗꯤ ꯍꯤꯡꯆꯥꯕ ꯕꯥꯗꯨꯁꯨꯔ ꯍꯥꯏꯔꯤꯕ ꯑꯁꯤ ꯁꯣꯏꯗꯅ ꯍꯤꯡꯒꯠꯂꯛꯑꯒꯅꯤ ꯑꯗꯨꯒ ꯇꯥꯡ 13ꯒꯤ ꯂꯨꯍꯣꯡꯒꯗꯧꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯔꯖꯨꯟ ꯍꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗꯒꯤ ꯃꯤꯑꯣꯏ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯅꯤꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯁꯤꯔꯅꯤ ꯍꯥꯏꯗꯨꯅ ꯒꯨꯔꯨ ꯕꯥꯁꯤꯁꯅ ꯌꯦꯡꯕꯗ ꯈꯪꯉꯝꯃꯤ ꯑꯗꯨꯕꯨ ꯋꯥꯁꯤꯡ ꯑꯁꯤ ꯒꯨꯔꯨ ꯕꯥꯁꯤꯁꯅꯗꯤ ꯑꯔꯖꯨꯟ ꯍꯣꯏꯗ ꯑꯃꯠꯇ ꯇꯝꯈꯤꯗꯦ ꯃꯇꯥꯡ ꯑꯁꯤꯗ ꯒꯨꯔꯨ ꯕꯥꯁꯤꯁꯅ ꯕꯥꯗꯨꯁꯨꯔ ꯍꯥꯏꯔꯤꯕ ꯍꯤꯡꯆꯥꯕ ꯑꯁꯤ ꯁꯣꯏꯗꯅ ꯍꯤꯡꯒꯠꯂꯛꯑꯅꯤ ꯍꯥꯏꯔꯤꯕ ꯑꯁꯤ ꯑꯩꯈꯣꯏꯗ ꯆꯃꯝꯅꯕ ꯑꯃꯁꯨ ꯄꯣꯛꯍꯜꯂꯤ
Maramdi ngasai yauriba hingchaba asi kanano haiba asini aikhoida chamamnahaliba asi hingchaba asi asengba badusura natraga kanano haiba du ngahaki matungda soidana khangbirakani aduga somdana Guru Basisna hairakpagi matungina Arjun amadi mapa makhoi du Kali gi manakta changduna makhoigi mapu Dusan Acharyana puja tarome hariba mandir adugi so adubu piyu haiduna hairami madagi Kalina sauraga so adu aingonda leite haiduna Arjun hoi adubu tanthorami Arjun su Kali gi mo sida sauduna thong adubu kaukhaiduna so adu pirau haiduna Kali da hairami so asigi wahaudagi Arjun amadi Kali makhoi ni si yum asigi manungda taptage kunarami hariba matam asida Arjun gi mapa adudi mapanda Arjun bu ngaiduna lehobani masanupa asi tholongmande haiduna yengba changami aduga so manungdana Arjunna Kali dubu pot amana thomaga hatke haiduna tawu matamdadi mahangna pairiba pot adubu kanagumba amana nomaina kapami aduga nomaina kapaiba si stiar matha adudagi ahan amana oiduna lem hariba matam asida Arjungi mapasu Arjungi manakte auslami maudagi Arjungi mapana nomai kapaiba du yengkhaluba matamdadi makhoigi mapune hariba Dusan Acharya du oiduna lemi asumna Basudevti mapa asi hingduna leramba sida mahakti pungangakhi Arjun su mapuna hingamba sida ingangaktuna yengalerami maudagi mahaki mapu Dusan Acharyana aidi aigi isagi thawaidagi henna maruoiba amata leite nakhoini mafam asidagi chatko chalo haiduna mapa macha adubu tantorami mafam asida sanariba wari sida Arjuna du su pungangami maudagi Arjungi mapana Arjuna dubu mafam asida wa karimata ngangdabida mapanda puthorami aduga Guru Basiski manakta amu Arjuna sibu mapana puduna laki Arjuna si sauna mapa aduda karino baba nakhoina aingonda loliba asi ngasai ngangnakriba wasing adu karino aihaki ipudi sikre hai aduga ngasai leheruba ahan aduna kanano aduga ahan aduda babana Guruji haina kauriba aduna kari marangino mafam asida toriba si karino baba asengba da aingonda loina haibiyu mastigi mapana aina sharp phangaba mafam asigi matangda aigi isasingda amata haido oi haiduna aigi nupida wasakhibani aina dina ngase Luhongba si loiraga mafam asidagi thamna puraga chakhige haiduna khalaga lakpani ado aise nangi asengba napa nate mapagi wasi taba matamda Arjundi amoke na ngakpa haidu oikhirami modagi mapa Basudevna asengba wari dulirami ai amadi Madhav aikhoini si Guru Dusan Acharyagi achanba satra ngaktani aduga Madhav asina Guru Dusangi hek pokchaba machamakni matam asida Mangalpur hariba leiwa asi Veda Shastra Jagoi Tampamgi yamna aphawwa mafam ama oirami maram aduna Mangalpur hariba mafam asida leibak kya amadagi satra kya ama laktuna mafam asida Veda Shastra butami mafam asida Basudev su Veda Shastra si tamba lakpa matamda Madhav ka thengnaduna khangnakhi oirami aduga mafam asida makhoigi Guru Dusangi mamanaba Jitendragi machanupi Yasoda asiga Basudev ka thengnaduna makhoi ni si nuksinarakiba oirami adubu Yasoda asi Madhavnasu pamjarami adubu hairiba si Yasoda amadi Basudev makhoi ni nadi khangde aduga Guru Dusanna mantra takpa matamdasu mahaki machanupa Madhav asi mantra adu seranturana pangaida hairami maudagi mapa Dusanna su sauduna machanupa Madhavta mantra si seranturana haiba taragadi fataba fol fangani haiduna su sairami aduga Guru Dusanna machanupa Madhav amadi Basudev makhoi ni dubu eles adugi manungda leiba thong adum londuna leiba temple adugi manungda pusalami aduga mapa Dusan Acharyana machanupa Madhavta makhoigi tawgadawa thabaksing adu hairami haibadi Mangalpur hariba mafam asida leiba Badusur hariba hingchaba adubu amohanna hinkalaktanabagi thaba asi makhoina tawgadawani aduga mandir asigi manungda leiba mechin asi matau karamna thagani aduga karamba matamda thagani haibana singbasu taami Guru Dusanna makhatana machanupa amadi Basudevta asumna su hairami mafam asida ngasidagina sahi kyagi mamangda makhoigi mapa mapusingna tantric maiba kya ama kauduna mantra sing asi numit tarakwadagina nonganwa wa adum sonduna lei mastagi soliba mantra sina Badasur hariba ingchaba aduna leiriba dir adu phau yauna taba fangi hariba mantra si taba na maram oiraga Badasur hariba hingchaba adugi mapangal asi adum sonthei hariba sina maram oibana Badasur hariba hingchaba adu amohan hingkatpa ngamoidribani adubu haujiki matamdadi tantric maiba mayamsing adubu mafam asida loina kauraga mantra adu dum solaga leiba haiba se oithoktare maram aduna Guru Dusanna mechin asibu saduna mantra sing adubu mechin asida thaduna numidangdagi nonganwa fawwa dum mantra si Badusur hairiba ingchaba aduna leiriba mandir adu yaunawa mafam asidagi mechin asina thabani harim adubu mechin thabagi mawong asi seranturana thaba taragadi mantra si seranturana chatkiduna Badusur hairiba hingchaba adubu amona hinkalakpa yabagi chance lei asumna haiduna mechin asibu matau karam tauna thagani haiduna haki machanupa Madhav amadi Basudev makhoini da taki
Aduga Guru Dusan Sumakatana, Badusur Hariba Hingsaba, Sibu Hodopungamba, Miedo, Badusur Hariba Hingsaba, Duna, Miedugi Apamba to the Pigani, Adubu Mahak Adu, Nautrang Paitang, Angauba Madonna Lay Drivani, Mahaki Hakchang Adubu, Badusurgi, Hingsaba, Duna Dum, Control Tauduna, Maha Adubu, Minai Dona Tonga Drivani. Maudagi Basudevna, Guru Dusanda, Masigi Messinasi, Mueba Singasina Lay Pawa, Messinasibo Dum, Taraga Tamdura Haidun Hangami, Guru Dusanna. Nate, Badusur Hariba Hingsaba, Duna Hexi, Kibanumit Adudagi, Purnima, Lissing Contractor, Usigi Manunda, Badusur Hariba Hingsaba, Duna Hinkapangam Kidava Targadi, Hak Amuana Hinkapangamaro, Maramaduna, Hariba Purnima, Masingasi, Sudri Fawadi, Messinasi Butaki Drivani, Masigi Matunda, Noma, Kumahita Wumatamda, Kumayadu Lorba Matunda, Guru Dusanna, Mahaki Satra, Basudev Amadi, Yasoda Makweni Sibu, Luhongani Haiduna, Ayamasida Pongtomi. Hariwa Sitaba Matamda, Madap Adudi Yamna Sourduna, Yasoda Adubu, Basudev ki Manataki Singtoraga, Basudev Adubu, Madapna Yamna Tamtina Fuki, Aduga Masigi Matung Numit Kerni Leva Matungda, Madapna, Numidanga Tumina Hugatuna, Mantar Tabagi Mechile from Maduda Changduna, Mechin the Tariva Mantra Dubu Seranturana Taduna Lem, Trasi Seranturana Tare Havasi, Guru Dusana Sutaba the Gi, Mandira Dui Manung the Sangami, Aduga Mahana Mandira Sigi Manung the Changpomatam the Di, Mahaki Masanupa, Madap Asidi, Paglanga Duda, Sadona Napagalem, Sanupagi Toramiba Monga Sida, Guru Dusana, Hingsaba Duda, Masanupa Sida di Tadokiramu Haiduna, Kurumduna Jeremy, Aduga, Ngaksu, Mahaki Masanupa, Madap Adugiantarami, Aduga Mahana Giantarakpomatamda, Mapada Asumna Hirami. Mahakna Badasur Hariba Hingsaba Sibu Hodokuna, Yasoda Sibu Mahana Pangnaba Borni Zaduni Haiduna Swarmi, Mapa Dusanna, Masanupa Duda, Haki Apamba do, Naki Napana Tungangani, Nak Aduna Toganu Haiduna Masanupa Dubuti Magaputuraki, Masigi Matungda, Namit Karni Leraga, Rudusanna, Mahaki Satra, Basudevta, Nasidi Aina, Nahakpu, Aigi Kangja Hijariba Mam Singase, Loina Takpa Loire, Haujikti, Guru Dakshina Nibagi Matamadu Yore, Maramaduna Nang, Aina Niriba, Dakshina Sibu Nahak, Pigani Haiduna Wasa Uirami, Basudevsu, Mahaki Guruna Hairakpanina, Mahaki Guruna Hairba Kudima, Pigani Haiduna, Mahaksu Wasami. Maudagi Guru Dusanna Mahaki Dakshina Adu Nahaka Yasodaga Kainaro Maramdi Mahaki Masanupa Madapna Yasoda Sibu Yamna Nukshize Maramaduna Yasoda Sibu Guru Dakshina Uina Piro Aduga Hariwa Pawasi Nahakna Yasoda Dadi Karimata Tambeyaro Haiduna Swarami Mastagi Basudevsu Upai Leitrabana Mahaki Guru Aduna Haribadu Yaningda Yavatarami Maramaduna Basudevna Yasoda Sibu Nuksina Kainaki Hariba Sina Maram Oibana Yasoda di Tamoi Kai by Duerami, Aduga Hariba Matamaduda, Guru Dusanna, Yasodagi Manakta Sangsanduna, Yamna Apava Saduna, Yasoda du Tiemki, Hariba Matamaduda, Yasodagi Mapasisu Yamna Kananaki, Maramaduna, Masanupigi Luhongba, Kaibagi Wapamasi, Mapaduna Tava Targadi, Amoke and Nungai Haiduna, Yasodada, Luhongba Sibukai the Nava Haiduna, Mahaki Masanupa, Madapka Luhongo Haiduna, Pavasaduna Harami, Maistagi Yasodasi, Upai Leta, Madapka Luhonki, Aduga Luhongava Matung, Numit Karani Lerva Matunda, Nomagi Numidangavada, Mi Pumuna Luina Tumnakrava Matunda, Yasodana, Karigumba, Makon Karatari Haiduna, Mandir Adomda, Togagi, Womatam Dadi, Mahaki Makubo, Guru Dusan Acharya Aduna, Masanupa, Madap Aduda, Kapaga Kurmagalerami, Adubu Matamaduda, Madap Adudi, Hinkchaba Magimongda, Shekpi Dona Masa Palaga Mayadusu Luna Choktoktuna Lem. Hariba Mosi Uwamatamda Yasoda Dudi Yamna Kira Duna Mapamadudagi Larga Sentokirami. Aduga Hariba Matamasida Vasudevsu Yasodagi Yumasigi Manakta Laktuna Makoenina Nuksinaringai Matamda Yasodana Mangonda Sibiram Kudop Adu Lautoga Yasodagi Yumadu the Langsalamaga Lona Saki Hayuna Tauduna Lami Matamaduda Yasodadu Yamna Kina Yumadu the Gichentorami. Aduga Yasodana Basudevta Mahak Asibu Mafamasdagi Yamna Tamna Purga Satlu Haiduna Kapaga Hairan Hariba Sinamaram Oiraga Yasoda Sibu Mafamasidagi Basudevna Numidang Sida Purga Satkiborami Numit Adudagi Hauna Basudev Amadi Yasoda Makoini si Mangalpur Hariba Mafamasida Mohana Laki da Borami Masigi Matungda Yasodana Basudevta Mahak Asi Mirole Haiduna Hairaki Maramaduna Basudevna Yasoda Sibu Luhongduna Makoini Leminaki Aduga Polakadriba Masasi Mahaki Masa Oizadaba Taragasu Mahaki Masa Dauna Jamanana Luna Taugani Haiduna Basudevna Yasoda Hairami Asina Takpadi Yasodagi Mabuk Manungda Yauriba Angang Asi Madapkine Haibani Haibadi Polakadriba Angang Arjuna si Madapki Masane Haibani Wari Pumba si Kangba Taragasu Arjuna Mapagi Manakta Sangsalaga Apopa Mapa Kaktangna Asengba Mapa Nate
ꯑꯌꯣꯛꯄ ꯃꯄꯥꯁꯨ ꯑꯁꯦꯡꯕ ꯃꯄꯥꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯄꯥꯗꯨꯗ ꯅꯨꯡꯁꯤꯅ ꯀꯣꯟꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯁꯤꯗ ꯀꯞꯃꯤꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯧꯗꯒꯤ ꯒꯨꯔꯨ ꯚꯥꯁꯤꯁꯅ ꯃꯆꯥ ꯑꯗꯨꯗ ꯌꯦꯡꯉꯒ ꯚꯥꯁꯨꯗꯦꯕꯅ ꯇꯧꯔꯤꯕ ꯑꯁꯤꯁꯨ ꯃꯆꯥꯅꯨꯄꯥ ꯅꯨꯡꯁꯤꯕꯒꯤꯅꯤ, ꯑꯗꯨꯒ ꯒꯨꯔꯨ ꯗꯨꯁꯟꯅ ꯇꯧꯔꯤꯕ ꯑꯗꯨꯁꯨ ꯃꯆꯥꯅꯨꯄꯥ ꯅꯨꯡꯁꯤꯕꯒꯤꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯂꯥꯏꯔꯤꯛ ꯑꯃ ꯄꯨꯊꯣꯔꯛꯑꯒ ꯃꯄꯥ ꯃꯆꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯒꯨꯔꯨ ꯗꯨꯁꯟꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯂꯣꯏꯅ ꯆꯨꯝꯃꯦ꯫ ꯄꯨꯔꯅꯤꯃꯥ 1053 ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯗꯨꯁꯨꯔ ꯑꯁꯤ ꯍꯤꯡꯒꯠꯄ ꯉꯝꯗꯕ ꯇꯥꯔꯒꯗꯤ ꯁꯨꯡꯍꯤꯡ ꯍꯤꯡꯒꯠꯂꯔꯣꯏ ꯍꯥꯏꯕ ꯑꯗꯨ, ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛ ꯄꯨꯔꯅꯤꯃꯥ 1053 ꯆꯨꯒꯗꯧꯔꯤꯕ ꯑꯁꯤ ꯄꯨꯔꯅꯤꯃꯥ 2 ꯈꯛꯇ ꯉꯥꯏꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯄꯨꯔꯅꯤꯃꯥ 2 ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯕꯗꯁꯨꯔ ꯍꯥꯏꯔꯤꯕ ꯍꯤꯡꯆꯥꯕ ꯑꯁꯤꯕꯨ ꯍꯤꯡꯒꯠꯍꯜꯍꯧꯗꯕ ꯇꯥꯔꯒꯗꯤ ꯒꯨꯔꯨ ꯗꯨꯁꯟꯒꯤ ꯃꯆꯥꯅꯨꯄꯥ ꯃꯥꯙꯕ ꯑꯁꯤꯕꯨ ꯕꯗꯁꯨꯔ ꯍꯥꯏꯔꯤꯕ ꯍꯤꯡꯆꯥꯕ ꯑꯗꯨꯒꯤ ꯃꯤꯅꯥꯏ ꯑꯣꯏꯅ ꯑꯗꯨꯝ ꯂꯩꯈ꯭ꯔꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯆꯥꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯗꯨꯕꯨ ꯑꯗꯨꯝꯅ ꯂꯩꯍꯟꯕ ꯄꯥꯝꯗ꯭ꯔꯗꯨꯅ ꯃꯆꯥꯅꯨꯄꯥ ꯑꯁꯤꯕꯨ ꯕꯗꯁꯨꯔ ꯍꯥꯏꯔꯤꯕ ꯍꯤꯡꯆꯥꯕ ꯑꯗꯨꯗꯒꯤ ꯀꯟꯅꯤꯡꯕꯗꯒꯤ ꯃꯪꯒꯜꯄꯨꯔ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛ ꯑꯁꯤꯗ ꯍꯥꯟꯅ ꯂꯨꯍꯣꯡꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤꯕ ꯑꯗꯨ ꯃꯍꯥꯛꯅ ꯂꯨꯍꯣꯡꯕ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯖꯟꯈꯤꯕꯅꯤ, ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯤꯌꯥꯝ ꯑꯁꯤꯗ ꯃꯍꯥꯛꯄꯨ ꯁꯤꯔꯦ ꯍꯥꯏꯗꯨꯅ ꯎꯠ ꯆꯥꯏꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯃꯌꯥꯝꯁꯨ ꯀꯔꯤꯝꯇ ꯇꯧꯗ꯭ꯔꯕ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯈꯟꯅꯕꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯑꯒ ꯃꯤꯁꯤꯡ ꯑꯁꯤꯕꯨ ꯂꯨꯍꯣꯡꯅꯕ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯁꯤꯟꯕꯅꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯂꯥꯟꯅ ꯁꯟꯗꯣꯛꯄ ꯇꯥꯔꯒꯁꯨ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯑꯒ ꯀꯅꯥꯃꯠꯇꯅ ꯂꯨꯍꯣꯡꯅꯗ꯭ꯔꯕꯅꯤꯅ ꯅꯈꯣꯏꯁꯨ USꯗ ꯂꯩ ꯍꯥꯏꯕ ꯑꯁꯤ ꯃꯍꯥꯛꯅ ꯈꯪꯕꯅꯤꯅ, ꯑꯗꯨꯒ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤ ꯃꯤꯔꯥ ꯑꯁꯤ ꯂꯨꯍꯣꯡꯒꯗꯧꯔꯦ ꯍꯥꯏꯕꯁꯨ ꯃꯍꯥꯛꯅ ꯂꯣꯏꯅ ꯈꯪꯉꯤ꯫ ꯃꯔꯝ ꯑꯗꯨꯅ ꯊꯑꯣꯏꯅ ꯃꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯃꯤꯔꯥ ꯑꯁꯤꯕꯨ ꯂꯥꯛꯑꯒ ꯂꯨꯍꯣꯡꯅꯕꯒꯤ ꯄ꯭ꯂꯥꯟ ꯑꯁꯤꯕꯨ ꯁꯤꯟꯕꯅꯤ꯫ ꯃꯍꯥꯛꯅ ꯂꯥꯡꯁꯤꯡ ꯑꯁꯤꯕꯨ ꯅꯈꯣꯏꯗ ꯂꯣꯏꯅ ꯊꯥꯛꯄꯅꯤ, ꯑꯗꯨꯒ ꯒꯨꯔꯨ ꯗꯨꯁꯟꯒꯤ ꯂꯥꯡ ꯑꯁꯤꯗ ꯅꯈꯣꯏ ꯅꯄꯥ ꯅꯆꯥ ꯑꯍꯨꯝꯅ ꯏꯄꯪ ꯄꯪꯅ ꯊꯨꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅꯅꯤ ꯅꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯑꯒ ꯂꯨꯍꯣꯡꯅꯕ ꯍꯥꯏꯗꯨꯅ ꯇꯧꯔꯤꯕ ꯑꯁꯤ, ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯅꯈꯣꯏꯒꯤ ꯅꯆꯥꯅꯨꯄꯤ ꯃꯤꯔꯥ ꯑꯁꯤꯕꯨ ꯍꯦꯛ ꯂꯨꯍꯣꯡꯉꯒ ꯅꯈꯣꯏꯒꯤ ꯅꯆꯥꯅꯨꯄꯤ ꯃꯤꯔꯥ ꯑꯁꯤꯕꯨ ꯕꯗꯁꯨꯔ ꯍꯥꯏꯔꯤꯕ ꯍꯤꯡꯆꯥꯕ ꯑꯗꯨꯗ ꯕꯂꯤ ꯑꯣꯏꯅ ꯀꯠꯂꯒ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯃꯥꯙꯕ ꯑꯁꯤꯕꯨ ꯀꯟꯅꯕ ꯍꯥꯏꯗꯨꯅ ꯇꯧꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯇꯧꯒꯅꯤ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯑꯩꯅ ꯂꯣꯏꯅꯃꯛ ꯉꯥꯛꯊꯣꯛꯀꯅꯤ, ꯅꯈꯣꯏ ꯀꯔꯤꯃꯠꯇ ꯈꯟꯒꯅꯨ꯫ ꯃꯔꯝ ꯑꯗꯨꯅ ꯂꯨꯍꯣꯡꯕ ꯑꯗꯨ ꯑꯩꯅ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯗꯨꯗ ꯄꯥꯡꯊꯣꯛꯅꯕ ꯇꯧꯁꯤ, ꯅꯈꯣꯏ ꯑꯩꯉꯣꯟꯗ ꯊꯥꯖꯕ ꯊꯝꯃꯨ, ꯅꯈꯣꯏ ꯀꯔꯤꯃꯠꯇ ꯄꯥꯈꯠꯀꯅꯨ꯫ ꯑꯁꯨꯝꯅ ꯒꯨꯔꯨ ꯚꯥꯁꯤꯁꯅ ꯃꯄꯥ ꯃꯆꯥ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯒꯨꯔꯨ ꯚꯥꯁꯤꯁꯀ ꯂꯣꯏꯅꯅ ꯃꯄꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯄꯦꯂꯦꯁ ꯑꯗꯨꯗ ꯌꯧꯔꯛꯑꯝꯃꯤ, ꯑꯗꯨꯒ ꯂꯨꯍꯣꯡꯕꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯁꯤ ꯄꯥꯡꯊꯣꯛꯄ ꯍꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯁꯤ ꯄꯥꯡꯊꯣꯛꯄ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯇꯟꯇ꯭ꯔꯤꯛ ꯃꯥꯏꯕ ꯒꯣꯕꯤꯟ ꯃꯍꯥꯔꯥꯖ ꯑꯗꯨꯅ ꯂꯨꯍꯣꯡꯕ ꯑꯁꯤ ꯑꯩꯅ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9:30ꯗ ꯂꯨꯍꯣꯡꯅꯕ ꯍꯥꯏꯗꯨꯅ ꯑꯐꯕ ꯃꯇꯝ ꯑꯁꯤ ꯄꯤꯈ꯭ꯔꯒ ꯅꯈꯣꯏꯅ ꯑꯩꯅ ꯍꯥꯏꯔꯤꯕ ꯄꯨꯡꯐꯝ ꯑꯁꯤꯗ ꯀꯩꯅꯥ ꯑꯅꯤꯁꯤꯕꯨ ꯂꯨꯍꯣꯡꯗꯅꯕ ꯇꯧꯔꯤꯕ ꯑꯁꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ? ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯇꯧꯗꯕꯤ ꯅꯨꯄꯤ ꯃꯌꯨꯝꯒꯤ ꯒꯨꯔꯨ ꯚꯥꯁꯤꯁ ꯍꯥꯏꯔꯤꯕ ꯑꯁꯤꯅ ꯂꯨꯍꯣꯡꯕꯒꯤ ꯄꯤꯔꯤꯕ ꯄꯨꯡꯐꯝ ꯑꯁꯤꯗ ꯂꯨꯍꯣꯡꯅꯕ ꯍꯣꯠꯅꯔꯤꯕ ꯑꯁꯤ ꯅꯈꯣꯏ ꯃꯌꯥꯝꯅ ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗ ꯀꯧꯔꯒ ꯏꯀꯥꯏꯕ ꯄꯤꯅꯕ ꯇꯧꯔꯤꯕ ꯅꯠꯇ꯭ꯔꯥ? ꯑꯩ ꯂꯨꯍꯣꯡꯕ ꯑꯁꯤ ꯌꯥꯎꯕ ꯉꯝꯃꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯑꯁꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯁꯥꯎꯔꯒ ꯊꯣꯛꯈꯤꯗꯣꯏ ꯇꯧꯔꯝꯃꯤ꯫ ꯑꯁꯤꯗꯒꯤ ꯕꯣꯔ ꯑꯗꯨꯒꯤ ꯃꯕꯣꯛ ꯑꯗꯨꯅ ꯒꯨꯔꯨ ꯑꯁꯤꯕꯨ ꯆꯦꯟꯁꯟꯗꯨꯅ ꯈꯥꯝꯃꯝꯃꯤ, ꯑꯗꯨꯒ ꯂꯨꯍꯣꯡꯕ ꯑꯁꯤ ꯅꯨꯡꯗꯥꯡꯒꯤ ꯄꯨꯡꯐꯝ ꯑꯗꯨꯗ ꯑꯗꯨꯝ ꯄꯥꯡꯊꯣꯛꯀꯅꯤ꯫ ꯍꯥꯏꯔꯤꯕ ꯋꯥ ꯑꯁꯤ ꯅꯨꯄꯤ ꯃꯌꯨꯝꯒꯤ ꯃꯤꯁꯤꯡꯅ ꯌꯥꯗꯕ ꯇꯥꯔꯒꯗꯤ ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯤ ꯑꯁꯤꯕꯨ ꯂꯧꯔꯣꯏ ꯍꯥꯏꯗꯨꯅ ꯒꯨꯔꯨ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯃꯈꯣꯏꯁꯤꯡꯁꯨ ꯂꯣꯏꯅ ꯇꯥꯕꯅꯤꯅ ꯑꯔꯖꯨꯟꯅ ꯃꯄꯥꯗ ꯃꯤꯔꯥ ꯑꯁꯤꯕꯨ ꯑꯗꯨꯝ ꯅꯨꯄꯥ ꯃꯌꯨꯝꯅ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯂꯨꯍꯣꯡꯅꯕ ꯇꯧꯔꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯄꯥ ꯑꯗꯨꯅ ꯅꯨꯃꯤꯗꯥꯡꯗ ꯍꯣꯡꯕ ꯇꯥꯔꯒꯗꯤ ꯅꯆꯟꯅꯨꯄꯤꯁꯤ ꯑꯗꯨꯝ ꯁꯤꯕ ꯇꯥꯕꯅꯤ, ꯃꯆꯟꯅꯨꯄꯤꯁꯤꯕꯨ ꯍꯥꯠꯇꯣꯛꯑꯁꯤ ꯍꯥꯏꯔꯤꯕ꯭ꯔꯣ? ꯑꯔꯖꯨꯟꯅ ꯊꯣꯛꯅꯤꯡꯕ ꯊꯣꯛꯂꯁꯅꯨ, ꯃꯆꯟꯅꯨꯄꯤꯕꯨꯗꯤ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯂꯩꯖꯕ ꯃꯄꯥꯡꯒꯜ ꯄꯨꯊꯣꯛꯇꯨꯅ ꯀꯟꯒꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯅꯨꯄꯥ ꯃꯌꯨꯝꯅ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯃꯆꯟꯅꯨꯄꯤꯒꯤ ꯂꯨꯍꯣꯡꯕ ꯑꯁꯤꯕꯨ ꯍꯧꯈꯤꯔꯝꯃꯤ, ꯑꯗꯨꯒ ꯅꯥꯀꯟꯗ ꯒꯨꯔꯨ ꯚꯥꯁꯤꯁ ꯍꯣꯏꯅꯁꯨ ꯐꯠꯇꯕ ꯊꯋꯥꯏꯁꯤꯡ ꯑꯁꯤ ꯂꯥꯛꯇꯅꯕ ꯍꯥꯏꯗꯨꯅ ꯄꯨꯖꯥ ꯇꯧꯔꯒ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯖꯒꯨꯅꯁꯨ ꯃꯍꯥꯛꯀꯤ ꯊꯕꯛ ꯇꯧꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗ ꯃꯩ ꯑꯁꯤ ꯃꯨꯠꯄ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯐꯖꯅ ꯁꯤꯟꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯥꯟꯅ ꯃꯐꯝ ꯑꯁꯤꯗ ꯏꯂꯦꯛꯇ꯭ꯔꯤꯁꯤꯌꯟ ꯑꯣꯏꯔꯝꯕ ꯃꯍꯥꯛꯀꯤ ꯃꯌꯥꯝꯕꯒꯤ ꯃꯆꯥꯅꯨꯄꯥ ꯕꯂꯤ ꯑꯁꯤꯗꯤ ꯃꯩ ꯅꯨꯡꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯁꯦꯝꯕ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯑꯔꯖꯨꯟꯅꯁꯨ ꯕꯂꯤ ꯑꯁꯤ ꯅꯨꯄꯤ ꯌꯥꯝꯅ ꯆꯣꯞꯄꯦ ꯍꯥꯏꯕꯗꯒꯤ ꯖꯒꯨꯅ ꯕꯂꯤ ꯑꯁꯤꯕꯨꯗꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯍꯥꯟꯅ ꯊꯥꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯃꯃꯥꯡꯗꯒꯤ ꯍꯧꯅ ꯚꯨꯠ ꯑꯗꯨꯅ ꯄꯣꯖꯦꯁ ꯇꯧꯈꯤꯕꯅꯤꯅ ꯑꯗꯨ ꯂꯨꯍꯣꯡꯕ ꯂꯣꯏꯔꯝꯗꯥꯏ ꯑꯁꯤꯒꯤ ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯔꯕ ꯃꯇꯝꯗ ꯂꯨꯍꯣꯡꯐꯝ ꯑꯁꯤꯗ ꯂꯥꯛꯁꯟꯗꯨꯅ ꯖꯦꯅꯦꯔꯦꯇꯔ ꯁꯦꯟꯅꯔꯤꯕ ꯅꯨꯄꯥ ꯑꯗꯨ ꯃꯍꯥꯛꯅ ꯅꯨꯡꯊꯪꯅ ꯊꯣꯝꯃꯒ ꯍꯥꯠꯇꯣꯛꯈꯤꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯋꯥ ꯑꯃꯇꯒ ꯍꯥꯏꯖꯔꯝꯒꯦ꯫ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯕꯗꯁꯨꯔ ꯍꯥꯏꯗꯨꯅ ꯆꯤꯡꯅꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯊꯣꯛꯏꯕ ꯚꯨꯠꯅꯦ ꯍꯥꯏꯔꯤꯕ ꯑꯗꯨ ꯌꯥꯁꯣꯗꯥꯕꯨ ꯂꯧꯈꯤꯕ ꯅꯨꯄꯥ ꯒꯨꯔꯨ ꯗꯨꯁꯟꯒꯤ ꯃꯆꯥꯅꯨꯄꯥ ꯃꯥꯙꯕ ꯑꯗꯨꯅꯤ꯫ ꯃꯥꯙꯕ ꯑꯗꯨ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯕꯗꯁꯨꯔ ꯑꯗꯨꯒꯤ ꯃꯑꯣꯡꯗ ꯃꯍꯥꯛ ꯑꯁꯤ ꯏꯆꯥꯕ ꯑꯃ ꯑꯣꯏꯅ ꯑꯣꯟꯗꯨꯅ ꯕꯗꯁꯨꯔꯒꯤ ꯃꯤꯅꯥꯏ ꯑꯣꯏꯗꯨꯅ ꯂꯩꯈ꯭ꯔꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯕꯗꯁꯨꯔꯒꯤ ꯚꯨꯠ ꯑꯗꯨꯒꯤ ꯃꯤꯅꯥꯏ ꯑꯣꯏꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯜꯄꯨꯔ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄ ꯀꯩꯅꯥ ꯈꯨꯗꯤꯡꯃꯛ ꯃꯍꯥꯛꯅ ꯐꯥꯗꯨꯅ ꯕꯗꯁꯨꯔꯗ ꯕꯂꯤ ꯇꯧꯗꯨꯅ ꯀꯠꯄꯅꯤ꯫ ꯑꯗꯨꯒ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯕꯂꯤ ꯑꯁꯤꯕꯨ ꯑꯣꯛꯅꯈ꯭ꯔꯤꯕ ꯚꯨꯠ ꯑꯗꯨꯁꯨ ꯃꯥꯙꯕꯅ ꯑꯣꯟꯕ ꯚꯨꯠ ꯑꯁꯤꯅꯤ꯫ ꯃꯁꯤꯗꯒꯤ ꯕꯂꯤꯅ ꯂꯨꯍꯣꯡꯐꯝ ꯑꯗꯨꯒꯤ ꯖꯦꯅꯦꯔꯦꯇꯔ ꯑꯗꯨꯒꯤ ꯋꯥꯌꯔꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯃꯍꯥꯛꯅ ꯐꯣꯏꯗꯠꯄꯗꯒꯤꯗꯤ ꯂꯨꯍꯣꯡꯐꯝꯒꯤ ꯃꯩꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯃꯨꯠꯂꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯄꯦꯂꯦꯁ ꯑꯁꯤ ꯄꯨꯡꯃꯝꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯂꯨꯍꯣꯡꯐꯝꯒꯤ ꯄꯦꯂꯦꯁ ꯑꯁꯤꯒꯤ ꯃꯊꯛꯇ ꯁꯦꯛꯄꯤ ꯉꯥꯛꯇ ꯉꯥꯏꯔꯝꯃꯤ, ꯑꯗꯨꯒ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯁꯨ ꯇꯧꯕ ꯍꯧꯔꯛꯑꯝꯃꯤ, ꯑꯗꯨꯒ ꯒꯨꯔꯨ ꯚꯥꯁꯤꯁꯅ ꯇꯧꯔꯤꯕ ꯄꯨꯖꯥ ꯑꯗꯨꯒꯤ ꯃꯩꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯃꯨꯠꯄ ꯍꯧꯖꯤꯜꯂꯛꯑꯝꯃꯤ꯫ ꯑꯁꯤꯗꯒꯤ ꯑꯔꯖꯨꯟꯅ ꯃꯆꯟꯅꯨꯄꯤꯁꯤꯕꯨ ꯐꯥꯕ ꯂꯥꯛꯑꯅꯤ
haiduna khangduna mayamna unadringai matamda machanupi Mira asibu ka amada lona pusanduna ong lonjanduna mahaki mamang aduda light amabu thanduna hak mai laktri fawwa mafam asida lengdabi layu lem asisu muthatpa yaroi nahak aigi khonjen tadri fawwa ka asidagi tholakpa yaroi sumna hairamaga machanupi na leiriba ka adugi thong adu lonsalamaga hak adu mapan aduda tholaga makha aduda leiriba mi miyam sing aduda nakoi pakhatkanu ai hojik mai thanaba yamna kanna honari yarami aduga mi khudingmakta magi ka da leiduna asing aduda light amamam on tawduna layu haiduna swarmi aduga asom manungdana Mirana phamiba phamung adu kanagumba amana ikhang khawdana khangching thorami maram aduna maha adu yamna pakhana mafam adudagi hawgalami aduga karina tawraibano haiduna mahakna phanglang adugi makhada paktharaga yenguba matamdadi chakhangdaba karigumba force amana machanupi dubu mung adugi makhada chingchankhirami Maudagi Arjun so makona si tabadagi aduda changchelaga yengbu matamdadi machanupi sidi mafam asida leramde mestagi mahakna mafam asida lemadubu paiduna machanupi dubu kuikau kauduna mafam khudingi kochen chelami aduga makhoigi palace asigi manungda hana bali katkraba inagi thawai singaduna chanupi gi laifam adubu makhut thillaga taklami adubu mafam asida reiba nupi singasi thawai ne haibadi Arjunna khangamde digi Arjunna nupi singaduna uthinduna taiba maike aduda dum lakpa matamdadi makhoigi palace adugi maningda leiriba Bhoot tamnai hairiba mafam aduda chanupi dubu changkhre haiduna makuna thillaga talakpadagi mahaksu jangal adugi manungda adum changchelakpana mahak adu jangal adugi manungda tusanba matamda lem adusu isingda tasankhirami aduga akonbada kainagi thawai amana mahaki machanupi du Badasurgi leiriba temple adugi manungda sankhre haiduna khuthinduna taklami aduga hairiba kaina asigi masa asi Priyaga chap manai adubu Arjunna di nupi si Priyaga masak chap manai haiba asi mahakna di ukhide Arjun hojikti Badasurgi mandir adugi manungda changchelami mahakna makhet ketuna chanupi dubu thi duna lami aduga mahakna asum changchelakpa matamdadi mandir adugi manungda mantar solba Jaiga tawbugi makon adu tarakpadagi sangchalaga yenguba matamdadi mafam aduda ina kya amagi asiba thawai yaudraba saru kya ama bali katpa adu mahakna urami aduga mafam asida yaiga tawriba asi mahaki mabubokne hariba Guru Dusan aduna oiduna lemi duga haiba matam aduda mahaki machanupi Mira adusu sangchalaga saru ngakta oiraba kaina sing adugi marakta changchanduna mahaksu phangki basi khudingma asi Mirana gyan taraga tawba amata natte mahakna tawriba mayam sing asi Arjun bu pokpa hingchabane hairiba madap aduna asibu phaduna laga mafam asida puraibani aduga jaiga tawriba asibu mahaki mapa hingchaba olaba madap aduna sangduna sulemi modigi Arjunna maningdagi tumina chatlaga hingchaba olaba mahaki mapa madap aduda attack tawrami aduga machanupi Mira asibu chalasi haiduna hawdomi adubu machanupi Mira asidi hawji gyan tadabi lerami masdagi hariba hingchaba madap aduna mu Arjunda attack tawba horami hingchaba sina Arjuna sibu yamna tamthina furami aduga hariba matam asida asomda palace aduda Guru Basis amadi Arjungi mapa Basudev makoini na palace manungda leiriba mandirgi thong adubu thugaina ba honarami aduga thong adusu makoini na thugaiba ngamduna dir adugi manungda leiriba dusur hairiba Bhoot adubu mapangan sondhanabagi mantra adubu Basudevna tharaami maramdi Guru Duchalna Basudevta mechin asibu matau karamna thagani haiba adu mamangda ana takrabani maram aduna hojik mechin asi tharakpana maram oibana hojik yaiga tawriba Badusurgi temple adudasu tarami maram aduna hojikti makoigi mapu Guru Dusanna tawriba yaiga dusu kairami aduga mahaki mapa hingchaba olaba madavki mapangal adusu tamna hantharami airiba sina maram oibana Arjunna du mahaki mapa hingchaba olaba madav adudagi hingawbani natrabadi mahak mathwai thagadabani Maudagi Dusanna mahaki machanupa Madhav aduda iragi mako asibu kaga porau aduga yaiga tawba sida hapnaba haiduna hairami Maudagi hingchaba Madhav aduna miragi mako asibu kaknaba haiduna thaurang tawduna lem aiba matam asida miragi mayamba Arjunna Briksinina uoina onduna lairiba Briksinigi makhut aduda Arjunna paiduna masanupi Mira adubu tanaba haiduna kanna kauduna lemi aduga haiba matam asida Briksinigi khusa adudagi Thundergi power haibadi nong mamit khakbagi shakti edu Briksinigi khusasing adudagi kapthokpa horami odagi hairiba Briksinigi nong mamit khakbagi shakti yauraba uolaba khucha adubu thudektuna pairaga kanna chenchalaga Bhoot onduna leraba mapa madavki mathaba aduda Briksinigi shakti yauraba khucha aduna lengba matamdadi hingchaba olaba mapa madhav adu machet tana kaiduna mai saktuna mafam asida loina mangki aduga haiba matam aduda Badasur haiba hingchaba adusu tamna hingkatpa horami hariba Badasur hariba hingchabagi saktamasi mahaki mapu Dusan Acharyana jaiga tawriba mai aduda maikhu oina aikoina uwa fangli hariba matam asida machanupi Mira adu gyala ami maudagi Arjunna machanupi sibu mafam asidagi chenkina
ꯂꯩꯅꯕ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯒꯨꯔꯨ ꯗꯨꯁꯟꯅ ꯃꯆꯟꯅꯨꯄꯤ ꯃꯤꯔꯥ ꯑꯁꯤꯕꯨ ꯊꯥꯡ ꯑꯃ ꯄꯥꯏꯗꯨꯅ ꯕꯂꯤ ꯇꯧꯅꯕ ꯍꯥꯏꯗꯨꯅ ꯀꯛꯊꯗꯣꯏ ꯇꯧꯔꯝꯃꯤ ꯃꯗꯨ ꯎꯕꯗꯒꯤ ꯑꯔꯖꯨꯟꯅ ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯁꯤꯡꯖꯪ ꯃꯆꯥ ꯑꯃꯅ ꯃꯄꯨ ꯑꯣꯏꯔꯤꯕ ꯒꯨꯔꯨ ꯗꯨꯁꯟ ꯑꯗꯨꯗ ꯂꯪꯉꯒ ꯃꯔꯥꯏꯕꯛ ꯑꯗꯨꯗ ꯌꯥꯟꯗꯨꯅ ꯒꯨꯔꯨ ꯗꯨꯁꯟ ꯑꯗꯨꯁꯨ ꯃꯐꯝ ꯑꯁꯤꯗ ꯍꯥꯠꯂꯝꯃꯤ ꯃꯔꯝ ꯑꯁꯤꯅ ꯒꯨꯔꯨ ꯗꯨꯁꯟꯒꯤ ꯍꯛꯆꯥꯡ ꯑꯁꯤ ꯍꯧꯖꯤꯛ ꯍꯤꯡꯆꯥꯕ ꯕꯗꯨꯁꯨꯔ ꯍꯥꯏꯔꯤꯕ ꯑꯁꯤꯕꯨ ꯍꯤꯡꯀꯠꯅꯕ ꯍꯥꯏꯗꯨꯅ ꯖꯩꯒ ꯇꯧꯔꯤꯕ ꯃꯩ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯗꯨꯕꯨ ꯇꯥꯁꯟꯗꯨꯅ ꯖꯩꯒ ꯑꯁꯤꯕꯨ ꯃꯄꯨꯡ ꯐꯥꯅ ꯂꯣꯏꯁꯤꯟꯕ ꯉꯝꯃꯝꯗꯦ ꯃꯗꯨꯗꯒꯤ ꯕꯗꯨꯁꯨꯔꯒꯤ ꯍꯛꯆꯥꯡ ꯈꯔ ꯑꯣꯟꯕ ꯍꯧꯔꯛꯑꯝꯃꯤꯕ ꯍꯤꯡꯆꯥꯕ ꯑꯗꯨꯁꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯃꯨꯠꯂꯒ ꯃꯥꯡꯈꯤꯔꯝꯃꯤ ꯍꯥꯏꯔꯤꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯍꯧꯖꯤꯛꯇꯤ ꯃꯟꯗꯤꯔ ꯑꯁꯤ ꯃꯆꯦꯠ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯕ ꯍꯧꯔꯛꯑꯝꯃꯤ ꯑꯗꯨꯕꯨ ꯑꯔꯖꯨꯟꯅ ꯃꯆꯟꯅꯨꯄꯤ ꯑꯁꯤꯕꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯋꯥꯅ ꯇꯧꯗꯨꯅ ꯄꯨꯔꯒ ꯆꯦꯟꯊꯣꯔꯛꯑꯝꯃꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯅ ꯁꯨꯝ ꯆꯦꯟꯊꯣꯔꯛꯄ ꯃꯇꯝꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯊꯣꯛꯐꯝ ꯂꯝꯕꯤꯗꯤ ꯑꯃꯠꯇ ꯂꯩꯔꯝꯗꯦ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯅ ꯀꯣꯌꯦꯡ ꯌꯦꯡꯕ ꯃꯇꯝꯗ ꯌꯥꯝꯅ ꯑꯄꯤꯛꯄ ꯉꯥꯟ ꯆꯪꯕ ꯃꯈꯨꯜ ꯑꯃꯕꯨ ꯃꯈꯣꯏ ꯑꯅꯤꯅ ꯎꯔꯝꯃꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯕꯨ ꯑꯔꯖꯨꯟꯅ ꯌꯥꯝꯅ ꯋꯥꯅ ꯈꯣꯠꯇꯣꯛꯇꯨꯅ ꯃꯆꯟꯅꯨꯄꯤ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯅꯕ ꯍꯥꯏꯗꯨꯅ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯒꯨꯔꯨ ꯕꯥꯁꯤꯁ ꯑꯃꯗꯤ ꯕꯥꯁꯨꯗꯦꯕ ꯃꯈꯣꯏ ꯑꯅꯤꯁꯨ ꯌꯧꯔꯛꯇꯨꯅ ꯑꯔꯖꯨꯟ ꯑꯃꯗꯤ ꯃꯤꯔꯥ ꯃꯈꯣꯏ ꯑꯅꯤꯕꯨ ꯕꯗꯨꯁꯨꯔꯒꯤ ꯃꯟꯗꯤꯔ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯆꯤꯡꯊꯣꯛꯑꯝꯃꯤ ꯑꯁꯨꯝꯅ ꯇꯧꯗꯅ ꯃꯆꯤꯟ ꯃꯅꯥꯎ ꯃꯈꯣꯏ ꯑꯅꯤꯁꯤ ꯊꯋꯥꯏ ꯍꯤꯡꯍꯧꯔꯝꯃꯤ ꯑꯗꯨꯕꯨ ꯃꯤꯔꯥꯗꯤ ꯃꯐꯝ ꯑꯁꯤꯗ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤ ꯈꯪꯗꯕꯅꯤꯅ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯦ ꯍꯥꯏꯗꯨꯅ ꯃꯄꯥꯗꯨꯗ ꯍꯪꯉꯝꯃꯤ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯕꯨꯡ ꯑꯔꯖꯨꯟꯅ ꯑꯩ ꯑꯁꯦꯡꯕ ꯋꯥꯔꯤ ꯄꯨꯝꯕ ꯑꯗꯨ ꯂꯣꯏꯅ ꯍꯥꯏꯒꯦ ꯅꯍꯥꯛ ꯍꯧꯖꯤꯛ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯣꯛꯈ꯭ꯔꯒ ꯅꯪꯒꯤ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯃꯤꯁꯤꯡꯗ ꯃꯐꯝ ꯑꯁꯤꯗ ꯊꯣꯏꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯀꯔꯤꯃꯠꯇ ꯍꯥꯏꯕ ꯌꯥꯗꯦ ꯑꯗꯨꯒ ꯃꯁꯤꯒꯤ ꯅꯦꯛꯁ ꯃꯣꯔꯅꯤꯡꯗ ꯃꯐꯝ ꯑꯁꯤꯗ ꯀꯔꯤꯃꯠꯇ ꯊꯧꯗꯣꯛ ꯑꯃꯠꯇ ꯊꯣꯛꯇꯕꯒꯤ ꯃꯑꯣꯡꯗ ꯃꯤꯔꯥ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯑꯣꯏꯔꯤꯕ ꯔꯥꯍꯨꯜ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯊꯣꯛꯂꯛꯑꯒ ꯃꯄꯥ ꯑꯃꯗꯤ ꯃꯕꯨꯡꯗ ꯕꯤꯗꯥꯏ ꯄꯤꯔꯝꯃꯒ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈꯤꯔꯝꯃꯤ ꯑꯗꯨꯒ ꯃꯇꯥ ꯑꯁꯤꯗ ꯄ꯭ꯔꯤꯌꯥꯁꯨ ꯂꯨꯍꯣꯡꯕ ꯑꯁꯤ ꯂꯣꯏꯔꯕꯅꯤꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯑꯝꯃꯤ ꯃꯗꯨꯗ ꯑꯔꯖꯨꯟꯅ ꯄ꯭ꯔꯤꯌꯥꯗ ꯅꯪ ꯑꯩꯅ ꯍꯥꯏꯈ꯭ꯔꯤꯕ ꯋꯥ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯀꯔꯤ ꯑꯣꯏꯅ ꯄꯤꯒꯗꯧꯔꯤꯕꯅꯣ ꯅꯪꯕꯨ ꯂꯨꯍꯣꯡꯕ ꯂꯣꯏꯔꯒ ꯑꯩꯒꯤ ꯋꯥꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨ ꯄꯤꯒꯦ ꯍꯥꯏꯈꯤꯗꯥꯏ ꯄ꯭ꯔꯤꯌꯥꯗꯨ ꯏꯉꯛꯉꯛꯇꯨꯅ ꯀꯔꯤ ꯋꯥꯅꯣ ꯍꯥꯏꯁꯦ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ ꯑꯗꯨꯗꯒꯤ ꯄ꯭ꯔꯤꯌꯥꯅ ꯑꯩ ꯉꯁꯤꯗꯤ ꯅꯉꯣꯟꯗ ꯑꯁꯦꯡꯕ ꯄꯨꯝꯕ ꯑꯗꯨ ꯍꯥꯏꯔꯒꯦ ꯑꯩ ꯑꯁꯦꯡꯕ ꯔꯥꯏꯇꯔ ꯑꯃꯁꯨ ꯅꯠꯇꯦ ꯑꯩꯒ ꯐꯩꯕꯣꯛ ꯄꯣꯛꯃꯤꯟꯅꯕ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯤ ꯑꯃ ꯂꯩ ꯌꯦꯡꯉꯨꯇꯨ ꯍꯥꯏꯔꯒ ꯃꯍꯥꯛꯀ ꯃꯁꯛ ꯆꯞ ꯃꯥꯟꯅꯕ ꯐꯩꯕꯣꯛ ꯄꯣꯛꯃꯤꯟꯅꯕ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯤ ꯑꯗꯨꯕꯨ ꯐꯣꯇꯣꯗ ꯎꯠꯂꯝꯃꯤ ꯑꯗꯨꯒ ꯄ꯭ꯔꯤꯌꯥꯅ ꯃꯈꯥ ꯇꯥꯅ ꯑꯔꯖꯨꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯤ ꯑꯁꯤ ꯃꯍꯥꯛꯀꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯪꯒꯜꯄꯨꯔ ꯍꯥꯏꯔꯤꯕ ꯂꯝ ꯑꯁꯤ ꯐꯥꯎꯔꯒ ꯂꯥꯛꯄ ꯃꯇꯝꯗ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯑꯦ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏ ꯀꯔꯤ ꯊꯣꯛꯏꯕꯅꯣ ꯍꯥꯏꯕꯁꯨ ꯀꯔꯤꯃꯠꯇ ꯈꯪꯗꯦ ꯑꯗꯨꯝ ꯃꯁꯥꯁꯨ ꯊꯤꯕ ꯈꯪꯈꯤꯗ꯭ꯔꯦ ꯑꯩꯒꯤ ꯏꯀꯨꯔꯥ ꯑꯃꯁꯨ ꯃꯐꯝ ꯑꯁꯤꯗ ꯃꯥꯡꯈ꯭ꯔꯕꯅꯤ ꯍꯧꯖꯤꯛ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯍꯤꯡꯉꯤꯕ꯭ꯔꯥ ꯁꯤꯔꯤꯕ꯭ꯔꯥ ꯍꯥꯏꯕꯁꯨ ꯑꯩ ꯀꯔꯤꯃꯠꯇ ꯈꯪꯗ꯭ರೆ ꯃꯔꯝ ꯑꯗꯨꯅ ꯑꯩꯗꯤ ꯃꯈꯣꯏ ꯑꯅꯤ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗ ꯊꯤꯕ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯒ ꯄ꯭ꯔꯤꯌꯥꯅ ꯑꯩ ꯅꯪꯒꯤ ꯄ꯭ꯔꯣꯄꯣꯖꯜ ꯑꯗꯣ ꯑꯩꯅ ꯂꯩꯁꯥꯕꯤ ꯑꯃ ꯑꯣꯏꯔꯝꯕ ꯇꯥꯔꯒꯗꯤ ꯍꯔꯥꯎꯅ ꯌꯥꯔꯝꯒꯗꯕꯅꯤ ꯑꯩꯗꯤ ꯍꯧꯖꯤꯛ ꯂꯨꯍꯣꯡꯉꯦ ꯁꯨꯝꯅ ꯍꯥꯏꯔꯝꯃꯒ ꯄ꯭ꯔꯤꯌꯥ ꯑꯗꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈꯤꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯄ꯭ꯔꯤꯌꯥ ꯍꯦꯛ ꯆꯠꯈꯤꯕꯒ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯀꯥ ꯑꯗꯨꯗ ꯆꯦꯟꯁꯤꯜꯂꯒ ꯃꯍꯥꯛꯅ ꯖꯪꯒꯜꯗ ꯄ꯭ꯔꯤꯌꯥꯒ ꯚꯤꯗꯤꯑꯣ ꯅꯝꯃꯤꯟꯅꯔꯕꯤꯅ ꯍꯥꯏꯗꯨꯅ ꯀꯦꯃꯦꯔꯥꯗ ꯅꯝꯈꯤꯕꯁꯤꯡ ꯑꯗꯨ ꯃꯍꯥꯛꯅ ꯍꯥꯡꯇꯣꯛꯑꯒ ꯌꯦꯡꯉꯨꯕ ꯃꯇꯝꯗꯗꯤ ꯚꯤꯗꯤꯑꯣ ꯑꯗꯨꯗ ꯄ꯭ꯔꯤꯌꯥꯗꯤ ꯌꯥꯎꯔꯝꯗꯦ ꯃꯍꯥꯛ ꯃꯊꯟꯇ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯁꯤꯗꯒꯤ ꯃꯍꯥꯛꯁꯨ ꯍꯧꯖꯤꯛꯇꯤ ꯒ꯭ꯌꯥꯟ ꯇꯥꯔꯛꯑꯝꯃꯤ ꯃꯗꯨꯗꯤ ꯃꯍꯥꯛꯅ ꯅꯍꯥꯟꯗꯒꯤ ꯄ꯭ꯔꯤꯌꯥꯅꯦ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤꯕ ꯑꯗꯨꯗꯤ ꯄ꯭ꯔꯤꯌꯥꯒꯤ ꯃꯅꯥꯎꯅꯨꯄꯤ ꯑꯗꯨꯒꯤ ꯊꯋꯥꯏꯅꯦ ꯍꯥꯏꯕ ꯑꯗꯨ ꯃꯔꯝ ꯑꯗꯨꯅꯅꯤ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯄ꯭ꯔꯤꯌꯥꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯅꯪꯗꯤ ꯑꯩꯕꯨ ꯃꯇꯧ ꯀꯔꯝꯅ ꯎꯔꯤꯕ ꯑꯗꯨꯒ ꯑꯩ ꯑꯁꯤ ꯕꯨꯠ ꯑꯃ ꯑꯣꯏꯔꯝꯕ ꯇꯥꯔꯒꯗꯤ ꯅꯍꯥꯛ ꯀꯔꯤ ꯇꯧꯅꯤ ꯍꯥꯏꯗꯨꯅ ꯍꯪꯈ꯭ꯔꯤꯕ ꯑꯗꯨ ꯑꯁꯦꯡꯕꯃꯛꯀꯤ ꯄ꯭ꯔꯤꯌꯥꯒꯤ ꯃꯅꯥꯎꯅꯨꯄꯤꯗꯨꯗꯤ ꯊꯋꯥꯏ ꯑꯃ ꯑꯣꯏꯕꯅꯤꯅ ꯑꯔꯖꯨꯟꯗ ꯍꯪꯉꯤꯕꯅꯤ ꯃꯁꯤꯗꯒꯤ ꯁꯤꯟ ꯑꯁꯤ ꯑꯩꯈꯣꯏꯗ ꯐꯤꯂꯝ ꯑꯁꯤꯒꯤ ꯏꯍꯥꯟ ꯍꯥꯟꯕꯗ ꯄꯥꯈꯪ ꯅꯨꯄꯥ ꯃꯆꯥ ꯈꯔꯅ ꯃꯪꯒꯜꯄꯨꯔꯒꯤ ꯇ꯭ꯔꯦꯟ ꯁ꯭ꯇꯦꯁꯟꯗ ꯂꯥꯛꯈꯤꯕꯒꯤ ꯁꯤꯟ ꯑꯗꯨ ꯑꯩꯈꯣꯏꯗ ꯎꯍꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯄꯥꯈꯪ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯑꯗꯨꯅ ꯋꯥꯔꯤ ꯂꯤꯔꯤꯕ ꯑꯍꯟ ꯑꯗꯨꯗ ꯑꯔꯖꯨꯟꯅ ꯊꯋꯥꯏꯁꯤꯡ ꯑꯗꯨ ꯎꯔꯤꯕ ꯑꯗꯨ ꯃꯇꯧ ꯀꯔꯝꯅꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ ꯑꯍꯟ ꯑꯗꯨꯅ ꯑꯔꯖꯨꯟ ꯑꯗꯨ ꯑꯦꯂꯦꯛꯇ꯭ꯔꯤꯛꯅ ꯆꯤꯡꯈꯤꯕ ꯑꯗꯨꯗ ꯃꯍꯥꯛ ꯑꯗꯨ ꯃꯤꯀꯨꯞ ꯈꯔꯗꯤ ꯁꯤꯔꯨꯔꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯁꯤꯕ ꯃꯤ ꯈꯛꯇꯪꯅ ꯑꯁꯤꯕꯒꯤ ꯊꯋꯥꯏꯕꯨ ꯎꯕ ꯐꯪꯉꯤ ꯑꯗꯨꯗꯒꯤ ꯄꯥꯈꯪ ꯅꯨꯄꯥ ꯃꯆꯥ ꯑꯃꯅ ꯑꯃꯨꯛ ꯃꯇꯨꯡꯗꯒꯤꯗꯤ ꯑꯔꯖꯨꯟ ꯍꯣꯏꯒꯤ ꯐꯦꯃꯤꯂꯤꯁꯤꯡ ꯑꯗꯨ ꯂꯟꯗꯟꯗ ꯂꯣꯏꯅ ꯍꯟꯈ꯭ꯔꯕꯔꯣ ꯑꯗꯨꯗ ꯑꯍꯟ ꯑꯗꯨꯅ ꯍꯟꯗꯦ ꯑꯔꯖꯨꯟꯗꯤ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯃꯛ ꯂꯩꯍꯧꯏ ꯑꯔꯖꯨꯟꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯊꯔꯤꯕ ꯑꯁꯤ ꯆꯍꯤ 12 ꯁꯨꯔꯦ ꯑꯔꯖꯨꯟꯅ ꯃꯍꯥꯛꯀꯤ ꯃꯄꯥ ꯄꯗꯨꯁꯨꯔꯒꯤ ꯁꯥꯔ ꯐꯪꯉꯕ ꯊꯋꯥꯏ ꯑꯗꯨ ꯂꯥꯏꯔꯝꯂꯦꯟꯗ ꯌꯧꯅꯕꯒꯤꯗꯃꯛꯇ ꯃꯐꯝ ꯑꯁꯤꯗ ꯃꯍꯥꯛꯅ ꯂꯩꯍꯧꯗꯨꯅ ꯈꯨꯗꯤꯡꯒꯤ ꯃꯄꯥꯒꯤ ꯄꯨꯖꯥꯕꯨ ꯇꯧꯗꯨꯅ ꯂꯩꯔꯤ ꯃꯍꯥꯛꯅ ꯃꯆꯥꯅꯨꯄꯥ ꯑꯃ ꯑꯣꯏꯅ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯀꯔꯤꯁꯨ ꯇꯧꯅꯤꯡꯉꯥꯏ ꯂꯩꯇꯦ ꯃꯁꯤꯗꯒꯤ ꯄꯥꯈꯪ ꯅꯨꯄꯥ ꯃꯆꯥ ꯑꯃꯅ ꯏꯄꯨꯅ ꯉꯁꯥꯏꯗꯒꯤ ꯂꯤꯔꯤꯕ ꯋꯥꯔꯤ ꯑꯁꯤꯕꯨ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕꯔꯥ ꯅꯠꯇ꯭ꯔꯒ ꯋꯥꯔꯤꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ ꯃꯗꯨꯗꯒꯤ ꯑꯍꯟ ꯑꯗꯨꯅ ꯅꯈꯣꯏꯅ ꯋꯥꯈꯟꯗ ꯈꯜꯂꯤꯕ ꯑꯗꯣ ꯃꯗꯨ ꯑꯗꯨꯝ ꯆꯨꯝꯃꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄꯥꯈꯪ ꯅꯨꯄꯥ ꯃꯆꯥ 4 ꯑꯗꯨ ꯔꯦ ꯂꯥꯛꯑꯦ ꯍꯥꯏꯗꯨꯅ ꯆꯠꯈꯤꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯝꯃꯤ ꯑꯗꯨꯗ ꯑꯍꯟ ꯑꯗꯨꯅ ꯈꯥꯝꯃꯒ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯄꯨꯟꯁꯤꯗ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯅ ꯂꯩꯌꯨ ꯑꯗꯨꯒ ꯅꯈꯣꯏ ꯅꯁꯥ ꯅꯁꯥꯅꯁꯨ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯂꯩꯌꯨ ꯑꯗꯨꯕꯨ ꯅꯈꯣꯏꯅ ꯃꯇꯝ ꯆꯨꯞꯄꯗ ꯀꯥꯎꯔꯣꯏꯗꯕꯗꯤ ꯁꯪꯁꯥꯔꯁꯤꯗ ꯚꯨꯠ ꯃꯈꯜ ꯃꯈꯜ ꯂꯩ ꯍꯥꯏꯕ ꯑꯁꯤꯗꯤ ꯀꯥꯎꯒꯅꯨ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯉꯁꯥꯏꯒꯤ ꯋꯥꯔꯤ ꯂꯤꯔꯝꯃꯤꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯁꯛ ꯑꯁꯤ ꯑꯩꯈꯣꯏꯗ ꯎꯠꯂꯛꯄ ꯃꯇꯝꯗꯗꯤ ꯑꯇꯩ ꯀꯅꯥꯃꯠꯇ ꯑꯣꯏꯔꯝꯗꯦ ꯑꯔꯖꯨꯟ ꯑꯗꯨ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯁꯨꯝꯅ ꯍꯥꯏꯔꯒ ꯕꯨꯠ ꯕꯪꯒ꯭ꯂꯥ ꯍꯥꯏꯔꯤꯕ ꯐꯤꯂꯝ ꯑꯁꯤꯁꯨ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯈꯤꯔꯝꯃꯤ ꯃꯌꯥꯝ ꯉꯁꯤ ꯑꯩꯒꯤ ꯐꯤꯂꯝ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯁꯤ ꯅꯨꯡꯉꯥꯏ
ꯂꯥꯛꯇꯦ ꯍꯥꯏꯕꯗꯨ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯍꯥꯏꯕꯤꯔꯝꯃꯨ ꯑꯗꯨꯒ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯋꯥꯔꯤꯁꯤꯕꯨ ꯄꯥꯊꯣꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯊꯝꯖꯔꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯁꯉꯥꯏ ꯑꯦꯛꯁꯄ꯭ꯂꯦꯟꯒ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯒ ꯀꯥꯏꯅꯔꯁꯤ ꯃꯊꯪꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯤꯂꯝꯒꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯃꯗ ꯑꯃꯨꯛ ꯁꯉꯥꯏ ꯑꯦꯛꯁꯄ꯭ꯂꯦꯟꯒ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯒ ꯊꯦꯡꯅꯔꯁꯤ ꯏꯃꯥ ꯂꯩꯕꯥꯛꯅ ꯌꯥꯏꯐꯔꯦ